tung ꯂꯟꯕꯤ 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 ꯄꯪꯈꯟꯗ ꯈꯟꯖꯤꯟꯕ ꯋꯥꯈꯜꯅ ꯄꯪꯁꯥꯗ ꯐꯦꯟꯇꯦꯁꯤ ꯑꯃꯗ ꯁꯥꯒꯠꯄꯗꯧꯅ ꯃꯁꯥꯗ ꯐꯥꯎꯔꯤ ꯑꯁꯨꯝꯅ ꯅꯔꯦ ꯆꯔꯥꯡꯅꯕ ꯊꯧꯗꯣꯛ ꯃꯔꯛꯇ ꯋꯥꯈꯜꯅ ꯂꯥꯛꯀꯠꯇꯨꯅ ꯃꯗꯣꯝ ꯈꯣꯏꯔꯥꯡꯂꯤꯉꯩ ꯎꯃꯪꯗꯨꯒꯤ ꯃꯅꯨꯡꯗ ꯁꯣꯔꯣ ꯁꯣꯔꯣ ꯂꯥꯎꯕ ꯑꯁꯣꯡꯕ ꯅꯥꯄꯤ ꯃꯔꯛꯇ ꯃꯤ ꯆꯦꯟꯕꯒꯤ ꯆꯠꯄꯒꯤ ꯃꯑꯣꯡꯗꯧꯅ ꯇꯧꯕ ꯃꯈꯣꯜꯁꯤꯡ ꯃꯥꯒꯤ ꯅꯥꯀꯣꯡ ꯇꯝꯅ ꯅꯪꯍꯧꯔꯔꯣꯏ ꯃꯇꯥꯒꯨꯝ ꯇꯥꯗꯗꯤ ꯇꯥꯔꯁꯨ ꯍꯥꯏꯕꯒꯤ ꯃꯑꯣꯡ ꯃꯔꯤꯜ ꯅꯥꯏꯕꯗꯧꯅ ꯇꯧꯔꯦ ꯃꯈꯣꯜꯗꯨꯅ ꯃꯥꯒꯤ ꯅꯥꯔꯚꯁꯤꯡꯗꯨꯗ ꯍꯦꯛ ꯆꯪꯈꯤꯕꯒ ꯃꯍꯥꯛ ꯃꯁꯥꯗꯣ ꯑꯦꯂꯔꯠ ꯑꯣꯏ ꯇꯥꯔꯤꯕ ꯃꯈꯣꯜꯗꯣ ꯀꯗꯣꯝꯗꯒꯤꯅꯣ ꯍꯥꯏꯗꯨꯅ ꯃꯅꯥꯀꯣꯡꯗꯣ ꯊꯥꯡꯒꯠꯂꯗꯨꯅ ꯈꯨꯠꯇ ꯄꯥꯏꯕ ꯇꯣꯔꯆ ꯂꯥꯏꯠꯇꯣ ꯀꯥꯞꯄꯦ ꯑꯁꯨꯝꯅ ꯀꯥꯞꯂꯛꯄ ꯃꯥꯅ ꯂꯩꯔꯤꯕ ꯃꯄꯥ ꯑꯗꯣꯝꯗꯒꯤ ꯐꯨꯠ 30ꯃꯨꯛ ꯆꯠꯂꯒ ꯍꯩꯕꯣꯡ ꯑꯆꯧꯕ ꯑꯃ ꯍꯧꯏ ꯍꯩꯕꯣꯡꯗꯨꯒꯤ ꯃꯁꯥꯗ ꯃꯤ ꯃꯔꯛ ꯁꯥ ꯃꯔꯛ ꯃꯥꯟꯕ ꯑꯃ ꯍꯩꯕꯣꯡ ꯃꯁꯥꯗꯨꯗ ꯅꯞꯂꯒ ꯂꯩꯕꯗꯧꯅ ꯎꯔꯦ ꯃꯗꯨ ꯎꯕꯗ ꯃꯥ ꯈꯪꯄ꯭ꯔꯦꯛ ꯈꯪꯉꯤ ꯈꯨꯠꯇ ꯄꯥꯏꯕ ꯇꯣꯔꯆ ꯂꯥꯏꯠꯇꯣ ꯄꯣꯞ ꯂꯥꯎꯅ ꯂꯩꯃꯥꯏꯗꯨꯗ ꯇꯥꯏ ꯇꯣꯔꯆ ꯂꯥꯏꯠꯇꯣ ꯍꯦꯛ ꯇꯥꯕꯒ ꯀꯣꯛ ꯂꯥꯎꯅ ꯃꯈꯣꯜ ꯑꯃ ꯇꯥꯔꯝꯂꯒ ꯃꯩꯗꯨ ꯃꯗꯣ ꯃꯨꯠꯈ꯭ꯔꯦ ꯍꯣꯜꯂꯤꯕ ꯃꯥꯒꯤ ꯁꯣꯔꯗꯣ ꯑꯦꯗ꯭ꯔꯤꯅꯦꯜ ꯔꯁ ꯍꯥꯏꯒꯗ꯭ꯔꯥ ꯂꯝꯖꯦꯟ ꯌꯥꯡꯕꯗꯧꯅ ꯀꯟꯅ ꯆꯦꯟꯕ ꯍꯧꯔꯦ ꯍꯧꯖꯤꯛꯇ ꯃꯃꯤꯠꯇ ꯃꯥꯅ ꯎꯈꯤꯕꯗꯣ ꯍꯥꯡꯀꯣꯛꯂ ꯅꯠꯇ꯭ꯔꯒꯅ ꯌꯣꯡ ꯏꯀꯥꯏꯊꯤꯕꯤꯖꯥꯠ ꯅꯠꯇ꯭ꯔꯒꯅ ꯁ꯭ꯂꯣ ꯂꯣꯔꯤꯁ ꯑꯃꯨꯛꯁꯨ ꯍꯦꯛ ꯌꯦꯡꯕꯗ ꯃꯤ ꯃꯔꯛ ꯁꯥ ꯃꯔꯛ ꯃꯤꯅ ꯏꯇꯠ ꯇꯠꯇꯅ ꯍꯥꯏꯅꯕ ꯆꯨꯄꯥ ꯁꯤꯕ꯭ꯔꯥ ꯍꯥꯏꯕꯗꯣ ꯃꯥꯟꯒꯦ ꯇꯧꯋꯦ ꯃꯆꯤꯟꯗ ꯃꯨꯔꯨꯝ ꯃꯨꯔꯨꯝ ꯁꯣꯜꯂꯦ ꯍꯧꯖꯤꯛꯀꯤꯗꯨꯕꯨ ꯑꯩꯕꯨ ꯃꯤꯠꯅꯔ ꯃꯤꯠꯁꯤꯅ ꯑꯩꯕꯨ ꯃꯤꯅꯝꯂꯕ꯭ꯔꯥ ꯎꯔꯤꯕꯗꯨꯕꯨ ꯋꯥꯔꯤꯗ ꯀꯩꯗ ꯄꯪꯇꯥꯗ ꯇꯥꯕ ꯆꯨꯄꯥ ꯁꯤꯕ꯭ꯔꯥ ꯍꯥꯏꯕꯗꯨꯔ ꯃꯥꯒꯤ ꯃꯔꯥꯏꯕꯛ ꯐꯕ ꯍꯥꯏꯒꯗ꯭ꯔꯥ ꯆꯥꯅꯃꯛꯅ ꯇꯁꯦꯡꯅ ꯃꯍꯥꯛꯀꯤꯗꯤ ꯃꯥꯅ ꯎꯈꯤꯕꯗꯣ ꯆꯨꯄꯥ ꯁꯤꯕ꯭ꯔꯥꯅꯤ ꯆꯨꯄꯥ ꯁꯤꯕ꯭ꯔꯥꯁꯤꯅ ꯎꯗꯨꯒꯤ ꯎꯁꯥ ꯃꯊꯛꯇ ꯁꯥꯔꯤꯕ ꯎꯆꯦꯛ ꯃꯀꯣꯜꯗꯨꯗ ꯃꯈꯨꯠ ꯍꯨꯝꯖꯤꯜꯂꯒ ꯃꯔꯨꯝ ꯀꯣꯜꯕ ꯎꯆꯦꯛ ꯑꯃꯗꯤ ꯃꯥꯅ ꯀꯣꯛꯄ ꯃꯔꯨꯝꯁꯤꯡꯗꯣ ꯌꯥꯝ ꯍꯥꯎꯅ ꯑꯍꯤꯡ ꯑꯗꯨꯗ ꯍꯩꯕꯣꯡ ꯃꯁꯥꯗꯨꯗ ꯇꯣꯡꯂꯒ ꯆꯥꯔꯤꯉꯩꯗꯅꯤ ꯆꯨꯄꯥ ꯁꯤꯕ꯭ꯔꯥꯗꯨꯗ ꯇꯣꯔꯆ ꯂꯥꯏꯠ ꯀꯥꯞꯁꯤꯜꯂꯨꯕ ꯑꯗꯨꯕꯨ ꯆꯨꯄꯥ ꯁꯤꯕ꯭ꯔꯥꯅꯗꯤ ꯃꯥꯕꯨꯗꯤ ꯎꯍꯧꯗ꯭ꯔꯦ ꯀꯔꯤꯒꯨꯝꯕ ꯎꯔꯝꯕ ꯊꯣꯛꯂꯣ ꯃꯥ ꯀꯔꯤ ꯑꯣꯏꯒꯅꯤ ꯆꯨꯄꯥ ꯁꯤꯕ꯭ꯔꯥꯗꯨꯅ ꯃꯉꯣꯟꯗ ꯑꯦꯇꯦꯛ ꯇꯧꯔꯛꯂꯕꯗꯤ ꯀꯝꯗꯧꯕ ꯋꯥꯈꯜꯅ ꯈꯟꯕꯗ ꯂꯥꯝꯕ ꯐꯪꯂꯝꯗꯦ ꯃꯁꯥꯗꯨ ꯊꯛ ꯊꯛ ꯅꯤꯛꯄ ꯃꯈꯩ ꯇꯨꯃꯤꯟ ꯂꯩ ꯆꯨꯄꯥ ꯁꯤꯕ꯭ꯔꯥꯅꯤ ꯑꯇꯣꯞꯄ ꯊꯋꯥꯏ ꯄꯥꯟꯕ ꯁꯥ ꯅꯠꯇꯦ ꯌꯣꯡ ꯏꯀꯥꯏꯊꯤꯕꯤꯁꯨ ꯅꯠꯇ꯭ꯔꯦ ꯌꯥꯝꯅ ꯍꯥꯎꯅ ꯈꯌꯥꯠ ꯆꯥꯎꯅ ꯍꯥꯎꯅ ꯃꯥꯅ ꯆꯥꯔꯤꯕ ꯆꯤꯟꯖꯥꯛꯇꯨꯒꯤ ꯃꯈꯣꯜꯗꯣ ꯃꯍꯥꯛ ꯇꯥꯕ ꯍꯧꯔꯛꯂꯦ ꯌꯥꯝ ꯍꯥꯎꯅ ꯑꯍꯤꯡ ꯑꯗꯨꯗ ꯆꯣꯔꯣꯛ ꯆꯣꯔꯣꯛ ꯁꯥꯏꯕꯒꯤ ꯃꯈꯣꯜ ꯑꯗꯨ ꯇꯥꯏ ꯃꯆꯤꯗꯨꯗ ꯂꯦꯞ ꯈꯣꯡ ꯊꯥꯡꯕ ꯊꯣꯛꯇ ꯇꯨꯃꯤꯟ ꯃꯆꯤ ꯂꯦꯡꯗꯅ ꯇꯧꯐꯝ ꯈꯪꯗꯅ ꯉꯥꯏꯍꯥꯛꯇꯤ ꯃꯥ ꯕ꯭ꯂꯔ ꯆꯠꯂꯒ ꯂꯩ ꯋꯥꯈꯜ ꯍꯥꯏꯕꯗꯨ ꯊꯣꯛꯇ꯭ꯔꯦ ꯁꯣꯝꯗꯅ ꯀꯝꯗꯧꯔꯤ ꯑꯍꯤꯡ ꯑꯗꯨꯗ ꯇꯨꯝꯗꯨꯅ ꯂꯩꯕ ꯍꯦꯝꯖꯤꯠꯇꯣ ꯃꯤꯀꯞ ꯊꯣꯛꯂꯛꯂꯦ ꯍꯦꯝꯖꯤꯠ ꯃꯤꯀꯞ ꯊꯣꯛꯂꯛꯄꯗ ꯃꯥꯒꯤ ꯃꯌꯥꯝꯕ ꯂꯩꯔꯝꯗꯕꯗꯨꯗ ꯃꯍꯥꯛ ꯏꯊꯛ ꯊꯛꯀꯠꯅ ꯍꯧꯒꯠꯂꯦ ꯇꯦꯟ ꯃꯅꯨꯡꯗꯨꯗ ꯃꯊꯟꯇ ꯃꯆꯤꯟꯗ ꯁꯣꯜꯂꯦ ꯀꯗꯥꯏ ꯆꯠꯈ꯭ꯔꯕꯅꯣ ꯇꯥꯃꯣꯁꯤꯅ ꯑꯃꯨꯛ ꯃꯄꯥꯜꯗ ꯅꯝꯕꯔ 1 ꯇꯧꯕ ꯊꯣꯛꯈꯤꯕ꯭ꯔꯥ ꯊꯣꯛꯄ ꯇꯥꯔꯁꯨ ꯃꯇꯝꯒ ꯐꯠꯇ꯭ꯔꯦ ꯑꯩ ꯍꯧꯗꯣꯛꯑꯒ ꯊꯣꯛꯄꯗꯤ ꯌꯥꯕꯅꯤ ꯃꯥꯁꯨ ꯐꯤꯕꯝꯁꯤꯅ ꯑꯁꯤ ꯌꯧꯅ ꯂꯨꯔꯀꯥꯟꯁꯤꯗ ꯔꯨꯜꯁꯨ ꯃꯥꯅ ꯁꯦꯝꯃꯤ ꯃꯁꯥ ꯃꯊꯟꯇꯅꯁꯨ ꯊꯨꯒꯥꯏꯖꯒꯅꯤ ꯄꯦꯜꯂꯕꯅꯤ ꯑꯩꯗꯤ ꯑꯁꯤ ꯍꯥꯏꯔꯒ ꯍꯦꯝꯖꯤꯠꯁꯨ ꯈꯨꯠꯇ ꯇꯣꯔꯆ ꯂꯥꯏꯠ ꯑꯃ ꯄꯥꯏ ꯇꯟꯗꯦ ꯃꯥꯟꯗꯦ ꯑꯃꯝꯕꯗꯨꯗ ꯇꯦꯟꯗꯨꯒꯤ ꯃꯄꯥꯜꯗ ꯃꯌꯥꯝꯕ ꯊꯤꯕ ꯊꯣꯔꯛꯂꯦ ꯑꯀꯣꯏꯕꯗꯨꯗ ꯄꯨꯝꯃꯝ ꯃꯝꯃꯦ ꯈꯨꯠꯇ ꯄꯥꯏꯕ ꯇꯣꯔꯆ ꯂꯥꯏꯠꯇꯨꯅ ꯃꯥꯏꯀꯩ ꯈꯨꯗꯤꯡ ꯀꯥꯞꯇꯨꯅ ꯃꯌꯥꯝꯕ ꯅꯔꯦꯁꯇꯣ ꯂꯩꯕ꯭ꯔꯥ ꯌꯦꯡꯉꯤ ꯑꯗꯨꯕꯨ ꯃꯌꯥꯝꯕꯗꯨ ꯎꯗ꯭ꯔꯕꯗ ꯀꯗꯥꯏ ꯇꯥꯟꯅ ꯆꯠꯈ꯭ꯔꯕꯅꯣ ꯍꯥꯏꯗꯨꯅ ꯋꯥꯈꯜꯗ ꯃꯗꯣ ꯆꯤꯡꯅꯔꯛꯄ ꯐꯥꯎꯏ ꯑꯋꯥꯕ ꯑꯃ ꯂꯣꯏꯗ꯭ꯔꯤ ꯑꯋꯥꯕ ꯑꯃ ꯀꯣꯛꯊꯣꯡ ꯅꯥꯕ ꯃꯗꯣꯝ ꯁꯤꯟꯖꯕꯣꯏ ꯃꯥꯒꯤ ꯋꯥꯈꯜꯗ ꯈꯟꯕ ꯍꯧꯔꯛꯂꯦ ꯃꯌꯥꯝꯕ ꯊꯤꯕ ꯈꯪꯗ꯭ꯔꯕꯗꯨꯗꯤ ꯃꯥ ꯃꯤꯄꯥꯏꯕ ꯐꯥꯎꯏ ꯃꯆꯤꯟꯗ ꯇꯛꯁꯤ ꯁꯣꯜꯂꯦ ꯎꯃꯪꯁꯤꯒꯤ ꯃꯅꯨꯡꯗ ꯍꯦꯔꯣ ꯁꯥꯕꯒ ꯌꯥꯔꯣꯏ ꯀꯔꯤꯅꯣ ꯃꯥꯅ ꯈꯜꯂꯤꯁꯦ ꯐꯤꯂꯝꯒꯤ ꯔꯤꯌꯦꯂꯤꯇꯤꯒ ꯑꯅꯤꯁꯦ ꯈꯦꯠꯅꯕ ꯃꯥ ꯈꯪꯗ꯭ꯔ ꯃꯥꯜꯂꯦ ꯆꯠꯀꯦ ꯈꯣꯠꯀꯦꯁꯨ ꯑꯩ ꯍꯧꯗꯣꯛꯂꯝꯂꯒ ꯄꯨꯟꯅ ꯆꯠꯃꯤꯟꯅꯕ ꯌꯥꯕꯗꯣ ꯃꯊꯟꯇ
ꯔꯤꯛꯁꯀ ꯂꯧꯔꯗꯅ ꯉꯝꯅꯤꯁꯨ ꯈꯪꯗ ꯉꯝꯂꯣꯏꯁꯨ ꯈꯪꯗ ꯀꯩꯒꯤꯅꯣ ꯃꯥꯅ ꯐꯤꯕꯝꯁꯤ ꯌꯧꯅ ꯐꯠꯇ꯭ꯔꯦ ꯈꯪꯂꯕꯁꯤꯗ ꯈꯣꯏ ꯃꯍꯨꯝꯗ ꯂꯤꯆꯩ ꯆꯤꯟꯅꯕ ꯊꯕꯛ ꯇꯧꯔꯤꯁꯦ ꯄꯦꯜꯂꯦꯗ ꯑꯩꯗꯤ ꯍꯧꯖꯤꯛꯄꯨ ꯀꯗꯥꯏꯗꯅꯣ ꯑꯩꯅ ꯃꯥꯕꯨ ꯊꯤꯔꯨꯗꯣꯏꯁꯦ ꯑꯁꯨꯝꯅ ꯅꯨꯡꯁꯨꯛ ꯅꯨꯡꯖꯥꯅꯅ ꯋꯥꯈꯜ ꯆꯃꯝꯅꯗꯨꯅ ꯂꯩꯔꯤꯉꯩ ꯃꯌꯥꯝꯕ ꯅꯔꯦꯁꯇꯣ ꯃꯁꯥꯗꯣ ꯏꯄꯥ ꯄꯥꯈꯠꯅ ꯊꯀꯠꯅ ꯂꯝꯖꯤꯡꯖꯥꯡꯅ ꯆꯦꯜꯂꯛꯈꯤꯕꯗꯨ ꯎꯔꯦ ꯃꯄꯥ ꯆꯥꯅ ꯃꯤ ꯆꯦꯜꯂꯛꯄ ꯃꯥꯟꯕꯒꯤ ꯃꯈꯣꯜꯗꯨ ꯇꯥꯕꯗ ꯇꯣꯔꯆ ꯂꯥꯏꯠ ꯃꯉꯥꯜꯗꯣ ꯀꯥꯞꯁꯤꯜꯂꯨꯕꯅꯤ ꯏꯄꯥ ꯌꯧꯅ ꯃꯁꯥꯗꯣ ꯏꯊꯛ ꯊꯀꯠꯅ ꯆꯦꯜꯂꯛꯄꯗꯣ ꯃꯍꯥꯛ ꯎꯕꯗ ꯃꯥ ꯑꯣꯏꯅ ꯃꯤꯍꯨꯜꯗꯨ ꯆꯣꯡꯐꯝ ꯆꯥꯗꯅ ꯆꯣꯡꯂꯛꯏ ꯃꯌꯥꯝꯕꯅ ꯂꯩꯖꯕꯤ ꯊꯥꯗꯨꯅ ꯆꯠꯂꯛꯄꯗꯨ ꯎꯕꯗ ꯃꯍꯥꯛꯁꯨ ꯏꯔꯥꯏ ꯂꯥꯏꯅ ꯈꯪꯉꯤ ꯀꯔꯤꯒꯨꯝꯕ ꯐꯠꯇꯕ ꯊꯧꯗꯣꯛ ꯈꯔꯗꯤ ꯊꯣꯛꯂꯝꯂꯅꯤ ꯑꯁꯨꯝꯅ ꯅꯔꯦꯁꯇꯨ ꯃꯅꯥꯎꯄꯥꯒꯤ ꯅꯥꯛꯇ ꯆꯦꯟꯁꯤꯜꯂꯛꯂꯒ ꯇꯣꯔꯆ ꯂꯥꯏꯠꯇꯨ ꯃꯈꯨꯠꯅ ꯃꯨꯜꯂꯒ ꯃꯨꯠꯊꯠꯂꯦ ꯑꯗꯨꯒ ꯈꯨꯗꯥꯡꯗꯣ ꯇꯥꯞ ꯂꯥꯎꯅ ꯄꯥꯏꯁꯤꯜꯂꯒ ꯇꯦꯟꯗꯨꯒꯤ ꯃꯅꯨꯡꯗ ꯃꯅꯥꯎꯄꯥꯗꯨ ꯆꯤꯡꯁꯤꯜꯂꯦ ꯑꯗꯨꯒ ꯋꯥ ꯑꯝꯇ ꯉꯥꯡꯒꯅꯨ ꯍꯥꯏꯕꯒꯤ ꯃꯑꯣꯡꯗ ꯃꯅꯥꯎꯄꯥꯗꯨꯗ ꯃꯌꯥꯝꯕꯗꯨꯅ ꯏꯪꯒꯤꯠ ꯇꯧꯏ ꯍꯦꯝꯖꯤꯠꯁꯨ ꯃꯌꯥꯝꯕꯒꯤ ꯃꯇꯧꯗꯨꯗ ꯏꯊꯛ ꯊꯀꯠꯂꯦ ꯋꯥꯍꯪ ꯍꯪꯒꯦ ꯈꯜꯂꯝꯕꯅꯤ ꯋꯥꯍꯪ ꯑꯃꯠꯇ ꯐꯥꯎ ꯍꯦꯛ ꯍꯪꯕ ꯉꯝꯗ꯭ꯔꯦ ꯇꯦꯟꯗꯨꯒꯤ ꯃꯅꯨꯡꯗ ꯃꯆꯤꯟ ꯃꯅꯥꯎ ꯑꯅꯤꯗꯣ ꯇꯨꯃꯤꯟ ꯇꯥꯁꯤꯜꯂꯒ ꯂꯩ ꯑꯁꯨꯝꯅ ꯂꯩꯔꯤꯉꯩ ꯇꯥꯟꯖꯥꯗꯨꯗ ꯃꯄꯥꯜꯗ ꯄ꯭ꯔꯦꯛ ꯄ꯭ꯔꯦꯛ ꯎ ꯋꯥ ꯊꯨꯗꯦꯛꯄꯒꯤ ꯈꯣꯡꯊꯥꯡ ꯆꯥꯎꯅ ꯊꯥꯡꯕꯒꯤ ꯁꯥꯍꯨꯝ ꯀꯌꯥ ꯃꯈꯣꯏ ꯐꯪꯕ ꯍꯧꯔꯛꯂꯦ ꯃꯈꯣꯜꯁꯤꯡꯗꯨ ꯇꯥꯕꯗ ꯑꯅꯤꯗꯣ ꯇꯦꯟꯗꯨꯒꯤ ꯃꯅꯨꯡꯗ ꯂꯩ ꯍꯦꯝꯖꯤꯠꯇꯣ ꯄꯥꯈꯠꯄ ꯐꯥꯎꯕ ꯍꯧꯔꯛꯂꯦ ꯃꯤ ꯈ꯭ꯋꯥꯏꯒ ꯃꯥꯟꯅꯗꯕ ꯑꯀꯤ ꯇꯨꯖꯨꯡꯕ ꯐꯥꯎꯔꯕ ꯃꯈꯣꯜꯗꯨꯅ ꯉꯁꯤꯗꯤ ꯅꯥꯀꯣꯡ ꯑꯅꯤꯗꯣ ꯁꯤꯡꯌꯥ ꯌꯩꯔꯦ ꯃꯈꯣꯜꯁꯤꯡꯗꯨꯅ ꯀꯔꯤꯅꯣ ꯍꯥꯏꯕ ꯈꯪꯅꯤꯡꯕ ꯑꯃ ꯐꯥꯎꯏ ꯍꯦꯝꯖꯤꯠ ꯑꯁꯨꯝꯅ ꯈꯪꯅꯤꯡꯕꯅ ꯇꯦꯟ ꯑꯍꯧꯕꯗꯨꯒꯤ ꯃꯅꯨꯡꯗ ꯂꯣꯟꯅ ꯍꯥꯏꯐꯦꯠ ꯍꯥꯏꯗꯣꯛꯂꯒ ꯌꯦꯡꯕꯗ ꯃꯤ ꯃꯔꯛ ꯁꯥ ꯃꯔꯛꯇꯧꯅ ꯇꯧꯕ ꯃꯥꯟꯕ ꯆꯦꯜꯂꯤꯕ ꯇꯨꯔꯦꯜꯗꯨꯗ ꯆꯕꯨꯛ ꯆꯕꯨꯛ ꯀꯨꯝꯂꯒ ꯇꯨꯔꯦꯜ ꯋꯥꯡꯃ ꯂꯥꯟꯊꯣꯛꯂꯒ ꯆꯠꯈꯤꯕꯗꯣ ꯃꯃꯤꯠꯃꯛꯅ ꯎꯍꯧꯔꯦ ꯃꯗꯨ ꯎꯕꯗ ꯑꯃꯨꯛꯀ ꯍꯦꯟꯅ ꯍꯦꯝꯖꯤꯠꯇꯣ ꯃꯤꯄꯥꯏ ꯍꯧꯏ ꯈꯔꯒ ꯀꯤꯒꯟꯕ ꯍꯦꯝꯖꯤꯠꯇꯤ ꯃꯗꯨ ꯎꯔꯨꯕꯗꯒꯤ ꯃꯁꯥ ꯄꯨꯝꯕ ꯅꯤꯛꯏ ꯃꯌꯥꯝꯕꯗ ꯆꯦꯖꯠ ꯀꯣꯟꯁꯤꯜꯂꯤ ꯑꯉꯥꯡ ꯑꯣꯏꯔꯤꯉꯩꯗ ꯃꯈꯣꯏ ꯌꯨꯝꯒꯤ ꯁꯪꯒꯣꯏ ꯃꯩ ꯆꯥꯛꯈꯤꯕꯒꯤ ꯊꯧꯗꯣꯛ ꯑꯃ ꯊꯦꯡꯅꯈꯤ ꯊꯧꯗꯣꯛꯇꯨꯅ ꯃꯔꯝ ꯑꯣꯏꯔꯒ ꯍꯧꯖꯤꯛꯇꯤ ꯅꯤꯡꯁꯤꯡꯂꯨꯕꯗ ꯃꯁꯥꯗꯣ ꯍꯦꯟꯅ ꯅꯤꯛꯏ ꯃꯥꯒꯤ ꯇ꯭ꯔꯨꯃꯥꯗꯣ ꯑꯃꯨꯛ ꯍꯧꯔꯛꯂꯦ ꯄꯥꯈꯠꯄ ꯊꯀꯠꯄ ꯌꯥꯗꯕ ꯂꯩꯅ ꯃꯁꯥ ꯄꯨꯝꯕ ꯀꯣꯟꯁꯤꯜꯂꯛꯏ ꯃꯈꯣꯡ ꯃꯈꯨꯠ ꯄꯨꯝꯕ ꯎꯆꯦꯛꯇꯧꯅ ꯀꯣꯟꯇꯛ ꯇꯧꯅ ꯀꯣꯟꯁꯤꯜꯂꯛꯂꯦ ꯃꯅꯥꯎꯄꯥꯒꯤ ꯃꯇꯧꯗꯣ ꯃꯌꯥꯝꯕꯅ ꯑꯃꯝꯕꯗꯨ ꯏꯔꯥꯏ ꯂꯥꯏꯅ ꯈꯪꯉꯤ ꯃꯔꯝꯗꯤ ꯃꯥꯒꯤ ꯑꯁꯤꯒꯨꯝꯕ ꯇ꯭ꯔꯨꯃꯥꯇꯥꯏꯁ ꯑꯣꯏꯔꯕ ꯀꯟꯗꯤꯁꯟꯁꯦ ꯃꯃꯥꯡꯗ ꯃꯥ ꯊꯦꯡꯅꯈ꯭ꯔꯦ ꯑꯉꯥꯡ ꯑꯣꯏꯔꯤꯉꯩꯗ ꯃꯥ ꯌꯥꯡ ꯆꯤꯡꯈꯤꯕ ꯑꯃꯁꯨ ꯂꯩ ꯑꯗꯨꯅ ꯃꯥꯒꯤ ꯃꯁꯥꯁꯦ ꯑꯋꯥꯕ ꯑꯀꯤꯕ ꯊꯀꯠꯄ ꯐꯥꯎꯕ ꯌꯥꯗꯦ ꯑꯁꯤꯒꯨꯝꯕ ꯃꯌꯥꯝꯁꯦ ꯖꯥꯠ ꯖꯥꯠ ꯈꯟꯖꯤꯜꯂꯨꯕ ꯃꯇꯝꯗ ꯌꯥꯝ ꯂꯥꯏꯅ ꯃꯥꯒꯤ ꯕ꯭ꯔꯦꯟꯗ ꯇꯥꯔꯒꯦꯠ ꯇꯧꯔꯒ ꯃꯁꯥ ꯄꯨꯝꯕ ꯇ꯭ꯔꯨꯃꯥꯇꯥꯏꯁ ꯇꯧꯔꯛꯄꯗꯧꯅ ꯃꯥꯟꯕ ꯃꯁꯥ ꯄꯨꯝꯕ ꯃꯩ ꯍꯧꯒꯩ ꯁꯥꯒꯠꯂꯛꯏ ꯃꯌꯥꯗꯣ ꯀ꯭ꯔꯛ ꯀ꯭ꯔꯛ ꯆꯤꯛꯁꯤꯟꯅꯩ ꯑꯗꯨꯒ ꯃꯁꯥꯗꯣ ꯇꯞꯅ ꯇꯞꯅ ꯀꯣꯟꯁꯤꯜꯂꯤ ꯃꯅꯥꯎꯄꯥꯗꯨꯅ ꯃꯌꯥꯝꯕꯒꯤ ꯍꯛꯆꯥꯡꯗ ꯀꯣꯟꯁꯤꯜꯂꯛꯄ ꯃꯇꯝꯗ ꯃꯉꯣꯟꯗꯁꯨ ꯃꯩ ꯍꯧꯈꯩ ꯁꯥꯔꯕ ꯕꯣꯗꯤ ꯇꯦꯝꯄꯔꯦꯆꯔꯗꯣ ꯐꯥꯎꯕ ꯍꯧꯒꯠꯂꯛꯑꯦ ꯍꯥꯏ ꯄꯤꯁ ꯐꯦꯚꯔ ꯑꯃ ꯂꯥꯛꯄꯒꯤ ꯑꯣꯏꯊꯣꯛꯄ ꯐꯤꯕꯝ ꯑꯃ ꯌꯥꯝ ꯆꯥꯎꯅ ꯃꯃꯤ ꯇꯥꯏ ꯃꯅꯥꯎꯄꯥꯒꯤ ꯑꯣꯏꯔꯤꯕ ꯐꯤꯕꯝꯗꯨꯗ ꯅꯔꯦꯁ ꯃꯍꯥꯛ ꯃꯁꯥꯁꯨ ꯇꯧꯐꯝ ꯈꯪꯗꯦ ꯅꯔꯦꯁꯅ ꯍꯦꯝ 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 ꯑꯁꯤ ꯍꯥꯏꯔꯒ ꯂꯥꯏꯀꯠꯅꯅꯕ ꯋꯥꯈꯜ ꯇꯥꯅꯕ ꯑꯃꯝꯕ ꯃꯔꯛ ꯑꯗꯨꯗ ꯇꯞꯅ ꯆꯨꯄꯥ ꯁꯤꯄ꯭ꯔꯥꯗꯨꯅ ꯇꯥꯈꯤꯅꯤ ꯍꯥꯏꯕꯒꯤ ꯃꯑꯣꯡꯗ ꯑꯃꯝꯕ ꯃꯔꯛ ꯑꯗꯨꯗ ꯅꯥꯀꯣꯡ ꯃꯌꯥꯗꯨꯗ ꯍꯟꯖꯤꯟ ꯍꯟꯖꯤꯟ ꯀꯧꯔꯤ ꯍꯦꯝ ꯁꯦ ꯇꯥꯕ꯭ꯔꯣ ꯍꯦꯝ ꯍꯦꯝ ꯃꯔꯣꯟ ꯃꯔꯤ ꯇꯥꯈꯤꯗ꯭ꯔꯦ ꯁꯨꯝ ꯃꯁꯥꯗꯣ ꯀꯣꯟꯁꯤꯜꯂꯛꯄ ꯅꯤꯛꯄ ꯍꯦꯜꯂꯛꯄꯗꯒꯤ ꯁꯣꯝꯗꯅ ꯃꯄꯥꯜꯗ ꯇꯥꯔꯤꯕ ꯃꯈꯣꯜꯗꯨꯅꯒ ꯃꯔꯣꯜ ꯑꯃ ꯑꯗꯨꯃ ꯁꯨꯄ꯭ꯔꯥ ꯁꯤꯄ꯭ꯔꯥꯗꯣ ꯇꯨꯔꯦꯜ ꯃꯌꯥꯏꯗꯨꯗ ꯏꯁꯤꯡ ꯏꯔꯣꯜꯅꯨꯡꯗꯒꯤ ꯉꯥ ꯑꯍꯤꯡꯕ ꯐꯥꯗꯨꯅ ꯃꯕꯨꯛ ꯂꯥꯝꯅꯗꯨꯅ ꯆꯥꯔꯤ ꯐꯤꯕꯝꯗꯨꯗ ꯇꯦꯟ ꯃꯅꯨꯡꯗ ꯃꯩ ꯊꯥꯜꯂꯨꯕ ꯍꯥꯏꯕꯁꯦ ꯑꯆꯧꯕ ꯈꯨꯗꯣꯡꯊꯤꯅꯤꯡꯉꯥꯏ ꯑꯣꯏꯕ ꯐꯤꯕꯝ ꯑꯃ ꯃꯥꯌꯣꯛꯅꯒꯗ꯭ꯔꯥ ꯍꯥꯏꯕ ꯀꯤꯕꯗꯒꯤ ꯄꯥꯈꯠꯄ ꯊꯀꯠꯄ ꯐꯥꯎꯏ ꯑꯗꯨꯕꯨ ꯃꯅꯥꯎꯄꯥꯒꯤ ꯑꯣꯏꯔꯛꯂꯤꯕ ꯐꯤꯕꯝ ꯑꯗꯨꯗ ꯃꯥ ꯇꯁꯦꯡꯅ ꯃꯤꯠꯂꯨꯗꯒꯤ ꯄꯤ ꯏꯆꯦꯜ ꯅꯥꯏꯕ ꯍꯧꯔꯛꯂꯦ ꯃꯅꯥꯎꯄꯥꯕꯨ ꯃꯊꯥꯗ ꯆꯦꯖꯠ ꯀꯣꯟꯁꯤꯟꯗꯨꯅ ꯂꯩ ꯄꯨꯡ ꯑꯃꯃꯨꯛꯀꯤ ꯆꯥꯡꯗ ꯇꯨꯔꯦꯜꯗꯨꯗ ꯃꯆꯤꯟꯖꯥꯛ ꯊꯤꯔꯝꯂꯒ ꯆꯨꯄ꯭ꯔꯥ ꯁꯤꯕ꯭ꯔꯥꯗꯣ ꯇꯨꯔꯦꯜ ꯋꯥꯡꯃꯗ ꯂꯥꯟꯊꯣꯛꯂꯒ ꯆꯠꯈ꯭ꯔꯦ ꯇꯥꯔꯝꯕ ꯃꯈꯣꯜꯁꯤꯡꯗꯣ ꯍꯧꯖꯤꯛꯇꯤ ꯑꯃꯨꯛ ꯑꯃꯠꯇ ꯐꯥꯎ ꯍꯦꯛ ꯇꯥꯈꯤꯗ꯭ꯔꯦ ꯍꯧꯖꯤꯛꯇꯤ ꯄꯨꯡꯆꯤꯛ ꯆꯤꯛ ꯄꯨꯡꯏꯪ ꯏꯪꯊꯈ꯭ꯔꯦ
माइकई खुदिंगदा अचिकपगी लाइरमिना महौसागी फिबमदा हेक हंजनखिबगा हौजिक्ति टॉर्च लाइट तो कापलगा मई थांगले मनावपागी असिगुम्बु ओइबा फिबमसिदगी कमदौना केयर लौगनी हैंडल तौगनी आबा मा इराय इरायनि खंगी अदुना हौजिक्ति मई चुखतपगा मा मनावपाबु इसिंग अयिंगबना मसादो नातो खोतोक तौदुना अहिंग चुप्पा लाइकनरमे असुमना नोंगानबा फाव मनावपादो याम वाना कन्ना होनदुना कुपसेन सनदुना लाइकनबदगिदि मनावपा हानगी फिबमदुदा फगलगले फिबमदु फगलकपगा नोंगान थोरकपगा मपा चानदुना मनावपाबु फिबमसिदा चिंगनुंगसिदा कुइना थंबा यारोइदबि फिबमदो चावनु ममिताना उरकपदुदा मखोइना लेरिबा केम साइटुदगी खुल यौनबा अतै कैंपर्सिंग हाइबदि मागी स्टाफसिंग अमदि सिनमिसिंगदो पुरगा लाए मखोइ मसेल वाखने दामगी प्रोजेक्टु लेपदि यादबनिना करी कमदौसिबा खल्ले रिसर्च अमदि पेपर वर्क से लोरबदि टेक्निकल टीमना थबक खुदिंगमा इकंग थासिदेना चावनु पांगथोंगनबा असुम खोंथांग ओरनि खंदुना अहेन बिस्ता पेरनबा मखोइ कंपनी अचौबसिंगदुदा अयुक्तुदा हारमे फोन कॉल तौरगा संगदबा ह्यूमन रिसोर्स सिंगदो ह्यूमन रिसोर्स अमा याम चावना वाटपगी बमी ताबदुदा अहेन बे मशीनरी मैन पावर मफमसिदा थाबिरकनबा हाइजरमे नरेश सुटी लौथोगा नुमिसिगी अयु मनाव पाबु पुदुना इम्फाल लोमदा लाए मागे रेस्पॉन्सिबिलिटी पुनम पुनब राजेशदा सिनरमे राजेशु टेक्निकल इंजीनियर ने तंगाई फदना मनाव पागी ओरकलिबा फिबमदुदा मा मनाव पाबु युमदा थिल्लमलगा नोंग निनि सिगी मनुंगदा मु प्रोजेक्ट साइट लाकने आइदना सिनरमे मरकसिदा सेंथकी बक्सांगसिंगदो थीनबा पैरामिलिट्री फोर्स अमदि फायर सर्विस की मी सिजनननबा मांगना लोइनमा मरी लेनबा डिपार्टमेंट सिंग दाइरमे खुदिंगमक सिंतोकलमलगा माक हेमजित पुदुना मयुमलमदा लाए राजेशना मा लास्टकी फावबदि उसिनाचिना दाइते पुनम पुहोबदा हराव हराव यारे मचिन मनावनिदो मफमदु थादुगलगा चतख्रे थौरांग हैबा नरेशना सिलमबदुना सिनमी अनिगी चेंथकीबा असिबक चांगनिदो पैरामिलिट्री फोर्स अमदि फायर सर्विसना मागी मतेंग पांगनबा हेलीकॉप्टरदा मफमदु यौनबा चंगसिलै माइकई खुदिंगदा हेलीकॉप्टर पाइबगी मखोल निंगथिना ट्रेन तौरबा हेलीकॉप्टर के पायलटुना मफम चाबा अल्टीट्यूड अमा येंगलगा बेस कैम्प अमदि हेलीपैड सेमलगा हेलीकॉप्टर दो लैंडिंग तौवे मतंगा चुसिनरबा इक्विपमेंट सिंग अमदि डिवाइस सिंग सिजनदुना उचिनाचिन इसिंगदा चेंथकीबा हक्सांगदो नोंगमा चंगना थीबदा नुमिना तारमदाय उगी मरा अमदा पुन्ना असिबा हक्सांग अनिदो अनिमक पल्लगा पथा फुंदबा होरमलबा हक्सांग अनिदो स्पॉट अमतदा पुन्ना फंगदुना इसिंग मनुंगददगी लौखले मखोगी आइडेंटिफाई तौनबा असिबक चांग अनिदो इमुंग मनुंगी म्यूसिंग सिननबा अचौबो खोंथांग लौखतुना फायर सर्विसना मफमदुदगी इम्फाल लौनबा पुख्रे असिबतना पोलोइदा मांगजे एक्सीडेंट हाइबसे एक्सीडेंट ने अमरुमदा इसिंग हाइबसे करेंट यावबनि मदुन एट्रैक्शन पीबा नत्रगा ग्रेविटी याम वांगबोई चांस यामना ले अदुना इसिंगी इरैदुना सिनमी अनिदुबो असिबगी ख्याता सिंथरगा फुबा सोइदन ओइरिनि सोमदना कमदौरे हेमजित हॉस्पिटलाइज तौरे मनाव पागी ओइबा फिबमदुदा तासेंग नरेश अवाबा फावे नुमितुगी अहिंगदा थोखिबा तौदोकसिंगदो खंजिलुरगा अकीबा फावे सागै नातै हुमना हेमजित किदमा कोइचेन चनदुना माताबु फरदे आइदुना होने संबिनबा येंगसिनबिनबा लैरबदा मयुमना ngak पोथार गाइदना नुंथिलदुदा नरेश मयुममदा लाए बाथरूमदा चंगला इरु सेंगनो लुथोले मसादो खर फ्रेश ओइनबा ब्लैक कॉफी अमा लोलगा बेलकुलीदा फमदगले ममिता अहिंगदा उखिबा सुप्रा सिब्रादो अमुमुक्सु उरकपदोंना तवे मदु निंगसिंगलुबदा मागी मांगदा लैरिबा टेबलदुदा थमलिबा लैपटॉप तो ऑन तौरगा सुप्रा सिब्रागी मरमदा गूगल दा चंगलगा येंगलमे थोइदुंगना मागी हैबिटेट सिदि अखोइगी लेबाक लेहाउसिगदि चानबा ओइदे अदुदि करिनो माना उखिबसिंगदो खल्लुबदा साथिना चममनबा फावरे स्क्रॉल तौरगा अतोप अतोपा सा कयामा मान अहिंगदुदा उखिबसिंगदो मानबा यावब्रा हाइदुना हाइपरटेक्स्ट प्रोटोकॉल सिस्टम ने पीरिबा लिंक सिंगदुदा चंगसिलगा माक येंगले वाइल्ड लाइफ ऑफ मणिपुर फ्लोरा एंड फोना ऑफ मणिपुर मखल मखल मांग स्क्रॉल तौदुना येंगलुबा अदुबु मान उखिबा सादुगा
ꯆꯥꯟꯅꯕꯗꯤ ꯃꯍꯥꯛ ꯎꯕ ꯐꯪꯗꯦ꯫ ꯃꯍꯥꯛ ꯉꯥꯎꯆꯠꯅꯔꯦ꯫ ꯃꯥꯅ ꯎꯈꯤꯕ ꯁꯥꯗꯨ ꯀꯔꯤꯅꯣ? ꯃꯦꯖꯤꯀꯦꯜ ꯀ꯭ꯔꯦꯆꯔ ꯍꯥꯏꯕ ꯀꯦꯇꯦꯒꯣꯔꯤꯁꯇꯨꯗ ꯇꯥꯏꯞ ꯇꯧꯔꯒ ꯃꯥꯅ ꯎꯈꯤꯕ ꯁꯥꯁꯤꯡꯗꯣ ꯃꯥꯟꯅꯕ ꯌꯥꯎꯕ꯭ꯔꯥ ꯍꯥꯏꯗꯨꯅ ꯌꯦꯡꯉꯤ꯫ ꯑꯁꯨꯝꯅ ꯌꯦꯡꯂꯛꯄ ꯃꯇꯝꯗ ꯃꯥꯅ ꯎꯈꯤꯕ ꯁꯥꯗꯨꯒ ꯃꯥꯟꯅꯕ ꯑꯃ, ꯒꯨꯒꯜꯅ ꯄꯤꯔꯤꯕ ꯖꯦꯅꯦꯔꯦꯠ ꯇꯧꯔꯤꯕ ꯏꯃꯦꯖꯁꯤꯡꯗꯨꯗ ꯃꯥꯟꯅꯕ ꯑꯃꯗꯤ ꯌꯥꯎꯔꯦ꯫ ꯀꯔꯤꯅꯣ ꯍꯥꯏꯗꯨꯅ ꯃꯍꯥꯛ ꯌꯦꯡꯂꯨꯕ ꯃꯇꯝꯗ ꯍꯥꯏꯠꯕꯤꯌꯥꯟ ꯍꯥꯏꯕ ꯅꯣꯔꯠ ꯑꯃꯦꯔꯤꯀꯥꯒꯤ ꯃꯦꯁꯥꯆꯨꯁꯦꯠ ꯐꯣꯔꯦꯁꯇ ꯐꯪꯕ ꯃꯥꯡꯕ ꯉꯝꯕꯒꯤ ꯄꯋꯥꯔ ꯄꯥꯏꯕ ꯁꯥ ꯃꯔꯛ, ꯉꯥ ꯃꯔꯛ ꯃꯥꯟꯕ ꯖꯤꯕꯁꯤꯒ ꯆꯞꯃꯛꯇꯤ ꯃꯥꯟꯅꯗꯦ꯫ ꯌꯦꯡꯕꯗ ꯋꯥꯡ ꯆꯥꯎꯕ, ꯑꯃꯨꯛꯁꯨ ꯁꯑꯣꯝ ꯃꯥꯟꯕ ꯁꯑꯣꯡ ꯁꯥꯗꯥ, ꯁꯤꯜꯚꯔ ꯃꯆꯨꯒꯤ ꯃꯇꯨ꯫ ꯃꯤ ꯎꯕ ꯌꯥꯗꯕ ꯃꯁꯤꯒꯤ ꯃꯈꯜꯁꯤ ꯑꯣꯏꯔꯝꯒꯗ꯭ꯔꯥ? ꯅꯠꯇ꯭ꯔꯒꯅ ꯆꯨꯄꯥꯁꯤꯕ꯭ꯔꯥ ꯑꯣꯏꯔꯝꯒꯗ꯭ꯔꯥ? ꯑꯃꯗꯤ ꯅꯣꯔꯠ ꯑꯃꯦꯔꯤꯀꯥꯗ ꯃꯥꯒꯤ ꯑꯣꯔꯤꯖꯤꯟ ꯂꯩ꯫ ꯑꯗꯨꯅ ꯃꯐꯝꯁꯤꯗꯥꯅ ꯍꯥꯏꯠꯕꯤꯌꯥꯟꯁꯤꯅ ꯂꯥꯛꯄꯗꯤ ꯑꯣꯏꯊꯣꯛꯇꯦ ꯈꯜꯂꯤ꯫ ꯅꯔꯦꯁ ꯋꯥꯈꯟꯗ ꯎꯪꯂꯦ, ꯈꯪꯅꯤꯡ ꯅꯤꯡꯁꯤꯡꯂꯛꯏ꯫ MUꯗ ꯃꯈꯣꯏꯒꯤ ꯃꯈꯨꯔꯥ ꯑꯃ ꯖꯨꯂꯣꯖꯤ ꯄ꯭ꯔꯣꯐꯦꯁꯔ ꯑꯣꯏꯕꯗꯣ, ꯃꯥꯒꯤ ꯃꯅꯥꯛꯇ ꯆꯠꯂꯒ ꯃꯥꯒꯤ ꯈꯪꯅꯤꯡꯕ ꯂꯥꯡꯇꯛꯅꯕ ꯄꯨꯝꯅꯃꯛ ꯀꯣꯛꯂꯒꯅꯤ ꯈꯟꯗꯨꯅ ꯉꯥꯏꯔꯒ ꯂꯩꯔꯦ꯫ ꯉꯁꯤꯁꯤꯃꯗꯤ ꯄꯣꯊꯥꯔꯒꯦ, ꯍꯌꯦꯡ ꯃꯈꯨꯔꯥꯒꯤ ꯃꯅꯥꯛꯇ ꯆꯠꯂꯒꯦ꯫ ꯅꯔꯦꯁ ꯑꯍꯤꯡ ꯀꯌꯥ ꯇꯨꯝꯐꯝ ꯆꯥꯐꯝ ꯈꯪꯗꯅ ꯂꯩꯔꯛꯄꯅ ꯅꯨꯡꯊꯤꯜꯗꯨꯗ ꯈꯪꯇꯨꯝ ꯇꯨꯝꯅꯤꯡꯂꯛꯏ꯫ ꯃꯥꯒꯤ ꯀꯥꯗ ꯆꯪꯂꯒ ꯍꯧꯖꯤꯛ ꯃꯥ ꯏꯁꯤ ꯁꯤꯈꯩ ꯇꯨꯝꯈ꯭ꯔꯦ꯫ ꯑꯁꯨꯝꯅ ꯅꯤꯡꯉꯥꯏꯗꯅ ꯇꯨꯝꯊꯕ ꯍꯧꯔꯛꯄ ꯃꯪ ꯑꯃ ꯃꯪꯕ ꯍꯧꯔꯛꯂꯤ꯫ ꯃꯪꯗꯨꯗ ꯃꯥ ꯁꯅꯥ ꯂꯣꯛꯆꯧ ꯇꯨꯔꯦꯜꯗ ꯃꯥꯒꯤ ꯏꯟꯖꯤꯅꯤꯌꯔ ꯈꯔꯒ ꯃꯅꯨꯡ ꯍꯟꯖꯤꯟꯕ ꯇꯨꯔꯦꯜꯒꯤ ꯁꯔꯨꯛ ꯑꯃꯗ ꯔꯤꯚꯔ ꯕꯦꯗꯀꯤ ꯆꯥꯡ ꯑꯣꯟꯕ ꯆꯠꯂꯝꯃꯤ, ꯔꯥꯖꯦꯁ ꯑꯃꯗꯤ ꯂꯨꯈꯣꯏꯒ ꯂꯣꯏꯅꯅ꯫ ꯑꯁꯨꯝꯅ ꯃꯈꯣꯏꯁꯤꯡꯗꯣ ꯁꯨꯝ ꯆꯪꯁꯤꯜꯂꯛꯄꯗ ꯕ꯭ꯔꯤꯖ ꯑꯃ, ꯍꯥꯏꯕꯗꯤ ꯌꯣꯠꯀꯤ ꯊꯣꯡ ꯑꯍꯥꯏꯕꯤ ꯍꯥꯏꯒꯗ꯭ꯔꯥ ꯅꯠꯇ꯭ꯔꯒꯅ ꯂꯤꯇꯥꯟ ꯍꯥꯏꯒꯗ꯭ꯔꯥ, ꯏꯇꯦꯛ ꯇꯦꯛꯄ ꯊꯣꯡ ꯑꯃ ꯊꯦꯡꯅꯔꯦ꯫ ꯂꯨꯈꯣꯏꯅ, ꯏꯍꯦ, ꯊꯣꯡꯁꯤꯗꯤ ꯂꯥꯟ ꯃꯃꯥꯡꯒꯤ ꯃꯥꯜꯂꯤꯗ꯫ ꯔꯥꯖꯦꯁꯅ ꯀꯨꯝꯃꯤ, ꯍꯣꯏꯅꯦ, ꯌꯦꯡꯕꯗ ꯂꯥꯟ ꯃꯃꯥꯡꯒꯤ ꯃꯥꯜꯂꯦ꯫ ꯁꯨꯝꯅ ꯔꯥꯖꯦꯁ ꯊꯣꯡꯈꯣꯡꯗꯨ ꯇꯝꯅ ꯆꯪꯁꯤꯜꯂꯛꯑꯦ꯫ ꯐꯅ ꯊꯣꯡꯗꯣ ꯑꯃꯟꯕ ꯊꯣꯡ ꯑꯣꯏꯔꯁꯨ ꯊꯣꯡꯗꯨꯕꯨ ꯁꯥꯔꯤꯕ ꯌꯣꯠꯇꯨ ꯐꯦꯕ꯭ꯔꯤꯛ ꯑꯣꯛꯁꯥꯏꯗ, ꯍꯥꯏꯕꯗꯤ ꯀꯣꯂꯤꯡ ꯍꯥꯏꯒꯠꯄꯒꯤ ꯃꯃꯤ ꯎꯗꯦ꯫ ꯒꯦꯜꯚꯅꯥꯏꯖ ꯇꯧꯕ ꯌꯣꯠ ꯑꯣꯏꯖꯥꯜ ꯈꯜꯂꯦ꯫ ꯊꯣꯡꯗꯨꯒꯤ ꯃꯌꯥꯏ ꯆꯕꯨꯛꯇꯣ ꯏꯍꯣ ꯍꯣꯕ ꯑꯃꯗꯤ ꯎꯁꯤꯡꯗꯨ ꯌꯥꯟꯊꯔꯒ ꯂꯩꯕꯗꯧꯅ ꯇꯧꯕꯗꯨꯁꯨ ꯎꯏ꯫ ꯊꯣꯡꯒꯤ ꯁꯔꯨꯛ ꯑꯌꯥꯝꯕꯗꯤ ꯐꯕꯗꯧꯅꯁꯨ ꯇꯧꯏ꯫ ꯑꯁꯨꯝꯅ ꯃꯈꯣꯏꯁꯤꯡꯗꯣ ꯊꯣꯡꯗꯨꯗ ꯄꯨꯛꯅꯤꯡ ꯆꯪꯅ ꯌꯦꯡꯗꯨꯅ ꯂꯩꯔꯤꯉꯩ ꯈꯪꯍꯧꯗꯅ ꯊꯣꯡꯗꯨꯒꯤ ꯑꯀꯣꯏꯕꯗꯨꯗ ꯂꯩꯆꯤꯟ ꯊꯥꯒꯠꯂꯛꯏ, ꯅꯣꯡ ꯃꯪꯁꯤꯜꯂꯛꯏ꯫ ꯑꯌꯨꯛ ꯑꯣꯏꯅꯁꯨ ꯇꯧꯕꯗꯨ ꯂꯩꯆꯤꯟ ꯀꯨꯡꯅ ꯊꯥꯗꯨꯅ ꯑꯀꯟꯕ ꯅꯨꯡꯁꯤꯠ ꯑꯃ ꯏꯈꯪ ꯈꯪꯍꯧꯗꯅ ꯁꯤꯠꯆꯜꯂꯛꯏ꯫ ꯅꯨꯡꯁꯤꯠ ꯆꯠꯄꯒꯤ ꯍꯨ ꯂꯥꯎꯕ ꯃꯈꯣꯜ ꯃꯔꯛ ꯑꯗꯨꯗ ꯊꯣꯡ ꯑꯗꯨ ꯊꯣꯛ ꯊꯣꯛ ꯅꯣꯝꯕꯒꯤ ꯃꯈꯣꯜ ꯇꯥꯔꯛꯑꯦ꯫ ꯃꯈꯣꯏꯁꯤꯡꯗꯣ ꯃꯈꯣꯜ ꯑꯗꯣꯝꯗ ꯄꯨꯛꯅꯤꯡ ꯆꯪꯁꯤꯟꯗꯨꯅ ꯌꯦꯡꯂꯤꯉꯩ ꯊꯣꯡꯗꯨꯒꯤ ꯃꯊꯛꯇ ꯂꯩꯆꯤꯟ ꯀꯨꯡꯅ ꯊꯥꯕ ꯃꯔꯛ ꯑꯗꯨꯗ ꯕ꯭ꯔꯤꯇꯤꯁ ꯑꯥꯔꯃꯤꯒꯤ ꯐꯤꯖꯣꯜꯗ ꯀꯦꯞꯇꯦꯟ ꯑꯃ ꯈꯨꯠꯇ ꯅꯣꯡꯃꯩ ꯄꯥꯏ, ꯂꯩꯆꯤꯟ ꯀꯨꯡꯅ ꯊꯥꯕ ꯃꯔꯛ ꯑꯗꯨꯗ ꯃꯥꯒꯤ ꯕꯨꯠꯇꯨ ꯇꯣꯡꯗꯨꯅ ꯊꯣꯡ ꯑꯍꯣꯕ ꯃꯊꯛ ꯑꯗꯨꯗ ꯃꯈꯣꯡꯗꯣ ꯆꯧꯀꯥꯟ ꯀꯥꯟꯗꯨꯅ ꯂꯥꯛꯂꯤꯕꯗꯣ ꯃꯃꯤꯠꯇ ꯎꯔꯦ꯫ ꯃꯈꯣꯏꯁꯤꯡꯗꯨ ꯎꯔꯦ, ꯁꯦꯠꯂꯤꯕꯁꯦ ꯕ꯭ꯔꯤꯇꯤꯁ ꯂꯥꯟꯃꯤꯒꯤ ꯐꯤꯖꯣꯜꯅꯤ꯫ ꯑꯗꯨꯒ ꯇꯧꯕꯇꯕꯨ ꯃꯥꯒꯤ ꯃꯃꯥꯏꯗ ꯑꯣꯏꯔꯤꯕ ꯐꯤꯕꯝꯗꯨꯗꯤ ꯅꯣꯔꯃꯦꯜ ꯇꯥꯕ ꯃꯤ ꯑꯃꯒꯤ ꯃꯥꯏꯊꯣꯡꯗꯤ ꯅꯠꯇꯦ꯫ ꯃꯥꯒꯤ ꯃꯥꯏꯊꯣꯡꯗꯨꯗꯤ ꯁꯔꯨꯅꯤ, ꯍ꯭ꯌꯨꯃꯦꯟ ꯁ꯭ꯀꯜꯅꯤ꯫ ꯃꯈꯨꯠꯇ ꯅꯣꯡꯃꯩ ꯑꯃ ꯄꯥꯏ꯫ ꯂꯩꯆꯤꯜ ꯀꯨꯡꯅ ꯊꯥꯕ ꯃꯔꯛ ꯑꯗꯨꯗꯒꯤ ꯊꯣꯛꯂꯛꯂꯒ ꯁꯞꯇ꯭ꯔ ꯑꯃꯒ ꯂꯣꯏꯅꯅ ꯅꯣꯡꯃꯩꯗꯨ ꯃꯈꯣꯏ ꯑꯍꯨꯝꯗꯨꯗ ꯀꯥꯞꯇꯨꯒꯤ ꯕ꯭ꯔꯤꯇꯤꯁ ꯀꯦꯞꯇꯦꯟꯗꯨꯅ ꯇꯝꯂꯛꯑꯦ꯫ ꯑꯁꯨꯝꯅ ꯅꯣꯡꯃꯩꯗꯨ ꯍꯦꯛ ꯑꯦꯝ ꯇꯧꯕꯒ ꯇꯨꯝꯂꯝꯕꯗꯒꯤ ꯅꯔꯦꯁꯇꯣ ꯃꯤꯀꯞ ꯊꯣꯛꯂꯛꯏ꯫ ꯃꯁꯥ ꯄꯨꯕ ꯍꯨꯃꯥꯡꯅ ꯄꯨꯝꯆꯣꯠ ꯆꯣꯠꯇꯨꯅ ꯉꯛꯆꯗꯨꯅ ꯍꯧꯖꯤꯛꯀꯤ ꯃꯥꯅ ꯃꯪꯂꯤꯕ ꯃꯪꯗꯨꯕꯨ ꯀꯔꯝꯕ ꯃꯈꯜꯒꯤ ꯃꯪꯅꯣ ꯍꯥꯏꯗꯨꯅ ꯌꯦꯡꯗꯨꯅ ꯂꯩ꯫ ꯃꯁꯥ ꯃꯊꯟꯇ ꯃꯥꯒꯤ ꯕꯦꯠ ꯅꯥꯀꯟꯗ ꯊꯝꯂꯤꯕ ꯗ꯭ꯔꯦꯁꯤꯡ ꯃꯤꯔꯔꯗꯨꯗ ꯉꯛꯆꯥꯟꯅꯗꯨꯅ ꯌꯦꯡꯂꯒ ꯂꯩꯔꯤꯉꯩ ꯔꯥꯖꯦꯁꯀꯤ ꯀꯣꯜ ꯂꯥꯛꯑꯦ꯫ ꯐꯣꯟꯗꯨ ꯇꯥꯞ ꯂꯥꯎꯅ ꯄꯥꯏꯈꯠꯂꯦ꯫ ꯍꯦꯜꯂꯣ꯫ ꯑꯅꯤꯗꯣ ꯑꯋꯥꯏ ꯈꯨꯝ ꯇꯧꯅꯔꯦ꯫ ꯍꯦꯜꯂꯣ ꯁꯥꯔ, ꯒꯨꯗ ꯑꯐꯇꯔꯅꯨꯟ꯫ ꯑꯐꯇꯔꯅꯨꯟ, ꯀꯔꯤ ꯂꯩꯔꯦ ꯔꯥꯖꯦꯁ? ꯁꯥꯔ, ꯌꯣꯠꯀꯤ ꯕ꯭ꯔꯤꯖ ꯋꯥꯔꯜ ꯋꯥꯔ ꯃꯇꯝꯗ ꯖꯄꯥꯅꯤꯁ ꯑꯃꯗꯤ ꯕ꯭ꯔꯤꯇꯤꯁ ꯅꯠꯇ꯭ꯔꯒꯅ ꯑꯅꯤꯁꯤꯒꯤ ꯃꯔꯛꯇ ꯑꯃꯅ ꯁꯥꯔꯝꯒꯗꯕ ꯕ꯭ꯔꯤꯖ ꯑꯃ ꯊꯦꯡꯅꯔꯦ꯫ ꯀꯩꯅꯣ ꯍꯥꯏꯁꯤꯕꯣ? ꯏꯊꯛ ꯊꯛꯀꯠꯂꯦ ꯃꯁꯥꯗꯨ ꯅꯔꯦꯁ꯫ ꯍꯧꯖꯤꯛꯇ ꯃꯥꯒꯤ ꯃꯪꯗ ꯎꯈꯤꯕ ꯊꯧꯗꯣꯛꯁꯤꯡꯗꯨꯒ ꯍꯥꯏꯔꯛꯂꯤꯕꯁꯤꯡꯁꯤꯒ ꯌꯥꯝ ꯆꯥꯁꯤꯟ ꯆꯨꯁꯤꯟꯅꯕ ꯃꯥꯟꯕ ꯂꯤꯡ ꯑꯃꯗꯤ ꯃꯥꯒꯤ ꯃꯪꯒꯤ ꯊꯧꯗꯣꯛꯇꯨꯒ ꯔꯥꯖꯦꯁꯅ ꯍꯥꯏꯔꯤꯁꯤꯒ ꯌꯥꯝ ꯆꯥꯟꯅꯕꯗꯧꯅ ꯇꯧꯏ꯫ ꯏꯉꯛ ꯉꯛꯅ ꯋꯥ ꯂꯥꯟ ꯉꯥꯡꯗꯅ ꯉꯥꯏꯍꯥꯛꯇꯤ ꯇꯨꯃꯤꯟꯅ ꯂꯩ꯫ ꯃꯥꯅ ꯑꯁꯨꯝ ꯁꯦꯀꯦꯟ ꯈꯔ ꯋꯥ ꯂꯥꯟ ꯉꯥꯡꯗꯅ ꯇꯨꯃꯤꯟ ꯂꯩꯈꯤꯕꯗ ꯔꯥꯖꯦꯁꯅ ꯑꯃꯨꯛ, ꯍꯜꯂꯣ ꯁꯥꯔ, ꯇꯥꯕꯤꯔꯤꯕ꯭ꯔꯣ ꯁꯥꯔ? ꯏꯊꯛ ꯊꯛꯀꯠꯅ ꯈꯨꯝꯃꯤ, ꯇꯥꯔꯤꯌꯦ ꯔꯥꯖꯦꯁ, ꯍꯥꯏꯔꯛꯑꯣ꯫ ꯁꯥꯔ,
ꯊꯣꯡꯗꯨꯒꯤ ꯐꯣꯇꯣ ꯈꯔ ꯁꯥꯔꯒꯤ ꯋꯥꯆꯞꯇ ꯊꯥꯈꯤꯕꯅꯤ꯫ ꯍꯣꯏ, ꯑꯩ ꯌꯦꯡꯂꯒꯦ꯫ ꯑꯗꯨꯗꯤ ꯁꯥꯔ, ꯑꯩ ꯀꯣꯜꯁꯦ ꯊꯝꯃꯒꯦ꯫ ꯍꯣꯏ ꯍꯣꯏ꯫ ꯔꯥꯖꯦꯁ ꯀꯣꯜ ꯑꯗꯨ ꯊꯝꯈ꯭ꯔꯦ꯫ ꯅꯔꯦꯁꯅ ꯋꯥꯆꯞꯇ ꯊꯣꯡꯒꯤ ꯐꯣꯇꯣꯗꯨ ꯌꯦꯡꯅꯤꯡꯕꯅ ꯃꯥ ꯋꯥꯆꯞꯇꯨ ꯆꯪꯂꯒ ꯆꯦꯛ ꯇꯧꯏ꯫ ꯊꯣꯡꯗꯨꯒꯤ ꯑꯣꯏꯕ ꯐꯤꯕꯝꯗꯨ ꯌꯦꯡꯕꯗ ꯃꯁꯥ ꯄꯨꯝꯕ ꯇꯨ ꯆꯨꯡꯈꯤꯕ ꯈꯪꯍꯧꯗꯦ꯫ ꯉꯥꯏꯍꯥꯛꯀꯤ ꯃꯃꯥꯡꯗ ꯃꯥꯅ ꯎꯈꯤꯕꯗꯨꯒ ꯈꯦꯠꯅꯕ ꯀꯔꯤꯝꯇ ꯂꯩꯔꯝꯗ꯭ꯔꯦ꯫ ꯍꯥꯏꯅꯕꯗꯨꯃꯛ ꯆꯨꯝꯃꯦ, ꯁꯝꯇꯥꯏꯝꯁ ꯗ꯭ꯔꯤꯝꯁ ꯀꯝꯁ ꯇ꯭ꯔꯨ꯫ ꯐꯣꯇꯣꯗꯨ ꯌꯥꯝ ꯀꯨꯞꯅ ꯃꯥ ꯕ꯭ꯔꯤꯞꯂꯤ ꯁ꯭ꯇꯗꯤ ꯇꯧꯔꯤ꯫ ꯃꯥꯒꯤ ꯃꯪꯗ ꯎꯈꯤꯕ ꯊꯣꯡꯗꯨꯒ ꯔꯥꯖꯦꯁꯅ ꯊꯥꯔꯛꯂꯤꯕ ꯊꯣꯡꯗꯨꯒ ꯀꯔꯤꯝꯇ ꯈꯦꯠꯅꯕ ꯂꯩꯇꯦ꯫ ꯃꯪꯂꯥꯟꯒꯤ ꯊꯧꯗꯣꯛ ꯑꯃꯅ ꯇꯥꯏꯕꯪꯗ ꯑꯁꯦꯡꯕ ꯊꯧꯗꯣꯛ ꯑꯣꯏꯅ ꯃꯪꯐꯥꯎꯅꯔꯛꯄꯁꯦ ꯇꯁꯦꯡꯅ ꯃꯥ ꯑꯀꯤꯕ ꯃꯤꯄꯥꯏꯕ ꯄꯣꯛꯏ꯫ ꯀꯔꯤꯝꯇ ꯑꯣꯔꯊꯣꯗꯣꯛꯁ ꯑꯣꯏꯔꯝꯗꯕ ꯃꯥꯔꯛꯁꯦ ꯍꯟꯗꯛꯀꯤ ꯄ꯭ꯔꯣꯖꯦꯛꯁꯤꯅ ꯏꯇꯠ ꯇꯠꯇꯅ ꯃꯉꯣꯟꯗ ꯑꯣꯔꯊꯣꯗꯣꯛꯁ ꯀꯤꯍꯟꯕꯗꯧꯅ ꯇꯧꯕ ꯍꯧꯔꯦ꯫ ꯑꯃꯔꯣꯝꯗ ꯁꯨꯄꯔꯁꯇꯤꯁꯟ ꯑꯃꯝꯕꯗ ꯊꯥꯖꯅꯕꯤꯁꯨ ꯃꯔꯨ ꯍꯨꯜꯂꯛꯄꯗꯧꯅ ꯇꯧꯏ꯫ ꯃꯥꯔꯛ ꯐꯣꯇꯣꯗꯨ ꯌꯦꯡꯂꯒ ꯎꯪꯗꯨꯅ ꯂꯩ, ꯋꯥ ꯂꯥꯟ ꯑꯝꯇ ꯉꯥꯡꯗꯅ꯫ ꯁꯣꯝꯗꯅ ꯑꯃꯨꯛ ꯀꯝꯗꯧꯔꯤ? ꯅꯨꯃꯤꯠ ꯇꯥꯔꯝꯗꯥꯏꯒꯤ ꯃꯤꯀꯨꯞ ꯉꯥꯏꯍꯥꯛꯇ ꯉꯥꯏꯔꯕ ꯃꯇꯝꯗꯨꯗ ꯃꯈꯣꯏꯅ ꯂꯩꯔꯤꯕ ꯁꯅꯥ ꯂꯣꯛꯆꯥꯎ ꯇꯨꯔꯦꯟꯒꯤ ꯁꯤꯟꯃꯤꯁꯤꯡꯅ ꯂꯩꯔꯤꯕ ꯕꯦꯁ ꯀꯦꯝꯞꯗꯨꯗ ꯗꯥꯝ ꯁꯥꯕꯗ ꯌꯥꯎꯅꯕ ꯁꯤꯟꯃꯤ ꯃꯁꯤꯡ ꯌꯥꯝꯅ ꯄꯨꯁꯤꯜꯂꯦ ꯇ꯭ꯔꯛ ꯑꯃꯗ꯫ ꯃꯔꯝꯗꯤ ꯄ꯭ꯔꯣꯖꯦꯛꯁꯤ ꯃꯦꯒꯥ ꯄ꯭ꯔꯣꯖꯦꯛ ꯑꯃꯒꯤ ꯃꯅꯨꯡ ꯆꯟꯕꯅ ꯑꯆꯪꯕ ꯇꯉꯥꯏꯐꯗꯕ ꯔꯤꯁꯣꯔꯁ ꯃꯈꯩ ꯁ꯭ꯇꯦꯠ ꯑꯃꯗꯤ ꯁꯦꯟꯇ꯭ꯔꯦꯜ ꯒꯚꯔꯟꯃꯦꯟꯠꯅ ꯐꯟꯗꯤꯡ ꯇꯧꯗꯨꯅ ꯌꯥꯝ ꯂꯥꯏꯅ ꯄꯨꯊꯣꯛꯏ꯫ ꯃꯤꯅ ꯏꯇꯠ ꯇꯠꯇꯅ ꯍꯥꯏꯅꯕ ꯅꯣꯡꯄꯣꯛꯊꯣꯛ ꯍꯥꯡꯂꯛꯄꯁꯤꯗ ꯃꯁꯤꯒꯤ ꯗꯥꯝꯁꯤꯅ ꯑꯆꯧꯕ ꯍꯥꯏꯗ꯭ꯔꯣ ꯏꯂꯦꯛꯇ꯭ꯔꯤꯛ ꯄ꯭ꯔꯣꯖꯦꯛ ꯑꯃ ꯑꯣꯏꯗꯨꯅ ꯇ꯭ꯔꯥꯟꯁ ꯍꯥꯏꯋꯦ ꯏꯟꯗꯣ ꯕꯔꯃꯥ ꯔꯤꯖꯟꯗ ꯂꯩꯕ ꯑꯦꯔꯤꯌꯥꯁꯤꯡꯗꯁꯨ ꯃꯩ ꯄꯤꯗꯣꯏꯅꯤ꯫ ꯑꯗꯨꯅ ꯇꯉꯥꯏꯐꯗꯅ ꯄ꯭ꯔꯣꯖꯦꯛꯁꯤꯗ ꯏꯟꯐꯤꯅꯤꯠ ꯔꯤꯁꯣꯔꯁ ꯊꯥꯗꯔꯤ꯫ ꯃꯇꯤꯛ ꯆꯥꯅ ꯆꯥꯅꯕ ꯑꯃꯗꯤ ꯂꯩꯐꯝ ꯁꯦꯝꯕ, ꯗꯥꯝ ꯁꯥꯕꯗ ꯆꯪꯕ ꯏꯟꯄꯨꯠ ꯑꯃꯗꯤ ꯑꯥꯎꯠꯄꯨꯠꯁꯤꯡꯁꯨ ꯄꯨꯁꯤꯜꯂꯛꯏ꯫ ꯔꯥꯖꯦꯁ ꯑꯃꯗꯤ ꯃꯥꯒꯤ ꯃꯈꯥꯗ ꯂꯩꯕ ꯇꯤꯝꯁꯤꯡꯗꯨꯅ ꯊꯕꯛ ꯊꯧꯔꯝꯁꯤꯡ ꯑꯗꯨ ꯃꯈꯥ ꯇꯥꯅ ꯃꯆꯥ ꯈꯥꯏꯅ ꯁꯤꯜ ꯂꯥꯡꯗꯨꯅ ꯌꯦꯡꯁꯤꯜꯂꯤ꯫ ꯂꯥꯛꯂꯤꯕ ꯁꯤꯟꯃꯤꯁꯤꯡꯗꯨꯒꯤ ꯃꯔꯛꯇ ꯈꯝꯕꯇꯣꯟ ꯀꯧꯕ ꯑꯃ ꯌꯥꯎꯏ꯫ ꯈꯝꯕꯇꯣꯟ ꯇꯤꯟꯄꯨ ꯂꯥꯏꯄꯨꯕꯗꯧꯅ ꯇꯧꯕ ꯃꯤ ꯑꯃꯅꯤ꯫ ꯊꯥꯡꯉꯩ ꯁꯦꯡꯅ ꯇꯧꯔꯣ ꯍꯥꯏꯗꯨꯅꯁꯨ ꯇꯧꯕꯗꯤ ꯅꯠꯇꯦ꯫ ꯃꯁꯥꯗ ꯑꯗꯨ ꯈꯔ ꯍꯩꯖ ꯁꯤꯡꯖꯕ ꯑꯃꯗꯤ ꯑꯗꯨꯝ ꯂꯩ꯫ ꯇꯁꯦꯡꯅ ꯃꯥ ꯃꯐꯝꯁꯤꯒꯤ ꯂꯩꯃꯥꯏꯗ ꯃꯈꯣꯡꯗꯨ ꯇ꯭ꯔꯛꯇꯒꯤ ꯀꯨꯝꯊꯔꯛꯄꯒ ꯍꯦꯛ ꯊꯥꯕ ꯃꯇꯝꯗ ꯃꯁꯥꯗꯣ ꯇꯨ ꯈ꯭ꯌꯥꯎ ꯈ꯭ꯌꯥꯎ ꯆꯨꯡꯈꯤꯕ ꯈꯪꯍꯧꯗꯦ꯫ ꯃꯥꯒꯤ ꯃꯅꯥꯗ ꯍꯨꯏꯁꯦꯜ ꯈꯣꯡꯕꯒꯤ ꯃꯈꯣꯜ ꯇꯥꯔꯛꯑꯦ꯫ ꯇꯥꯔꯤꯕ ꯃꯈꯣꯜ ꯑꯗꯣ ꯀꯗꯣꯝꯗꯒꯤꯅꯣ ꯍꯥꯏꯗꯨꯅ ꯃꯍꯥꯛ ꯅꯨꯃꯤꯗꯥꯡ ꯋꯥꯏꯔꯝꯗꯨꯗ ꯌꯦꯡꯂꯛꯄ ꯃꯇꯝꯗ ꯇꯨꯔꯦꯜ ꯋꯥꯡꯃꯗ ꯑꯁꯣꯡꯕ ꯃꯔꯛ ꯑꯗꯨꯗ ꯃꯤ ꯑꯃ ꯂꯦꯞꯄꯒ ꯂꯩꯕꯗꯧꯅ ꯃꯥꯟꯕꯗꯣ ꯎꯔꯛꯑꯦ꯫ ꯑꯁꯨꯝꯅ ꯃꯤꯗꯨꯗ ꯌꯦꯡꯂꯨꯕ ꯃꯇꯝꯗ ꯈꯪꯍꯧꯗꯅ ꯐꯠ ꯂꯥꯎꯅ ꯃꯤꯗꯣ ꯃꯊꯣꯡ ꯈꯪꯗꯅ ꯃꯥꯡꯈꯤ꯫ ꯑꯁꯨꯝꯅ ꯃꯤꯃꯥꯡꯗꯒꯤ ꯃꯥꯡꯈꯤꯕ ꯈꯝꯕꯇꯣꯟꯗ ꯅꯨꯄꯥ ꯑꯃꯅ ꯑꯃꯨꯛ ꯑꯩꯕꯨ ꯑꯃꯨꯛꯇ ꯀꯟꯕꯤꯌꯣ, ꯑꯩꯕꯨ ꯊꯣꯡ ꯁꯥꯕꯗ ꯍꯥꯞꯄꯤꯒꯅꯨ, ꯃꯤꯑꯣꯏꯕꯒꯤ ꯃꯤꯅꯨꯡꯁꯤ ꯌꯦꯡꯂꯒ ꯑꯩꯒꯤ ꯏꯆꯥꯁꯤꯡ ꯄꯤꯛꯂꯤꯌꯦ, ꯑꯩꯒꯤ ꯅꯨꯄꯤꯒꯤ ꯃꯁꯥꯒꯤ ꯑꯅꯥꯕ ꯑꯃꯁꯨ ꯂꯩ, ꯑꯩꯕꯨ ꯑꯃꯨꯛꯇ ꯀꯟꯕꯤꯌꯣ, ꯃꯤꯑꯣꯏꯕꯒꯤ ꯃꯤꯅꯨꯡꯁꯤ ꯌꯦꯡꯂꯒ ꯑꯩꯕꯨ ꯊꯣꯡ ꯁꯥꯕꯗ ꯍꯥꯞꯄꯤꯒꯅꯨ, ꯍꯥꯞꯇꯕꯃꯛ ꯁꯨꯛꯌꯥ ꯌꯥꯗ꯭ꯔꯒꯅ ꯀꯔꯤꯅꯣ ꯑꯇꯣꯞꯄ ꯄꯥꯝꯕꯩ ꯑꯃ ꯇꯧꯕꯤꯌꯣ꯫ ꯑꯁꯤ ꯍꯥꯏꯔꯒ ꯅꯨꯄꯥꯁꯤꯅ ꯂꯥꯎ ꯈꯣꯡꯗꯨꯅ ꯀꯞꯂꯦ꯫ ꯃꯁꯛꯇꯤ ꯎꯕ ꯅꯠꯇꯦ ꯈꯝꯕꯇꯣꯟ, ꯈꯣꯟꯖꯦꯜ ꯈꯛꯇꯅꯤ ꯃꯥꯅ ꯇꯥꯔꯤꯕ꯫ ꯀꯗꯥꯏꯗꯒꯤꯅꯣ ꯇꯥꯔꯤꯕꯁꯦ ꯍꯥꯏꯗꯨꯅ ꯃꯅꯥꯗꯣ ꯊꯥꯡꯒꯠꯂꯗꯨꯅ ꯑꯀꯣꯏꯕꯗꯨꯗ ꯀꯣꯌꯦꯡ ꯌꯦꯡꯂꯒ ꯂꯩ꯫ ꯑꯗꯨꯕꯨ ꯈꯝꯕꯇꯣꯟ ꯀꯅꯥꯁꯨ ꯂꯩꯕꯗꯤ ꯎꯗꯦ꯫ ꯈꯝꯕꯇꯣꯟ ꯀꯔꯤꯅꯣ ꯑꯩꯅ ꯃꯐꯝ ꯆꯦꯛ ꯌꯧꯕꯒ ꯎꯔꯤꯕ ꯇꯥꯔꯤꯕ ꯃꯌꯥꯝꯁꯤꯕꯣ? ꯍꯦ ꯏꯁ꯭ꯋꯔ, ꯑꯩꯗꯤ ꯀꯔꯤꯁꯨ ꯈꯪꯗꯦ꯫ ꯂꯥꯏꯔ ꯃꯄꯣꯛꯇ ꯄꯣꯛꯂꯨꯕꯅ ꯑꯩꯗꯤ ꯁꯨꯞꯅꯇꯒꯤ ꯑꯩꯒꯤ ꯄꯨꯛꯆꯥꯛ ꯇꯥꯟꯕ ꯂꯥꯛꯄꯅꯤ꯫ ꯃꯤꯒ ꯂꯥꯏꯒ ꯌꯦꯠꯁꯤꯟꯅꯕꯁꯨ ꯑꯩꯗꯤ ꯁꯨꯄꯥꯝ ꯄꯥꯝꯖꯗꯦ꯫ ꯈꯝꯕꯇꯣꯟ ꯃꯁꯥꯗꯣ ꯑꯀꯤꯕꯅ ꯂꯥꯡꯒꯣꯏ ꯆꯟꯁꯤꯟꯈꯤꯕꯅ ꯅꯤꯛ ꯅꯤꯛ ꯂꯥꯎꯔꯦ꯫ ꯀꯔꯤꯅꯣꯅꯦ ꯑꯩꯅ ꯃꯐꯝ ꯆꯦꯛ ꯌꯧꯕꯒ ꯇꯥꯔꯤꯕ ꯎꯔꯤꯕ ꯃꯊꯣꯡ ꯈꯪꯗꯕ ꯃꯌꯥꯝꯁꯤꯕꯣ? ꯈꯪꯗ꯭ꯔꯦꯗ, ꯑꯩ ꯀꯔꯤ ꯍꯥꯏꯒꯗꯕꯅꯣ? ꯑꯩꯗꯤ ꯃꯈꯣꯏꯁꯤꯡꯁꯤꯒ ꯌꯦꯠꯁꯤꯟꯅꯕꯁꯨ ꯄꯥꯝꯖꯗꯦ꯫ ꯇꯁꯦꯡꯅ ꯍꯥꯏꯔꯕꯗꯤ ꯑꯣꯟꯊꯣꯛꯅ ꯍꯩꯅꯈꯤꯗ꯭ꯔꯦ꯫ ꯑꯁꯤ ꯈꯜꯂꯗꯨꯅ ꯈꯝꯕꯇꯣꯟ ꯃꯥꯒꯤ ꯂꯩꯐꯝ ꯇꯦꯟ ꯈꯜꯂꯤꯕꯗꯨꯗ ꯆꯪꯈ꯭ꯔꯦ꯫ ꯅꯨꯃꯤꯗꯥꯡꯒ ꯑꯣꯏꯕꯅ ꯁꯤꯟꯃꯤ ꯌꯥꯝꯕ ꯊꯕꯛ ꯁꯨꯕꯗꯤ ꯌꯥꯔꯣꯏꯗꯕꯅꯤꯅ ꯇꯨꯝꯊꯅꯕ ꯊꯧꯔꯥꯡ ꯇꯧꯔꯦ꯫ ꯅꯨꯃꯤꯗꯥꯡꯒꯤ ꯆꯥꯛꯂꯦꯟ ꯆꯥꯕ ꯂꯣꯏꯔꯗꯨꯅ ꯃꯐꯝ ꯆꯥꯕ ꯌꯦꯡꯂꯒ ꯈꯔ ꯀꯥꯆꯤꯟ ꯑꯣꯏꯅ ꯀꯥꯆꯤꯟ ꯏꯊꯪ ꯊꯪꯕꯗꯨꯗ ꯈꯝꯕꯇꯣꯟꯗꯣ ꯅꯣꯕꯣꯒ ꯂꯣꯏꯅꯅ ꯊꯪꯅꯅ ꯇꯨꯃꯤꯟꯅꯔꯤ꯫ ꯅꯣꯕꯣꯁꯨ ꯈꯝꯕꯇꯣꯟꯒ ꯂꯩꯀꯥꯏ ꯑꯃꯠꯇꯅꯤ꯫ ꯈꯝꯕꯇꯣꯟꯅ ꯑꯃꯨꯛ ꯈꯔ ꯑꯉꯥꯡꯅꯤ꯫ ꯇꯥ ꯅꯣꯕꯣ ꯍꯥꯏꯗꯨꯅ ꯀꯧꯖꯕꯅꯤ ꯈꯝꯕꯇꯣꯟꯅ꯫ ꯂꯩꯇ ꯂꯥꯏꯔꯕꯒꯤ ꯃꯩꯔꯤꯅ ꯀꯥꯍꯜꯂꯛꯂꯕ ꯃꯩꯁꯥꯗꯣ ꯀꯣꯛꯅꯕ ꯍꯣꯠꯅꯔꯛꯄꯗ ꯅꯣꯕꯣꯒꯤ ꯃꯇꯨꯡ ꯏꯟꯅꯗꯨꯅ ꯈꯝꯕꯇꯣꯟ ꯊꯕꯛ ꯁꯨꯕ ꯆꯠꯄ ꯍꯧꯔꯛꯈꯤꯕꯅꯤ꯫
ꯑꯗꯨꯅ ꯅꯣꯕꯣꯅ ꯈꯝꯕꯇꯣꯟꯕꯨ ꯄꯣꯛꯃꯤꯟꯅꯕ ꯃꯅꯥꯎꯄꯥꯗꯧꯅ ꯈꯜꯂꯤ ꯑꯗꯨꯒ ꯈꯝꯕꯇꯣꯟꯅꯁꯨ ꯅꯣꯕꯣꯕꯨ ꯃꯌꯥꯝꯕꯗꯧꯅ ꯈꯟꯖꯩ ꯅꯣꯕꯣꯅ ꯁꯨꯕ ꯊꯕꯛ ꯃꯐꯝ ꯈꯨꯗꯤꯡꯗ ꯈꯝꯕꯇꯣꯟꯒꯤ ꯃꯐꯝ ꯑꯃ ꯑꯗꯨꯝ ꯆꯥꯎꯅ ꯀꯜꯂꯤ ꯂꯝ ꯂꯥꯞꯅ ꯇ꯭ꯔꯛꯇ ꯇꯣꯡꯗꯨꯅ ꯆꯤꯡ ꯂꯝꯕꯤꯒꯤ ꯅꯨꯡꯒꯥꯏꯔꯛꯇꯨꯗ ꯅꯣꯡꯃꯣꯝ ꯅꯣꯡꯃꯨꯛ ꯂꯥꯛꯄꯗ ꯃꯁꯥꯗꯣ ꯍꯥꯏꯔꯪꯂꯗꯨꯅ ꯒꯥꯔꯤ ꯇꯣꯡꯂꯛꯄꯒꯤꯒ ꯂꯝꯁꯥꯡ ꯂꯥꯛꯄꯒꯤ ꯋꯥꯕꯒꯅ ꯍꯧꯖꯤꯛꯇꯤ ꯀꯣꯛꯀ ꯃꯣꯟꯒ ꯇꯥꯏꯅꯈꯤꯕꯗ ꯏꯁꯤꯀꯩ ꯇꯨꯝꯊꯈ꯭ꯔꯦ ꯈꯝꯕꯇꯣꯟꯗ ꯅꯠꯇꯦ ꯃꯤ ꯑꯌꯥꯝꯕ ꯂꯣꯏꯅ ꯇꯨꯝꯃꯤ ꯋꯥꯔꯗꯨꯅ ꯂꯝꯁꯥꯡ ꯂꯥꯛꯄꯒꯤ ꯅꯤꯡꯉꯥꯏꯗꯅ ꯇꯨꯝꯊꯔꯤꯉꯩ ꯅꯣꯡꯃꯩ ꯃꯔꯨ ꯀꯥꯞꯊꯣꯛꯈꯤꯕꯒꯤ ꯃꯈꯣꯜ ꯑꯃ ꯇꯨꯝꯗꯨꯅ ꯂꯩꯕ ꯈꯝꯕꯇꯣꯟꯒꯤ ꯃꯅꯥꯗ ꯇꯥꯕ ꯍꯧꯔꯛꯂꯦ ꯈꯪꯄ꯭ꯔꯦꯛ ꯈꯪꯉꯤ ꯈꯝꯕꯇꯣꯟ ꯃꯈꯣꯜꯗꯣ ꯍꯧꯖꯤꯛꯀꯤꯗꯣ ꯌꯥꯝ ꯅꯛꯅ ꯑꯀꯣꯏꯕꯗꯨꯗ ꯇꯥꯏ ꯑꯐꯤꯡ ꯑꯐꯥꯏ ꯑꯣꯏꯅ ꯃꯥ ꯃꯅꯥꯗꯣ ꯊꯥꯡꯀꯠꯂꯒ ꯇꯥꯔꯤꯉꯩ ꯑꯅꯤꯔꯛ ꯁꯨꯕ ꯑꯣꯏꯅ ꯅꯣꯡꯃꯩ ꯃꯔꯨ ꯀꯥꯞꯊꯣꯛꯈꯤꯕ ꯃꯥꯟꯕꯒꯤ ꯃꯑꯣꯡꯗ ꯑꯃꯨꯛꯁꯨ ꯇꯥꯔꯛꯑꯦ ꯃꯥꯒꯤ ꯋꯥꯈꯜꯗ ꯄꯥꯈꯠꯄ ꯊꯀꯠꯄ ꯐꯥꯎꯔꯦ ꯀꯅꯥꯅꯣꯅꯦ ꯑꯍꯤꯡꯁꯤꯗ ꯅꯣꯡꯃꯩ ꯀꯥꯞꯂꯤꯁꯤꯕꯣ ꯎꯃꯪ ꯋꯥꯃꯪꯒ ꯑꯣꯏꯔꯦ ꯁꯥꯗꯥꯟꯕ ꯂꯥꯛꯂꯖꯥꯠꯂ ꯅꯠꯇ꯭ꯔꯒꯅ ꯌꯨꯖꯤ ꯀꯥꯡꯕꯨ ꯆꯤꯡꯅꯨꯡꯁꯤꯗ ꯀꯦꯝ ꯁꯥꯔꯒ ꯂꯩꯕ ꯖꯥꯠꯂ ꯃꯥꯒꯤ ꯋꯥꯈꯜꯗ ꯃꯣꯟ ꯈꯜꯂꯦ ꯍꯧꯖꯤꯛꯄꯨ ꯑꯁꯨꯛ ꯊꯦꯡꯂꯕ ꯑꯍꯤꯡꯒꯤ ꯃꯇꯝꯁꯤꯗ ꯀꯔꯤꯒꯤꯕꯨ ꯑꯣꯏꯔꯤꯕ ꯅꯣꯡꯃꯩ ꯀꯥꯞꯊꯣꯛꯂꯤꯁꯤꯕꯣ ꯑꯍꯤꯡꯗ ꯆꯥꯛꯇꯥꯕ ꯖꯤꯕ ꯍꯥꯠꯄ ꯁꯥꯗꯥꯟꯕ ꯂꯥꯛꯄꯒꯤꯔ ꯅꯠꯇ꯭ꯔꯒꯅ ꯀꯔꯤꯒꯤꯅꯣ ꯑꯩꯒꯤ ꯇꯦꯟꯁꯤꯗ ꯅꯣꯡꯃꯩ ꯃꯔꯨꯁꯤꯅ ꯀꯥꯞꯁꯤꯜꯍꯜꯂꯒ ꯑꯃꯨꯛ ꯄꯥꯜꯂꯒ ꯁꯤꯐꯝ ꯅꯥꯐꯝ ꯈꯪꯗꯅ ꯁꯤꯔꯒꯅ ꯀꯝꯗꯧꯕ ꯑꯩꯒꯤ ꯆꯤꯡꯅꯕꯁꯦ ꯀꯣꯛꯅꯕ ꯑꯃꯨꯛꯇꯗꯤ ꯃꯄꯥꯜ ꯊꯣꯛꯂꯒ ꯌꯦꯡꯂꯨꯒꯦ ꯑꯁꯤ ꯍꯥꯏꯔꯒ ꯈꯝꯕꯇꯣꯟ ꯐꯨꯛ ꯂꯥꯎꯅ ꯍꯧꯒꯠꯂꯛꯂꯒ ꯇꯦꯟꯗꯨꯒꯤ ꯃꯄꯥꯜꯗ ꯊꯣꯛꯂꯛꯑꯦ ꯃꯥꯅ ꯍꯦꯛ ꯊꯣꯛꯂꯛꯄꯒ ꯑꯀꯣꯏꯕꯗꯨꯗ ꯑꯃꯝꯕꯗꯨꯗ ꯀꯅꯥꯁꯨ ꯂꯩꯕ ꯎꯗꯦ ꯎꯟ ꯄꯨꯕ ꯆꯤꯡꯅꯨꯡ ꯃꯥꯅꯨꯡ ꯐꯥꯎꯗꯨꯅ ꯆꯠꯄ ꯅꯨꯡꯁꯤꯠꯅ ꯇꯠꯇꯅ ꯃꯅꯤꯡ ꯇꯝꯅ ꯁꯤꯠꯂꯤ ꯃꯌꯦꯛ ꯁꯦꯡꯅ ꯃꯝꯂꯕ ꯑꯇꯤꯌꯥꯗ ꯊꯋꯥꯟꯃꯤꯆꯥꯛꯅ ꯇꯔꯨꯞ ꯇꯔꯪꯅ ꯉꯥꯜꯂꯤ ꯌꯦꯠꯄꯤꯅꯕ ꯀꯅꯥ ꯂꯩꯇꯅ ꯑꯇꯤꯌꯥꯗꯨꯗ ꯇꯔꯪ ꯅꯥꯏꯅ ꯊꯣꯛꯂꯤ ꯅꯣꯡꯃꯗꯣꯠ ꯑꯇꯤꯌꯥꯗ ꯑꯃꯨꯛ ꯌꯦꯡ ꯑꯏꯪꯕ ꯅꯨꯡꯁꯤꯠꯀꯤ ꯁꯥꯎꯅ ꯑꯃꯨꯛ ꯐꯥꯎꯖꯤꯜꯂ ꯃꯁꯥꯗ ꯏꯪꯕ ꯐꯥꯎꯋꯦ ꯑꯀꯣꯏꯕꯗꯨꯗ ꯀꯣꯏꯌꯦꯡ ꯌꯦꯡꯂꯤ ꯂꯥꯇꯦꯟꯗꯨꯒꯤ ꯃꯉꯥꯜꯗ ꯑꯁꯨꯝꯅ ꯌꯦꯡꯂꯤꯉꯩ ꯅꯨꯄꯤ ꯑꯃꯅ ꯎ ꯃꯔꯨꯝ ꯑꯃꯗ ꯂꯦꯞꯄꯒ ꯈꯨꯠ ꯈꯠꯇꯨꯅ ꯃꯥꯕꯨ ꯀꯧꯔꯛꯂꯤꯕꯗꯣ ꯃꯃꯤꯠꯃꯛꯅ ꯎꯔꯦ ꯅꯣꯡꯆꯨꯞ ꯊꯪꯕ ꯃꯥꯏꯀꯩꯗ ꯍꯧꯕ ꯎꯖꯥꯎ ꯎꯔꯦꯟ ꯑꯃꯒꯤ ꯃꯈꯣꯡꯗꯒꯤꯅꯤ ꯂꯦꯞꯄꯒ ꯅꯨꯄꯤꯗꯨꯅ ꯆꯦꯞꯊꯔꯒ ꯃꯥꯒꯤ ꯃꯅꯥꯛꯇ ꯂꯥꯛꯎ ꯆꯪꯁꯤꯜꯂꯨ ꯍꯥꯏꯕꯒꯤ ꯃꯇꯥꯒꯨꯝ ꯈꯨꯠ ꯈꯠꯇꯨꯅ ꯀꯧꯔꯛꯂꯤꯕ ꯈꯝꯕꯇꯣꯟ ꯂꯥꯇꯦꯟꯗꯨ ꯋꯥꯡꯅ ꯍꯥꯏꯐꯦꯠ ꯊꯥꯡꯒꯠꯂꯒ ꯌꯦꯡꯉꯤ ꯃꯌꯦꯛ ꯁꯦꯡꯐꯥꯠꯇ꯭ꯔꯕ ꯅꯨꯄꯤ ꯑꯃꯒꯤ ꯁꯛꯇꯝ ꯃꯥꯏꯊꯣꯡꯗꯅ ꯁꯝꯂꯥꯡꯅ ꯈꯨꯝꯖꯤꯟꯕꯒꯨꯝ ꯇꯧꯔꯤ ꯅꯨꯄꯤꯗꯨꯅ ꯑꯗꯨꯃꯛ ꯃꯆꯤ ꯂꯦꯡꯗꯅ ꯂꯩꯔꯒ ꯈꯨꯂꯥꯝ ꯇꯣꯏꯅ ꯀꯧꯕꯗꯤ ꯂꯦꯞꯄꯝꯗꯦ ꯃꯃꯤꯠ ꯑꯅꯤꯗꯨꯅ ꯃꯉꯣꯟꯗ ꯅꯤꯡꯉꯝꯗꯕ ꯋꯥꯀꯠ ꯄꯨꯗꯨꯅ ꯌꯦꯡꯂꯛꯏ ꯍꯣꯏ ꯃꯥꯏ ꯋꯥꯍꯩ ꯑꯃꯠꯇ ꯐꯥꯎ ꯃꯆꯦꯠ ꯑꯃꯠꯇ ꯍꯥꯏꯗꯦ ꯅꯨꯄꯤꯗꯨꯅ ꯃꯥꯕꯨ ꯂꯦꯞꯄ ꯂꯩꯇꯅ ꯈꯨꯂꯥꯝ ꯇꯣꯏꯅ ꯀꯧꯔꯛꯄꯗꯨꯗ ꯌꯣꯠꯆꯥꯕꯤꯅ ꯌꯣꯠ ꯎꯔꯒ ꯆꯤꯡꯁꯤꯟꯕꯗꯧꯅ ꯆꯤꯡꯁꯤꯟꯕ ꯍꯧꯔꯛꯂꯦ ꯇꯨꯃꯤꯟ ꯂꯦꯞꯄꯝꯕꯗꯒꯤ ꯃꯍꯥꯛꯁꯨ ꯅꯨꯄꯤꯗꯨꯅ ꯂꯦꯞꯂꯤꯕ ꯃꯥꯏꯀꯩ ꯑꯗꯣꯝꯗ ꯆꯪꯁꯤꯜꯂꯛꯑꯦ ꯈꯣꯡꯊꯥꯡꯗꯨ ꯒꯝ ꯊꯥꯡꯕ ꯍꯧꯔꯛꯂꯦ ꯀꯔꯤꯅꯣ ꯍꯥꯏꯐꯝ ꯈꯪꯗꯅ ꯅꯨꯄꯤꯗꯨ ꯎꯕꯗ ꯆꯤꯡꯁꯤꯟꯕ ꯑꯃ ꯌꯥꯎꯔꯤ ꯅꯨꯄꯤꯗꯨ ꯈꯝꯕꯇꯣꯟꯅ ꯃꯥꯒꯤ ꯃꯅꯥꯛ ꯇꯝꯅ ꯆꯪꯁꯤꯜꯂꯛꯄꯗ ꯎꯕꯗ ꯇꯨꯡ ꯍꯟꯗꯨꯅ ꯆꯠꯄ ꯍꯧꯔꯛꯂꯦ ꯅꯨꯄꯤꯗꯨꯅ ꯆꯠꯂꯤꯕꯗꯨꯒꯤ ꯃꯇꯨꯡ ꯏꯟꯅ ꯈꯝꯕꯇꯣꯟ ꯃꯣꯟꯗ꯭ꯔꯪ ꯑꯃꯗ ꯆꯠꯂꯤ ꯑꯁꯨꯝꯅ ꯆꯠꯄ ꯍꯧꯔꯛꯄ ꯇꯨꯡꯂꯣꯝꯗꯒꯤ ꯅꯣꯕꯣꯅ ꯃꯥ ꯇꯥꯟꯅꯕ ꯀꯟꯅ ꯂꯥꯎꯔꯛꯏ ꯈꯝꯕꯇꯣꯟ ꯀꯗꯥꯏꯗꯅꯣ ꯅꯪꯅ ꯑꯃꯝꯕꯗꯨ ꯆꯠꯂꯤꯗꯨꯕꯣ ꯅꯪꯕꯨ ꯉꯥꯎꯔꯕꯣ ꯑꯁꯨꯝꯅ ꯅꯣꯕꯣꯅ ꯀꯧꯔꯛꯄ ꯈꯪꯄ꯭ꯔꯦꯛ ꯈꯪꯂꯗꯨꯅ ꯃꯍꯥꯛ ꯍꯧꯖꯤꯛꯇꯤ ꯃꯃꯥꯏꯗꯣ ꯐꯠ ꯂꯥꯎꯅ ꯑꯣꯟꯊꯣꯛꯑꯦ ꯇꯨꯡꯂꯣꯝꯗ ꯅꯣꯕꯣ ꯂꯦꯞꯄꯒ ꯂꯩꯔꯝꯕꯗꯨ ꯎꯔꯦ ꯃꯁꯥꯗꯣ ꯁ꯭ꯋꯥꯏ ꯂꯥꯎꯏ ꯑꯃꯝꯕꯗꯨꯗ ꯑꯁꯣꯡꯕ ꯃꯔꯛ ꯑꯗꯨꯗ ꯃꯍꯥꯛ ꯃꯁꯥꯗꯣ ꯀꯗꯥꯏꯗ ꯆꯠꯂꯤꯅꯣ ꯍꯥꯏꯕ ꯃꯁꯥꯗꯣ ꯈꯪꯖꯗꯦ ꯈꯝꯕꯇꯣꯟꯅ ꯀꯧꯔꯛꯏ ꯇꯥꯅꯣꯕꯣ ꯈꯝꯕꯇꯣꯟ ꯅꯪꯕꯨ ꯀꯩꯗꯧꯔꯒꯦ ꯑꯃꯝꯕꯗꯨꯗ ꯀꯗꯥꯏꯗꯅꯣ ꯆꯠꯂꯤꯗꯣ ꯑꯩꯁꯨ ꯈꯪꯗꯦ ꯇꯥꯅꯣꯕꯣ ꯍꯧꯖꯤꯛꯇ ꯅꯨꯄꯤ ꯑꯃ ꯎ ꯃꯈꯣꯡ ꯃꯔꯨꯝ ꯑꯃꯗ ꯑꯁꯤꯗ ꯂꯦꯞꯄꯒ ꯂꯩꯔꯝꯃꯤ ꯃꯗꯨꯒꯤ ꯅꯨꯄꯤꯗꯣ ꯍꯦ ꯀꯗꯥꯏꯗꯒꯤ ꯍꯧꯖꯤꯛꯄꯨ ꯅꯨꯄꯤꯒ ꯅꯤꯁꯥ ꯁꯤꯖꯤꯟꯅꯗꯕ ꯅꯪꯅ ꯅꯤꯁꯥ ꯈꯥꯏꯔꯛꯂꯕ꯭ꯔꯥ ꯅꯠꯇꯦ ꯇꯥꯅꯣꯕꯣ ꯌꯥꯔꯦꯁꯦ ꯃꯇꯝꯁꯦ ꯑꯥ ꯌꯧꯅ ꯊꯦꯡꯂꯕꯅꯤ ꯍꯌꯦꯡꯗꯤ ꯅꯣꯡꯉꯥꯜꯂꯛꯄꯒ ꯊꯕꯛ ꯃꯌꯥꯝꯅ ꯈ꯭ꯋꯥꯡ ꯀꯣꯏꯔꯗꯕꯅꯤ ꯃꯄꯥꯜꯗ ꯁꯤꯜꯂꯤꯕ ꯅꯨꯡꯁꯤꯠꯁꯤꯅꯒ ꯏꯪꯕꯅꯦ ꯁꯣꯏꯔꯣꯏꯀꯣ ꯑꯃꯨꯛ ꯅꯥꯕꯒ ꯆꯦꯛꯁꯤꯟꯗꯕ ꯌꯥꯗꯕꯅꯤ ꯅꯣꯕꯣꯒꯤ ꯋꯥꯍꯩꯗꯨꯗ ꯋꯥ ꯃꯈꯥ ꯇꯥꯕ ꯉꯝꯗꯅ ꯑꯀꯣꯏꯕꯗꯨꯗ ꯉꯥꯏꯍꯥꯛ ꯀꯣꯏꯌꯦꯡ ꯌꯦꯡꯂꯝꯂꯒ ꯑꯅꯤꯗꯣ ꯃꯈꯣꯏ ꯑꯅꯤꯒꯤ ꯇꯦꯜ ꯂꯩꯕꯗꯣꯝꯗ ꯆꯪꯒꯦ ꯇꯧꯏ ꯇꯨꯡꯒ ꯃꯥꯡꯗꯅꯤ ꯅꯣꯕꯣꯒ ꯈꯝꯕꯇꯣꯟꯒ ꯆꯪꯒꯦ ꯍꯦꯛ ꯇꯧꯕꯒ ꯉꯥꯏꯈꯣ
ꯍꯥꯏꯕ ꯋꯥꯍꯩ ꯑꯁꯤꯅ ꯅꯨꯄꯤ ꯑꯃꯒꯤ ꯈꯣꯟꯖꯦꯜꯗ ꯃꯈꯣꯏ ꯑꯅꯤꯒꯤ ꯃꯅꯥꯀꯣꯡ ꯃꯌꯥꯗꯨꯗ ꯑꯃꯨꯛꯇ ꯆꯞ ꯃꯥꯟꯅꯅ ꯈꯣꯏꯗꯤꯡꯅ ꯉꯪꯕꯗꯧꯅ ꯉꯔꯪ ꯉꯔꯪ ꯉꯪꯅꯗꯨꯅ ꯍꯥꯏꯔꯛꯏ꯫ ꯉꯥꯏꯈꯣ ꯍꯥꯏꯕ ꯋꯥꯍꯩꯗꯨꯅ ꯑꯅꯤꯗꯣ ꯑꯃꯨꯛꯇ ꯆꯞ ꯃꯥꯟꯅꯅ ꯇꯨꯡ ꯍꯟꯅ ꯀꯅꯥꯅꯣ ꯃꯈꯣꯏꯕꯨ ꯉꯥꯏꯈꯣ ꯍꯥꯏꯗꯨꯅ ꯈꯥꯝꯂꯛꯂꯤꯕꯗꯣ ꯑꯣꯟꯊꯣꯛꯂꯒ ꯌꯦꯡꯂꯨꯕ ꯃꯇꯝꯗ ꯅꯨꯄꯤ ꯑꯃ ꯑꯀꯤꯕꯒꯤ ꯁꯛꯂꯣꯟꯗ ꯂꯦꯞꯄꯒ ꯂꯩꯕꯗꯨ ꯎꯔꯦ꯫ ꯃꯉꯛ ꯃꯄꯥꯗꯨꯅ ꯏꯍꯥꯡ ꯍꯥꯡ ꯃꯀꯣꯛꯁꯨ ꯌꯥꯎꯗꯦ, ꯑꯗꯨꯒ ꯈꯨꯠ ꯅꯥꯝꯃꯗꯅ ꯃꯁꯥꯒꯤ ꯃꯀꯣꯛꯇꯨꯒꯤ ꯍꯧꯔꯤꯕ ꯂꯋꯥꯏꯒꯤ ꯁꯝꯂꯥꯡ ꯆꯣꯝꯂꯞꯇꯨ ꯄꯥꯏꯔꯒ ꯂꯩꯕꯗꯣ ꯃꯈꯣꯏ ꯑꯅꯤ ꯃꯃꯤꯠꯃꯛꯅ ꯎꯔꯛꯏ꯫ ꯀꯣꯛꯇꯨꯗꯤ ꯑꯍꯤꯡꯕ ꯑꯃꯒꯨꯝ ꯇꯧꯔꯦ꯫ ꯃꯆꯤꯟꯗ ꯂꯦꯞꯇꯅ ꯍꯥꯏꯔꯦ, ꯉꯥꯏꯈꯣ 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 ꯑꯅꯤ ꯉꯥꯏꯈꯣ꯫ ꯃꯁꯝ ꯃꯅꯥ ꯆꯞ ꯆꯞ ꯌꯨꯡꯏ꯫ ꯑꯋꯥꯕ ꯍꯥꯏꯕꯗꯨ ꯑꯣꯏ꯫ ꯑꯣꯏꯔꯤꯕ ꯐꯤꯕꯝ ꯑꯗꯨꯗ ꯑꯅꯤꯗꯣ ꯑꯃꯨꯛꯇꯪ ꯄꯥꯈꯠꯄ ꯊꯀꯠꯄ ꯍꯧꯅꯔꯒ ꯇꯨꯡ ꯍꯟꯅ ꯑꯃꯨꯛꯇ ꯐꯥꯎ ꯌꯦꯡꯂꯝꯗꯅ ꯇꯦꯟ ꯂꯩꯕ ꯑꯗꯣꯝꯗ ꯆꯦꯟꯁꯤꯜꯂꯦ꯫ ꯑꯗꯨꯒ ꯈꯝꯕꯗꯣꯟ ꯃꯆꯤꯟꯗ ꯂꯩꯋꯥ ꯈꯔ ꯁꯣꯜꯂꯦ꯫ ꯍꯧꯖꯤꯛꯇ ꯌꯦꯡꯉꯩꯗꯕ ꯑꯀꯤꯕ ꯁꯛꯇꯝꯗꯨ ꯎꯕꯗ ꯑꯅꯤꯗꯣ ꯁꯣꯔ ꯊꯕꯦꯠ ꯊꯕꯦꯠ ꯍꯣꯜꯂꯦ꯫ ꯌꯥꯝ ꯆꯥꯎꯅ ꯈꯟꯕ ꯇꯦꯟꯁꯨ ꯅꯠꯇꯦ, ꯃꯤ ꯑꯅꯤꯈꯛꯇꯪ ꯆꯟꯕ ꯀꯦꯝꯗꯣ ꯄꯔꯦꯡ ꯁꯥꯅ ꯇꯦꯟꯗꯣ ꯈꯟꯕꯅꯦ꯫ ꯇꯦꯟ ꯑꯃꯗ ꯃꯤ ꯑꯅꯤꯒꯤ ꯑꯦꯀꯣꯃꯣꯗꯦꯁꯟꯅꯦ꯫ ꯆꯥꯛꯈꯨꯝꯅꯅ ꯌꯥꯝ ꯅꯛꯅ ꯇꯦꯟꯁꯤꯡꯗꯣ ꯁꯤꯟꯃꯤꯇꯩꯁꯤꯡꯗꯨꯁꯨ ꯅꯛꯁꯤꯟꯅꯅ ꯁꯥꯕ ꯅꯠꯇꯦ, ꯂꯥꯞꯇꯛꯅ ꯁꯥꯕꯅꯤ꯫ ꯃꯈꯣꯏ ꯑꯅꯤꯅ ꯈꯔ ꯂꯥꯞꯇꯛ ꯇꯣꯈꯥꯏꯅ ꯃꯤ ꯃꯌꯥꯝꯗꯒꯤ ꯇꯣꯈꯥꯏꯅ ꯅꯥꯏꯇꯣꯝ ꯇꯥꯅ ꯇꯦꯟ ꯁꯥꯔꯨꯕꯅꯤ꯫ ꯃꯈꯣꯏꯒꯤ ꯅꯥꯀꯟꯗ ꯃꯦꯆꯤꯟ ꯌꯣꯠ ꯈꯔ ꯑꯃꯁꯨ ꯄꯩꯔꯤ꯫ ꯀꯅꯥꯅ ꯈꯪꯅꯤ ꯅꯨꯃꯤꯗꯥꯡꯁꯤꯗ ꯍꯣ ꯍꯥꯏꯗꯨꯅ ꯃꯦꯆꯤꯟꯁꯤꯡꯁꯦ ꯍꯨꯒꯦ ꯂꯥꯛꯂꯕꯗꯤ ꯃꯁꯤꯗꯒꯤ ꯉꯥꯛꯊꯣꯛꯅꯕ ꯁꯪꯕ ꯑꯣꯏꯅ ꯌꯣꯠ ꯃꯦꯆꯤꯟ ꯂꯩꯕ ꯅꯥꯀꯟꯗ ꯊꯕꯛꯇ ꯊꯋꯥꯏ ꯌꯥꯎꯕ ꯃꯆꯤꯟ ꯃꯅꯥꯎ ꯑꯅꯤꯁꯤꯅ ꯁꯪꯖꯔꯨꯔꯒꯦ ꯍꯥꯏꯗꯨꯅ ꯗꯥꯏꯇ ꯄꯨꯔꯒ ꯇꯣꯈꯥꯏꯅ ꯁꯪꯅꯕ ꯍꯥꯏꯗꯨꯅ ꯃꯤ ꯈ꯭ꯋꯥꯏꯗꯒꯤ ꯂꯥꯞꯅ ꯂꯩꯔꯨꯕꯅ ꯑꯍꯤꯡꯁꯤꯗ ꯅꯨꯄꯤ ꯃꯀꯣꯛ ꯌꯥꯎꯗꯕꯁꯤꯒꯤ ꯂꯥꯡꯗ ꯊꯨꯔꯕꯣꯏ ꯅꯤꯡꯏ꯫ ꯃꯆꯤꯟ ꯃꯅꯥꯎ ꯑꯅꯤꯗꯣ ꯇꯦꯟ ꯃꯅꯨꯡꯗꯨꯗ ꯃꯌꯥ ꯀꯥꯗꯨꯅ ꯄꯥꯈꯠꯄ ꯊꯀꯠꯄꯗꯨꯅ ꯉꯥꯏꯍꯥꯛꯇꯤ ꯍꯣꯏ ꯃꯥꯏ ꯍꯥꯏꯗꯨꯅ ꯌꯦꯡꯅꯗꯨꯅ ꯂꯩ꯫ ꯑꯗꯨꯕꯨ ꯉꯥꯏꯍꯥꯛ ꯂꯥꯡꯇꯛꯅꯔꯨꯔꯕ ꯃꯇꯨꯡ ꯆꯥꯅꯤꯡ ꯍꯦꯛ ꯇꯥꯕꯒ ꯑꯅꯤꯗꯣ ꯃꯤ ꯇꯥꯈꯤꯅꯤ ꯃꯇꯥꯒꯨꯝ ꯇꯨꯃꯤꯟ ꯃꯨꯔꯨꯝ ꯃꯨꯔꯨꯝ ꯁꯣꯟꯅꯗꯨꯅ ꯋꯥꯔꯤ ꯁꯥꯟꯅꯩ꯫ ꯈꯝꯕꯗꯣꯟ, ꯍꯧꯖꯤꯛꯀꯤꯗꯨꯕꯨ ꯑꯁꯦꯡꯒꯤ ꯅꯨꯄꯤꯔ? ꯇꯥꯅꯨꯕꯣ, ꯅꯨꯄꯤ ꯑꯣꯏꯔꯁꯨ ꯃꯗꯣ ꯑꯆꯝꯕ ꯅꯨꯄꯤ ꯑꯣꯏꯔꯦ꯫ ꯚꯨꯠ ꯍꯥꯏꯕꯗꯣ ꯁꯣꯏꯗꯅ ꯑꯣꯏꯒꯅꯤ꯫ ꯀꯔꯤ? ꯅꯨꯄꯤ ꯚꯨꯠ ꯍꯥꯏꯕ? ꯅꯨꯄꯤ ꯚꯨꯠ, ꯃꯀꯣꯛ ꯌꯥꯎꯗꯕ ꯅꯨꯄꯤꯕꯨ ꯃꯥꯂꯦꯝ ꯇꯥꯏꯕꯪꯄꯥꯜꯁꯤꯗ ꯂꯩꯕ ꯍꯧꯅꯕ꯭ꯔꯥ? ꯇꯥꯅꯨꯕꯣ, ꯑꯩꯅ ꯉꯁꯥꯏ ꯃꯐꯝꯁꯦ ꯍꯦꯛ ꯊꯨꯡꯂꯕꯒ ꯏꯁꯥꯗ ꯌꯥꯝ ꯍꯩꯅꯗꯕ ꯐꯥꯎꯕ ꯍꯧꯈ꯭ꯔꯕꯅꯤ꯫ ꯃꯐꯝꯁꯦ ꯂꯥꯏꯐꯝ ꯇꯤꯟꯐꯝ ꯌꯥꯝ ꯀꯟꯕ ꯃꯐꯝ ꯑꯃꯗꯤ ꯁꯣꯏꯗꯅ ꯑꯣꯏꯒꯅꯤ ꯈꯜꯂꯤ꯫ ꯄꯨꯛꯆꯥꯛ ꯇꯥꯅꯕ ꯂꯥꯛꯂꯒ ꯊꯋꯥꯏ ꯃꯥꯡꯂꯗꯤ ꯀꯝꯗꯧꯕ ꯈꯝꯕꯗꯣꯟ? ꯈꯪꯗ꯭ꯔꯦ ꯇꯥꯅꯨꯕꯣ, ꯃꯐꯝꯁꯤ ꯅꯠꯇꯕ ꯑꯇꯣꯞꯄ ꯃꯐꯝ ꯑꯃꯗ ꯆꯠꯍꯧꯔꯁꯤꯔꯥ? ꯍꯥꯏ, ꯀꯣꯟꯅ ꯈꯟꯅꯁꯤ ꯃꯗꯨ꯫ ꯊꯕꯛꯁꯤꯗ ꯃꯥꯏꯄꯨꯅꯅ ꯍꯣꯠꯅꯁꯤ꯫ ꯁꯤꯗꯒꯤ ꯐꯪꯒꯗꯕ ꯁꯦꯟ ꯃꯌꯥꯝꯁꯤꯗꯤ? ꯇꯥꯅꯨꯕꯣ, ꯁꯦꯟꯒꯤꯕꯨꯗꯤ ꯃꯌꯥꯝ ꯐꯪꯅꯤ ꯈꯜꯂꯤ, ꯑꯗꯨꯕꯨ ꯇꯧꯕꯇꯕꯨ ꯃꯐꯝꯁꯤꯒꯤ ꯑꯣꯏꯔꯤꯕ ꯃꯍꯧꯁꯥꯒꯤ ꯐꯤꯕꯝꯁꯤꯗ ꯑꯐꯕꯗꯤ ꯑꯣꯏꯒꯗꯕ ꯃꯥꯟꯗꯦ꯫ ꯈꯪꯗ꯭ꯔꯦꯗ ꯇꯧꯗꯣꯏꯁꯦ꯫ ꯑꯁꯨꯝꯅ ꯃꯆꯤꯟ ꯃꯅꯥꯎ ꯑꯅꯤꯗꯣ ꯃꯀꯣꯛꯇ ꯃꯈꯨꯠ ꯍꯥꯞꯇ ꯍꯦꯛꯇ ꯈꯥꯛꯑꯦ꯫ ꯋꯥꯔꯤꯗꯤ ꯁꯥꯟꯅꯩ꯫ ꯑꯁꯨꯝꯅ ꯋꯥꯔꯤ ꯁꯥꯟꯅ ꯁꯥꯟꯅꯅ ꯑꯅꯤꯗꯣ ꯀꯤꯕꯅ ꯇꯥꯁꯤꯟꯗꯨꯅ ꯂꯩ꯫ ꯑꯃꯨꯛꯁꯨ ꯀꯩꯗꯧꯔꯛꯄ ꯃꯈꯜ ꯃꯄꯥꯜꯗ ꯂꯦꯞꯂꯒ ꯂꯩꯔꯤꯕ ꯅꯨꯄꯤꯗꯨꯅ ꯃꯈꯣꯏꯒꯤ ꯃꯊꯛꯇ ꯀꯔꯤ ꯀꯔꯤ ꯇꯧꯍꯩꯗꯕ ꯑꯀꯤ ꯑꯈꯪꯒꯤ ꯊꯧꯗꯣꯛ ꯄꯤꯔꯛꯂꯕꯗꯤ ꯀꯝꯗꯧꯕ ꯑꯃꯨꯛꯁꯨ ꯈꯜꯂꯤ꯫ ꯑꯁꯨꯝꯅ ꯈꯟꯖꯥꯟꯅꯅ ꯑꯅꯤꯗꯣ ꯑꯃꯨꯛ ꯃꯆꯤꯟꯗ ꯃꯨꯔꯨꯝ ꯃꯨꯔꯨꯝ ꯁꯣꯟꯅꯔꯒ ꯋꯥ ꯈꯟꯅꯔꯒ ꯂꯩ꯫ ꯑꯃꯔꯣꯝꯗꯅ ꯈꯝꯕꯗꯣꯟ ꯃꯁꯥꯒꯤ ꯈꯪꯖ ꯍꯩꯖꯕ ꯂꯩꯋꯥ ꯇꯤꯟꯋꯥ ꯈꯔꯁꯨ ꯍꯧꯖꯤꯛꯀꯤ ꯕꯨꯠ ꯅꯨꯄꯤꯁꯤꯗꯒꯤ ꯉꯥꯛꯊꯣꯛꯅꯕ ꯁꯣꯜꯂꯝꯃꯤ꯫ ꯅꯨꯄꯤꯗꯣ ꯑꯗꯨꯃꯛ ꯃꯈꯨꯠꯇ ꯃꯀꯣꯛꯇꯨ ꯄꯥꯏꯔꯒ ꯇꯦꯟꯗꯨꯒꯤ ꯃꯌꯥꯏ ꯃꯄꯥꯜꯗ ꯍꯧꯖꯤꯛ ꯐꯥꯎꯕ ꯃꯆꯤ ꯂꯦꯡꯗꯅ ꯂꯦꯞꯇꯨꯅ ꯂꯩꯔꯝꯒꯗꯕ ꯃꯥꯟꯕꯒꯤ ꯁꯥꯃꯤꯟ ꯇꯠꯇꯅ ꯐꯥꯎꯏ꯫ ꯃꯃꯤꯠꯇ ꯑꯗꯨꯃꯛ ꯅꯨꯄꯤꯗꯨꯒꯤ ꯑꯣꯏꯔꯤꯕ ꯐꯤꯕꯝ ꯑꯗꯣ ꯁꯪ ꯁꯪꯅ ꯎꯔꯤ ꯈꯝꯕꯗꯣꯟ꯫ ꯅꯨꯄꯤꯗꯨꯅ ꯃꯆꯤꯟꯗ ꯂꯦꯞꯄ ꯂꯩꯇꯅ ꯍꯧꯖꯤꯛꯁꯨ ꯍꯥꯏꯔꯛꯄꯗꯧꯅ ꯐꯥꯎꯏ꯫ ꯍꯟꯗꯛꯃꯨꯛꯇꯤ ꯃꯥ ꯈꯛꯇꯪ ꯇꯥꯕꯗꯧꯅ ꯇꯧꯏ꯫ ꯑꯇꯩ ꯀꯅꯥ ꯇꯥꯗ꯭ꯔꯁꯨ ꯅꯨꯄꯤꯗꯨꯅ ꯑꯁꯨꯝꯅ ꯍꯥꯏꯔꯦ, ꯀꯔꯤꯒꯤ ꯑꯗꯨꯛ ꯇꯥꯔꯤꯕꯅꯣ? ꯀꯔꯤꯒꯤꯅꯣ ꯅꯪꯅ ꯑꯩꯕꯨ ꯁꯃꯥꯏ ꯂꯩꯔꯒ ꯆꯦꯟꯈꯤꯕ? ꯄꯥꯎ ꯑꯃ ꯇꯝꯕꯤꯒꯦ ꯂꯥꯛꯄꯅꯤ꯫ ꯅꯨꯃꯤꯠ 9ꯅꯤꯒꯤ ꯃꯅꯨꯡꯗ ꯃꯐꯝꯁꯤꯗ ꯂꯥꯛꯄ ꯁꯃꯨ ꯃꯤꯀꯣꯛ 9 ꯑꯃꯁꯨ ꯂꯧꯒꯗꯧꯔꯤ꯫ ꯄꯥꯎ ꯑꯁꯦ ꯇꯝꯕꯤꯒꯦ ꯂꯥꯛꯄꯅꯤ꯫ ꯑꯁꯤ ꯍꯥꯏꯔꯒ ꯅꯨꯄꯤꯁꯤꯅ ꯃꯗꯣ ꯁꯤꯇ ꯃꯊꯟꯇ ꯃꯥꯒꯤ ꯊꯣꯛꯄ ꯑꯃ ꯄꯪꯅꯣꯛꯇ ꯅꯣꯛꯏ꯫ ꯅꯨꯄꯤꯁꯤꯅ ꯃꯥꯒꯤ ꯅꯥꯄꯗ ꯍꯥꯏꯔꯤꯕ ꯋꯥꯍꯩꯁꯤꯡꯁꯦ ꯇꯥꯔꯒ ꯃꯤꯄꯥꯏꯕ ꯊꯀꯠꯄ ꯐꯥꯎꯏ꯫ ꯃꯁꯥꯗꯨ ꯇꯨꯃꯤꯟ ꯃꯆꯤ ꯂꯦꯡꯗꯅ ꯂꯩ, ꯃꯃꯤꯠ ꯃꯅꯥ ꯂꯥꯎꯊꯣꯛꯇꯨꯅ꯫
ꯅꯣꯕꯣꯅ ꯃꯁꯥ ꯅꯣꯝꯗꯨꯅ ꯇꯔꯪ ꯃꯥꯂꯪ ꯑꯃꯗ ꯇꯥꯎꯗꯨꯅ ꯂꯩꯔꯤꯕ ꯈꯝꯕꯇꯣꯟꯒꯤ ꯃꯁꯥꯗꯣ ꯅꯣꯝꯗꯨꯅ ꯀꯧꯔꯛꯏ꯫ ꯈꯝꯕꯇꯣꯟ, ꯈꯝꯕꯇꯣꯟ, ꯀꯩꯗꯧꯔꯒꯦ ꯅꯪꯕꯣ? ꯋꯥꯔꯤ ꯁꯥꯟꯅꯔꯝꯕꯗꯒꯤ ꯍꯣꯏ ꯃꯥꯏꯝꯇ ꯍꯥꯏꯗꯅ ꯇꯨꯃꯤꯟ ꯃꯆꯤ ꯂꯦꯡꯗꯅ ꯂꯩꯔꯤꯗꯨꯕꯨ ꯑꯉꯛꯄꯅꯤꯌꯦ ꯅꯪꯁꯨ꯫ ꯈꯝꯕꯇꯣꯟ ꯏꯊꯛ ꯊꯛꯀꯠꯅ ꯈꯨꯝꯃꯤ꯫ ꯀꯩꯁꯨ ꯇꯧꯗꯦ ꯇꯥꯅꯣꯕꯣ꯫ ꯑꯗꯨꯒ ꯀꯔꯤꯒꯤ ꯅꯁꯥꯗꯣ ꯏꯊꯛ ꯊꯛꯀꯠꯂꯦ? ꯈꯝꯕꯇꯣꯟ ꯃꯥꯒꯤ ꯅꯥꯞꯄꯗ ꯍꯥꯏꯔꯝꯕꯗꯣ ꯊꯣꯏꯅ ꯋꯥꯗꯨ ꯇꯝꯊꯣꯛꯅꯤꯡꯕ ꯐꯥꯎꯗꯦ꯫ ꯇꯥꯔꯁꯨ ꯅꯨꯡꯉꯥꯏꯔꯣꯏ ꯑꯗꯨꯅ ꯋꯥꯐꯝꯁꯦ ꯂꯣꯠꯂꯒ ꯅꯥꯊꯔꯒ ꯑꯣꯏꯅ ꯈꯨꯝꯂꯛꯏ꯫ ꯇꯥꯅꯣꯕꯣ, ꯉꯁꯥꯏꯒꯤ ꯑꯣꯏꯔꯤꯕ ꯅꯨꯄꯤꯗꯨꯒꯤ ꯐꯤꯕꯝꯗꯣ ꯑꯗꯨꯇ ꯃꯤꯠꯁꯤꯗ ꯎꯗꯨꯅꯇ ꯂꯩꯔꯦ ꯑꯗꯨꯒꯤꯅꯤ꯫ ꯑꯗꯨꯒꯤ ꯋꯥꯗꯣ ꯌꯥꯔꯦ ꯍꯧꯗꯣꯛꯂꯔꯣꯏꯁꯤꯕ? ꯃꯗꯨꯒꯤ ꯅꯨꯄꯤꯗꯨꯕꯨ ꯃꯄꯥꯜꯗ ꯑꯗꯨꯃꯛ ꯂꯦꯞꯄꯒ ꯂꯩꯔꯝꯈꯤꯗ꯭ꯔꯣ ꯍꯧꯖꯤꯛꯄꯣ? ꯈꯪꯗꯦ ꯇꯥꯅꯣꯕꯣ, ꯑꯃꯨꯛꯇꯗꯤ ꯌꯦꯡꯂꯨꯕ ꯐꯒꯗ꯭ꯔꯥ ꯈꯝꯕꯇꯣꯟ? ꯇꯣꯛꯑꯁꯤꯗ ꯇꯥꯅꯣꯕꯣ, ꯑꯩꯈꯣꯏꯕꯨ ꯍꯨꯝꯗꯨꯅ ꯄꯨꯒꯗꯕꯒꯤ ꯍꯣꯠꯅꯔꯤꯕ ꯃꯍꯥꯛꯇꯨ ꯑꯐꯕꯗꯤ ꯈꯛ ꯑꯣꯏꯔꯣꯏ ꯇꯥꯅꯣꯕꯣ꯫ ꯑꯁꯨꯝꯅꯅꯤꯗꯣ ꯑꯀꯤꯕ ꯄꯥꯈꯠꯄ ꯑꯃꯒ ꯂꯣꯏꯅꯅ ꯋꯥꯔꯤ ꯁꯥꯟꯅꯩ꯫ ꯑꯍꯤꯡꯗꯣ ꯇꯨꯝꯊꯅꯕ ꯍꯣꯠꯅꯩ꯫ ꯑꯗꯨꯕꯨ ꯃꯤꯀꯨꯞ ꯑꯃꯇ ꯃꯃꯤꯠꯇꯨ ꯎꯏꯁꯤꯜꯂꯒ ꯇꯨꯝꯊꯧ ꯍꯥꯏꯕ ꯌꯥꯗ꯭ꯔꯦ ꯈꯝꯕꯇꯣꯟ꯫ ꯅꯣꯕꯣꯕꯨꯗꯤ ꯍꯥꯏꯅ ꯍꯥꯏꯅ ꯃꯁꯥꯗꯣ ꯇꯞꯅ ꯇꯞꯅ ꯃꯨꯟꯊꯔꯛꯇꯨꯅ ꯑꯗꯨꯃꯛ ꯏꯁꯤ ꯁꯤꯈꯩ ꯇꯨꯝꯈ꯭ꯔꯦ꯫ ꯂꯩꯍꯧꯔꯤꯕ ꯍꯥꯏꯕꯕꯨ ꯁꯨꯞꯅꯇꯒꯤ ꯈꯝꯕꯇꯣꯟ ꯈꯛꯇ ꯉꯥꯏꯔꯦ꯫ ꯃꯍꯥꯛ ꯃꯁꯥꯗ ꯇꯠꯇꯅ ꯁꯝꯃꯤꯜ ꯑꯃꯗꯤ ꯐꯪꯂꯦ꯫ ꯇꯨꯝꯊꯔꯨꯔꯒ ꯑꯃꯨꯛ ꯀꯩꯗꯧꯔꯛꯄ ꯍꯧꯖꯤꯛꯀꯤ ꯅꯨꯄꯤꯗꯨ ꯃꯇꯤꯛ ꯂꯩꯕꯤ ꯃꯌꯥꯏ ꯀꯟꯕꯤ ꯑꯃꯅꯤ꯫ ꯑꯅꯛꯄ ꯑꯃꯗꯤ ꯃꯐꯝꯁꯤꯒꯤ ꯑꯀꯣꯏꯕꯁꯦ ꯃꯥꯒꯤ ꯆꯥꯛꯇꯥꯐꯝꯅꯤ꯫ ꯑꯩ ꯏꯔꯥꯏ ꯂꯥꯏꯅ ꯈꯪꯉꯤ꯫ ꯇꯨꯝꯂꯨꯔꯒ ꯅꯨꯄꯤꯁꯤꯅ ꯇꯦꯟ ꯃꯅꯨꯡꯗ ꯃꯈꯨꯠ ꯊꯤꯟꯖꯜꯂꯛꯂꯒ ꯈꯧꯔꯤ ꯆꯔꯝꯁꯦ ꯑꯩꯈꯣꯏꯅꯤꯒꯤ ꯃꯦꯈꯥꯏꯗꯨꯅ ꯍꯥꯠꯇꯣꯛꯈ꯭ꯔꯕꯗꯤ ꯀꯝꯗꯧꯕ? ꯈꯜꯂꯩꯗꯕ, ꯃꯑꯣꯡ ꯃꯔꯤꯜ ꯇꯥꯗꯕ, ꯃꯔꯤ ꯃꯈꯣꯡ ꯏꯁꯝ ꯁꯝꯅꯗꯕ, ꯃꯊꯣꯡ ꯈꯪꯗ꯭ꯔꯕ, ꯄꯨꯕ ꯊꯥꯡꯕ ꯉꯝꯗ꯭ꯔꯕ ꯋꯥꯈꯜ ꯃꯌꯥꯝ ꯑꯃ ꯀꯗꯥꯏ ꯀꯗꯥꯏꯗꯒꯤꯅꯣ ꯀꯣꯠꯁꯤꯜꯂꯒ ꯈꯟꯕ ꯍꯧꯔꯛꯂꯦ꯫ ꯍꯧꯅꯔꯨꯕ ナꯏꯗꯅ ꯋꯥꯈꯜꯅ ꯃꯊꯦꯜ ꯂꯣꯡꯂꯛꯂꯦ꯫ ꯑꯋꯥꯕꯅꯤ꯫ ꯑꯍꯤꯡꯗꯨꯗ ꯅꯣꯡ ꯉꯥꯜꯂꯛꯄ ꯉꯥꯏꯕꯗ ꯑꯋꯥꯕ ꯍꯥꯏꯕꯗꯨ ꯑꯣꯏ꯫ ꯀꯌꯥꯗ ꯅꯨꯡꯉꯥꯏꯒꯗꯕ ꯑꯃꯝꯕ ꯑꯍꯤꯡꯁꯦ ꯈꯔ ꯈꯖꯤꯛ ꯊꯨꯅ ꯂꯣꯏꯈꯤꯗꯨꯅ ꯅꯣꯡ ꯉꯥꯟꯊꯣꯔꯛꯂꯕꯗꯤ ꯃꯁꯤꯗ ꯈꯟꯕꯗ ꯑꯋꯥꯕ ꯑꯃꯅꯤ꯫ ꯑꯍꯤꯡꯒꯤ ꯂꯥꯏꯔꯦꯝꯕꯤꯅ ꯇꯥꯏꯕꯪꯄꯥꯜ ꯄꯨꯝꯕꯕꯨ ꯃꯊꯥꯗ ꯁꯨꯝꯂꯕꯁꯨ ꯈꯝꯕꯇꯣꯟꯕꯨꯗꯤ ꯃꯁꯥꯗ ꯁꯨꯝꯕ ꯉꯝꯗ꯭ꯔꯦ꯫ ꯑꯁꯨꯝꯅ ꯑꯍꯤꯡꯗꯨꯗ ꯇꯨꯝꯊꯕ ꯌꯥꯗꯅ ꯂꯩꯔꯤꯉꯩ ꯃꯅꯥꯛ ꯅꯛꯄ ꯎꯄꯥꯜ ꯑꯗꯥꯏꯗ ꯑꯍꯤꯡꯗꯨꯗ ꯃꯀꯨ ꯀꯧꯕꯤ ꯆꯦꯛꯂꯥ ꯃꯇꯩ ꯃꯅꯥꯎ ꯑꯅꯤꯈꯛꯁꯨ ꯈꯣꯡꯂꯝꯃꯤ꯫ ꯃꯅꯥꯛ ꯑꯗꯨꯋꯥꯏꯗ ꯏꯅꯛ ꯅꯛꯅꯅꯤ ꯃꯀꯨꯒꯤ ꯃꯈꯣꯜꯗꯨ ꯇꯥꯕꯗ ꯃꯀꯨꯗꯨꯒꯤ ꯃꯈꯣꯜꯗꯨꯅ ꯃꯥꯒꯤ ꯅꯥꯀꯣꯡ ꯄꯨꯝꯕ ꯁꯤꯡꯍꯜꯂꯦ꯫ ꯆꯤꯡꯅꯨꯡ ꯃꯥꯅꯨꯡꯗꯨꯗ ꯆꯥꯛꯇꯥꯕ ꯆꯦꯛꯂꯥꯆꯥ ꯑꯣꯏꯕꯒꯤ ꯍꯧꯅꯁꯥ ꯃꯀꯨꯅ ꯈꯣꯡꯕꯁꯤꯁꯨ ꯍꯧꯅꯁꯥꯅꯤ꯫ ꯑꯗꯨꯕꯨ ꯈꯣꯡꯂꯤꯕ ꯈꯨꯈꯣꯡꯁꯦ ꯃꯍꯧꯁꯥꯒ ꯏꯃꯥꯟ ꯃꯥꯟꯅꯗꯕ ꯑꯃꯗꯤ ꯑꯗꯨꯃꯛ ꯌꯥꯎꯕꯗꯧꯅ ꯇꯧꯏ꯫ ꯃꯄꯥꯜꯗ ꯃꯤ ꯆꯠꯄ ꯃꯥꯟꯕꯒꯤ ꯁꯣꯔꯣ ꯁꯣꯔꯣ ꯂꯥꯎꯕꯒꯤ ꯃꯈꯣꯜ ꯑꯃꯁꯨ ꯄꯨꯡ ꯈꯔ ꯀꯥꯟꯅꯔꯕ ꯅꯣꯡꯌꯥꯏ ꯃꯇꯨꯡꯒꯤ ꯄꯨꯡꯖꯥꯗꯨꯗ ꯇꯥꯕ ꯍꯧꯔꯛꯂꯦ꯫ ꯀꯔꯤꯒꯨꯝꯕꯗꯅ ꯑꯃꯨꯛ ꯈꯨꯠꯇ ꯌꯣꯝꯄꯥꯛ ꯄꯥꯏꯔꯒ ꯂꯩꯕꯥꯛ ꯇꯧꯕ ꯃꯥꯟꯕꯒꯤ ꯃꯈꯣꯜꯁꯨ ꯇꯥꯕ ꯍꯧꯔꯛꯂꯦ꯫ ꯂꯩꯕꯥꯛ ꯇꯧꯕꯒꯤ ꯃꯈꯣꯜꯗꯨꯅ ꯑꯃꯨꯛꯀ ꯍꯦꯟꯅ ꯆꯃꯝꯅꯍꯜꯂꯦ ꯃꯁꯥꯗ ꯈꯝꯕꯇꯣꯟ꯫ ꯄꯨꯛꯅꯤꯡꯗ ꯈꯜꯂꯦ, ꯑꯃꯒꯤ ꯃꯊꯪꯗ ꯑꯃ ꯂꯣꯏꯕ ꯅꯥꯏꯗꯦ ꯉꯁꯤꯒꯤ ꯑꯍꯤꯡꯁꯦ꯫ ꯃꯐꯝꯁꯦ ꯃꯇꯥ ꯑꯃꯅꯤ꯫ ꯃꯐꯝꯁꯤꯗ ꯀꯨꯏꯅ ꯑꯩ ꯄꯟꯊꯗꯨꯅ ꯂꯩꯔꯕꯗꯤ ꯑꯩꯒꯤ ꯑꯣꯏꯕ ꯐꯤꯕꯝꯁꯤꯒ ꯍꯥꯏꯔꯨꯔꯕꯗꯤ ꯑꯐꯕ ꯑꯣꯏꯒꯗꯕꯁꯨ ꯃꯥꯟꯗ꯭ꯔꯦ꯫ ꯃꯈꯣꯜꯗꯨꯅ ꯇꯥꯍꯩꯕ ꯉꯝꯗꯗꯨꯅ ꯇꯨꯝꯗꯨꯅ ꯂꯩꯕ ꯅꯣꯕꯣꯕꯨꯁꯨ ꯃꯁꯥ ꯅꯣꯝꯗꯨꯅ ꯍꯧꯗꯣꯛꯏ꯫ ꯇꯥꯅꯣꯕꯣ, ꯇꯥꯅꯣꯕꯣ, ꯁꯦ ꯑꯝꯇ ꯍꯧꯒꯠꯂꯣ ꯇꯥꯅꯣꯕꯣ꯫ ꯑꯃꯁꯨ ꯅꯨꯡꯉꯥꯏꯅ ꯇꯨꯝꯊꯔꯨꯕꯗꯨꯗ ꯃꯁꯥ ꯅꯣꯝꯗꯨꯅ ꯍꯧꯗꯣꯔꯛꯄꯗꯨꯗꯗꯤ ꯑꯃꯨꯛ ꯏꯄꯥ ꯄꯥꯈꯠꯅ ꯈꯨꯝꯃꯤ꯫ ꯑꯃꯨꯛ ꯀꯩꯗꯧꯔꯦ? ꯇꯥꯅꯣꯕꯣ, ꯃꯈꯣꯜꯁꯤ ꯇꯥꯕ꯭ꯔꯥ? ꯀꯔꯤ ꯃꯈꯣꯜꯅꯣ ꯍꯥꯏꯁꯦ? ꯌꯣꯄꯥꯛ ꯄꯥꯏꯔꯒ ꯂꯩꯕꯥꯛ ꯇꯧꯕ ꯃꯥꯟꯕꯒꯤ ꯃꯈꯣꯜꯁꯦ? ꯍꯧꯖꯤꯛꯄꯨ ꯑꯍꯤꯡꯁꯤꯗ ꯀꯅꯥꯅꯣ ꯌꯣꯄꯥꯛ ꯇꯧꯗꯣꯏꯁꯤꯕꯣ? ꯈꯪꯗ꯭ꯔꯦ ꯇꯥꯅꯣꯕꯣ, ꯑꯝꯇ ꯃꯄꯥꯜꯗ ꯊꯣꯛꯂꯒ ꯌꯦꯡꯉꯨꯁꯤꯕ? ꯍꯣꯏ ꯌꯦꯡꯂꯨꯔꯁꯦ꯫ ꯑꯁꯤ ꯍꯥꯏꯔꯒ ꯅꯣꯕꯣ ꯑꯃꯗꯤ ꯈꯝꯕꯇꯣꯟ ꯃꯄꯥꯜꯗ ꯊꯣꯛꯂꯛꯏ꯫ ꯃꯄꯥꯜ ꯊꯣꯛꯂꯛꯄ ꯃꯇꯝꯗꯗꯤ ꯑꯃꯝꯕꯗꯨꯗ ꯈꯔ ꯁꯣꯡꯕ ꯃꯐꯝ ꯑꯃꯗ ꯃꯁꯦꯡ ꯃꯔꯥꯡ ꯑꯣꯏꯅ ꯑꯃꯝꯕ ꯃꯔꯛ ꯑꯗꯨꯗ ꯂꯩꯕꯥꯛ ꯇꯧꯔꯒ ꯂꯩꯕꯗꯧꯅ ꯇꯧꯕꯗꯨ ꯎꯔꯦ꯫ ꯀꯔꯤꯅꯣ ꯌꯦꯡꯂꯨꯁꯤ ꯍꯥꯏꯗꯨꯅ ꯑꯅꯤꯗꯣ ꯄ꯭ꯔꯞ ꯄ꯭ꯔꯞ ꯆꯪꯁꯤꯜꯂꯛꯏ꯫ ꯅꯨꯄꯥ ꯑꯃꯅ ꯈꯨꯠꯇ ꯌꯣꯝꯄꯥꯛ ꯄꯥꯏ ꯂꯥꯇꯦꯟ ꯃꯉꯥꯜꯗꯨꯗ ꯃꯊꯟꯇ
ꯑꯍꯤꯡ ꯑꯗꯨꯗ ꯂꯩꯕꯥꯛ ꯇꯧꯔꯤꯕꯗꯣ ꯃꯃꯤꯠꯇ ꯎꯔꯦ ꯃꯈꯣꯏ ꯑꯅꯤꯗꯣ ꯀꯅꯥꯅꯣ ꯈꯪꯗꯣꯛꯂꯨꯔꯒꯦ ꯍꯥꯏꯕꯒꯤ ꯃꯇꯥꯒꯨꯝ ꯆꯪꯁꯤꯜꯂꯛꯄꯗ ꯂꯥꯇꯦꯟ ꯄꯥꯏꯗꯨꯅ ꯆꯪꯁꯤꯜꯂꯛꯄꯗꯨ ꯎꯕꯗ ꯅꯨꯄꯥꯗꯣ ꯐꯠ ꯂꯥꯎꯅ ꯑꯁꯣꯡꯕ ꯎꯃꯪ ꯑꯃꯒꯤ ꯅꯥꯀꯟ ꯃꯔꯨꯝ ꯑꯃꯗ ꯆꯦꯟꯁꯤꯟꯈ꯭ꯔꯦ ꯃꯈꯣꯏ ꯑꯅꯤꯅ ꯍꯦꯛ ꯆꯦꯟꯁꯤꯟꯈꯤꯕꯒ ꯈꯨꯠꯇ ꯄꯥꯏꯔꯤꯕ ꯂꯥꯇꯦꯟꯗꯨꯒꯤ ꯃꯉꯥꯜꯗꯨꯗ ꯀꯔꯤꯅꯣ ꯃꯥꯅ ꯇꯧꯔꯝꯂꯤꯕꯗꯣ ꯍꯥꯏꯗꯨꯅ ꯂꯥꯇꯦꯟꯗꯨ ꯊꯥꯜꯂꯒ ꯌꯦꯡꯂꯨꯕ ꯃꯇꯝꯗ ꯆꯥꯎꯔꯕ ꯀꯣꯝꯖꯥꯎ ꯑꯃ ꯇꯧꯔꯒ ꯂꯩꯔꯝꯕꯗꯣ ꯃꯃꯤꯠꯃꯛꯅ ꯎꯔꯦ ꯀꯣꯝꯖꯥꯎꯗꯨ ꯌꯦꯡꯂꯒ ꯇꯨꯡꯂꯣꯝꯗꯒꯤ ꯅꯨꯄꯤ ꯑꯃꯅ ꯃꯈꯣꯏ ꯑꯅꯤꯕꯨ ꯁꯞꯇ꯭ꯔ ꯑꯃꯒ ꯂꯣꯏꯅꯅ ꯏꯟꯊꯨꯔꯦ ꯑꯅꯤꯗꯣ ꯑꯃꯨꯛꯇ ꯂꯥꯇꯦꯟꯗꯨ ꯄꯥꯏꯅ ꯄꯥꯏꯅ ꯀꯣꯝꯗꯨꯒꯤ ꯃꯅꯨꯡꯗ ꯇꯥꯁꯤꯜꯂꯦ ꯑꯁꯨꯝꯅ ꯀꯣꯝꯗꯨꯒꯤ ꯃꯅꯨꯡꯗ ꯍꯦꯛ ꯇꯥꯁꯤꯟꯕꯒ ꯂꯥꯇꯦꯟꯗꯨꯁꯨ ꯀꯥꯏꯔꯦ ꯑꯃꯝꯕꯒꯤ ꯀꯨꯌꯨꯝꯅꯨꯡꯗ ꯑꯅꯤꯗꯣ ꯄꯨꯡꯆꯣꯞ ꯆꯣꯞꯁꯤꯟꯕꯗꯧꯅ ꯇꯧꯏ ꯀꯔꯤꯅꯣ ꯇꯧꯔꯤꯕ ꯃꯊꯧꯁꯦ ꯍꯥꯏꯐꯝ ꯈꯪꯗꯅ ꯂꯩꯔꯤꯉꯩ ꯂꯨꯈ꯭ꯔꯕ ꯀꯣꯝꯗꯨꯒꯤ ꯃꯅꯨꯡꯗ ꯂꯩꯔꯤꯉꯩ ꯃꯈꯣꯏꯒꯤ ꯃꯊꯛꯇ ꯂꯦꯞꯄ ꯂꯩꯇꯅ ꯀꯣꯝꯗꯨꯒꯤ ꯃꯅꯨꯡꯗ ꯃꯈꯣꯏꯕꯨ ꯐꯨꯝꯗꯕ ꯌꯥꯗꯦ ꯍꯥꯏꯕꯒꯤ ꯃꯇꯥꯒꯨꯝ ꯂꯩꯕꯥꯛ ꯍꯩꯖꯤꯜꯂꯦ ꯑꯅꯤꯗꯣ ꯀꯣꯏꯂꯥꯎ ꯂꯥꯎꯋꯦ ꯀꯅꯥꯅꯣ ꯑꯗꯨꯝꯅ ꯇꯧꯒꯅꯨꯋꯣ ꯃꯇꯝꯗꯨꯗ ꯅꯣꯕꯣꯅ ꯈꯝꯕꯇꯣꯟꯕꯨ ꯃꯁꯥꯅꯣꯝꯗꯨꯅ ꯍꯧꯗꯣꯛꯏ ꯈꯝꯕꯇꯣꯟ ꯈꯝꯕꯇꯣꯟ ꯁꯦ ꯋꯥꯈꯜ ꯑꯝꯇ ꯇꯥꯎꯁꯦ ꯀꯩꯗꯧꯔꯒꯦ ꯈꯝꯕꯇꯣꯟ ꯅꯪꯕꯣ ꯀꯔꯤ ꯃꯪꯂꯨꯔꯒꯦ ꯍꯥꯏꯕ ꯅꯪꯕꯣ ꯑꯣꯟꯊꯣꯛꯄ ꯃꯪꯕꯨ ꯃꯪꯕ꯭ꯔꯥ ꯍꯥꯏꯕ ꯑꯁꯤ ꯍꯥꯏꯔꯒ ꯃꯁꯥꯅꯣꯝꯗꯨꯅ ꯍꯟꯖꯤꯟ ꯍꯟꯖꯤꯟ ꯍꯧꯗꯣꯛꯄꯗ ꯎꯆꯤꯟ ꯅꯥꯆꯤꯟ ꯎꯏꯁꯤꯜꯂꯝꯕ ꯃꯃꯤꯠ ꯑꯅꯤꯗꯣ ꯄꯥꯡꯊꯣꯔꯛꯏ ꯈꯝꯕꯇꯣꯟꯅ ꯃꯃꯤꯠ ꯄꯥꯡꯊꯣꯔꯛꯄ ꯃꯇꯝꯗꯗꯤ ꯅꯣꯡꯁꯨ ꯉꯥꯜꯂꯝꯂꯦ ꯑꯗꯨꯕꯨ ꯃꯊꯟꯇ ꯉꯛꯆꯥꯅꯩ ꯇꯥꯏꯕꯪꯗ ꯑꯁꯦꯡꯕ ꯊꯧꯗꯣꯛ ꯊꯣꯛꯄꯒꯨꯝ ꯃꯆꯥ ꯇꯥꯅ ꯃꯔꯤ ꯃꯈꯣꯡ ꯁꯟꯗꯣꯛꯇꯨꯅ ꯃꯥꯅ ꯍꯧꯖꯤꯛꯇ ꯎꯈꯤꯕ ꯃꯌꯥꯝꯗꯣ ꯃꯪꯂꯥꯟꯒꯤ ꯊꯧꯗꯣꯛꯅꯤ ꯑꯁꯦꯡꯕ ꯊꯧꯗꯣꯛ ꯑꯃꯠꯇ ꯌꯥꯎꯗꯦ ꯍꯥꯏꯗꯨꯅ ꯈꯜꯂꯛꯄ ꯃꯇꯝꯗ ꯅꯤꯡꯁꯥ ꯁꯣꯔꯗꯣ ꯑꯆꯧꯕ ꯑꯃ ꯍꯣꯟꯗꯣꯔꯦ ꯋꯥꯈꯜꯁꯨ ꯇꯥꯕꯗꯧꯅ ꯇꯧꯏ ꯃꯤꯄꯥꯏꯕ ꯊꯀꯠꯄ ꯐꯥꯎꯔꯝꯕꯁꯨ ꯈꯔꯗꯤ ꯍꯟꯊꯔꯦ ꯀꯔꯝꯕꯅ ꯀꯔꯝꯕꯅ ꯇꯥꯏꯕꯪ ꯃꯁꯥꯗ ꯈꯟꯗꯣꯛꯄ ꯍꯥꯏꯕꯗꯨ ꯑꯋꯥꯕ ꯑꯣꯏ ꯀꯔꯝꯕ ꯁꯔꯛꯇ ꯀꯔꯝꯕ ꯋꯥꯈꯜꯅ ꯏꯊꯤꯜ ꯂꯣꯏꯗꯨꯅ ꯍꯧꯔꯛꯈꯤꯕ ꯃꯪꯅꯣ ꯃꯍꯥꯛ ꯅꯦ ꯍꯦꯛ ꯇꯥꯖꯗꯦ ꯋꯥꯈꯜꯗꯣ ꯃꯥꯅ ꯇꯥꯈꯤꯕ ꯅꯣꯡꯃꯩ ꯃꯈꯣꯜꯗꯨꯅ ꯃꯪ ꯑꯗꯨ ꯃꯪꯕ ꯍꯧꯕꯒꯤ ꯁꯩꯍꯧ ꯑꯣꯏꯈꯤꯕꯅꯤ ꯅꯣꯕꯣ ꯑꯃꯗꯤ ꯃꯈꯣꯏ ꯑꯅꯤꯅ ꯁꯥꯟꯅꯈꯤꯕ ꯋꯥꯔꯤ ꯃꯀꯣꯛ ꯌꯥꯎꯗꯕꯤ ꯅꯨꯄꯤ ꯎꯈꯤꯕ ꯊꯦꯡꯅꯈꯤꯕꯗꯨꯁꯨ ꯃꯪꯂꯥꯟꯒꯤ ꯊꯧꯗꯣꯛ ꯉꯥꯛꯇ ꯑꯣꯏꯔꯝꯂꯦ ꯅꯣꯕꯣꯅ ꯍꯧꯗꯣꯔꯛꯄꯗꯨꯅ ꯇꯥꯏꯕꯪ ꯋꯥꯈꯜ ꯇꯥꯔꯛꯄꯗ ꯈꯝꯕꯗꯣ ꯃꯁꯥꯗꯣ ꯆꯥꯅꯤꯡ ꯇꯥꯕꯗꯧꯅ ꯇꯧꯏ ꯍꯧꯖꯤꯛꯇꯤ ꯑꯌꯨꯛ ꯑꯗꯨꯗ ꯁꯤꯟꯃꯤ ꯃꯌꯥꯝꯗꯨꯒ ꯌꯦꯔꯨꯝ ꯑꯐꯨꯠꯄ ꯑꯃꯃꯝꯒ ꯆꯥꯔꯕ ꯃꯇꯨꯡ ꯇꯨꯔꯦꯜ ꯂꯩꯕ ꯑꯗꯣꯝꯗ ꯁꯤꯟꯃꯤ 500ꯃꯨꯛ ꯔꯥꯖꯦꯁꯅ ꯂꯨꯆꯤꯡꯗꯨꯅ ꯃꯥꯒꯤ ꯇꯦꯛꯅꯤꯀꯦꯜ ꯁ꯭ꯇꯥꯐꯁꯤꯡꯗꯨꯒ ꯇꯨꯔꯦꯜꯗꯨꯒꯤ ꯗꯥꯎꯟꯋꯥꯔꯗ ꯄꯣꯖꯤꯁꯟ ꯌꯦꯡꯂꯒ ꯑꯃꯗꯤ ꯍꯥꯌꯔ ꯑꯜꯇꯤꯆꯨꯗ इलावेशन रिवर डाउनवार्ड वार्ड डिस्प्लेसमेंट की मरमदा चौरक्प खरा होटलब मतुंग हौजिक्ति तुरेगी इचेलदो पन थिंकलगा इसिंगी चेलदो खोंगुंब अमदा नाथेखिबे याबा नत्रगना अदुम पल थिंकलगा वाटर की वॉल्यूम अमदी डिस्प्लेसमेंट से कायरुदब मफम अमदा थमनबा लाए खंबतोल अमदी नोबोसु सिनमी मयाम मरक अदुदा खुत्ता खुलाई पाए योपाक बेरचान पाइदुना लाए तुरेलगी खरा हायर अल्टीट्यूड अमगा लोअर अल्टीट्यूड अमगा इसिंगदो डाइवर्स तौखिबे यानबा मोंगदा नुंग लेबाक पाइगा सेम साबा औरगले पुंथिंगमक थिंगद्रगसु खरदा ओइरसु इसिंगी चेलदो मनांग नकपदाइदा चेनबा खुंगलम मचा सिंगदुदा नाथैरग चेनबा होटनारमे नोबो अमदी खंबतो थवायांगना थबकसु ngasi weather su dumak nungai ningtham thagi nungsadu yai ni yai thabak subada nungai ba masu phawe ngasi gi numit siti sana loksok turel se mabuk mara tamna ingna chel aduna sinmi singdo nahan thokiba khudung thiba thawdo adugi akiba awana pumba kauthoktuna thawai hakchang yongna suri haina ningtham thagi matamne pungsu jara jara ngai ngamdana hujinki numidang wayamga oikiba khangudi नुमित के तासिलकपगा मखोय सिंगदो मखोयगी थबकतु सुबा मपुंग फाद्रसु नोंगमदुगी सुपम थोकपा थबकतु सुबा लोरगा मखोयगी केम सारगा लेबा मफमदु तमना लाइ थबक वाना सुरुबगीगा मखोय सिंगदो मोगी कांगलु खाइदोकला खोला मनुंग अदुदा चाक थोंगदुना चारबा मतु तुमना हिमननबा थवांग तोरमे राजेशना ngasi nongmugi report naresh ta tharame report adu yenglu matu ani do call da wari sanarame hello sir
ꯑꯩꯒꯤ ꯔꯤꯄꯣꯔꯠꯇꯨ ꯌꯥꯔꯦꯀꯣ ꯁꯥꯔ? ꯌꯥꯔꯦ. ꯑꯗꯣ ꯇꯥꯏꯝ ꯑꯦꯂꯣꯠꯃꯦꯟꯗꯤ ꯄꯤꯕ ꯍꯧꯔꯣ. ꯅꯣꯡꯃꯒꯤ ꯗꯦꯂꯤ ꯐꯤꯛꯁ ꯇꯥꯏꯃꯤꯡ. ꯍꯣꯏ ꯁꯥꯔ, ꯔꯨꯇꯤꯟ ꯁꯦꯝꯅꯕ ꯇꯧꯔꯒꯦ. ꯑꯗꯣ ꯔꯥꯖꯦꯁ, ꯍꯥꯏꯕꯤꯌꯨ ꯁꯥꯔ. ꯉꯁꯤ ꯊꯣꯏꯅ ꯈꯨꯗꯣꯡꯊꯤꯕ ꯊꯧꯗꯣꯛ ꯊꯣꯛꯈꯤꯕꯒꯤ ꯊꯣꯏꯅꯗꯤ ꯂꯩꯇꯦ. ꯂꯩꯇꯤꯌꯦ ꯁꯥꯔ. ꯑꯦꯚ꯭ꯔꯤꯊꯤꯡ ꯏꯁ ꯀꯝꯄ꯭ꯂꯤꯠꯂꯤ ꯐꯥꯏꯟ. ꯐꯔꯦ. ꯑꯗꯨꯗꯤ ꯑꯩꯁꯨ ꯅꯪꯒꯤ ꯄꯥꯎꯁꯦ ꯇꯥꯕꯗ ꯌꯥꯝ ꯍꯔꯥꯎꯔꯦ. ꯑꯗꯣ ꯁꯤꯃꯦꯛꯁꯀꯤ ꯇꯤꯝ ꯈꯔ ꯏꯝꯐꯥꯜꯗ ꯂꯥꯛꯀꯅꯤ. ꯃꯈꯣꯏꯒꯤ ꯇꯤꯝꯅ ꯗꯥꯝ ꯁꯥꯕꯗ ꯆꯪꯒꯗꯕ ꯏꯂꯦꯛꯇ꯭ꯔꯤꯀꯦꯜ ꯏꯀ꯭ꯋꯤꯞꯃꯦꯟ ꯃꯈꯩ ꯁꯄ꯭ꯂꯥꯏ ꯇꯧꯒꯅꯤ. ꯍꯌꯦꯡꯁꯦ ꯍꯣꯇꯦꯜ ꯀ꯭ꯂꯥꯁꯤꯛꯇ ꯃꯣꯏ ꯁ꯭ꯇꯦ ꯇꯧꯒꯅꯤ. ꯑꯗꯨꯒ ꯗꯦ ꯑꯐꯇꯔ ꯇꯨꯃꯣꯔꯣ ꯃꯈꯣꯏꯒꯤ ꯑꯩꯒ ꯐꯣꯔꯃꯦꯜ ꯑꯣꯏꯕ ꯃꯤꯇꯤꯡ ꯑꯃꯁꯨ ꯂꯩꯔꯤ. ꯑꯗꯨꯅ ꯌꯥꯔꯤꯈꯩ ꯊꯕꯛ ꯄꯨꯝꯅꯃꯛ ꯅꯪꯅ ꯁꯦꯟꯅꯅꯕ ꯍꯣꯠꯅꯧ. ꯍꯣꯏ ꯁꯥꯔ, ꯑꯩ ꯐꯅꯕ ꯁꯤꯟꯖꯔꯒꯦ. ꯑꯗꯣ ꯅꯪꯒꯤ ꯑꯦꯁꯤꯁꯇꯦꯟ ꯑꯃ ꯑꯩ ꯊꯥꯔꯛꯅꯕ ꯍꯣꯠꯅꯒꯦ. ꯁꯥꯔ, ꯍꯥꯏꯕꯤꯔꯤꯁꯤꯕꯨ ꯁꯥꯔ ꯃꯟꯗꯦꯗ ꯂꯥꯛꯀꯅꯤ ꯍꯥꯏꯕꯗꯣ ꯂꯥꯛꯈꯤꯔꯣꯏꯗꯧꯔꯤꯕ꯭ꯔꯣ? ꯑꯩ ꯂꯥꯛꯈꯤꯔꯣꯏ. ꯑꯩ ꯃꯟꯗꯦꯗ ꯂꯥꯛꯀꯦ ꯈꯜꯂꯝꯕꯅꯤ. ꯑꯗꯨꯕꯨ ꯗꯨꯕꯥꯏꯗ ꯆꯠꯇꯕ ꯌꯥꯗꯕ ꯑꯃ ꯂꯩꯔꯦ. ꯑꯣꯀꯦ ꯁꯥꯔ. ꯑꯗꯣ ꯅꯪꯉꯣꯟꯗ ꯊꯥꯖꯕꯒꯨꯝꯕ ꯊꯝꯂꯤꯕꯅꯤ ꯔꯥꯖꯦꯁ. ꯗꯥꯝꯒꯤ ꯄ꯭ꯔꯣꯖꯦꯛꯁꯦ ꯅꯣꯔꯠ ꯏꯁꯇ ꯋꯥꯟ ꯑꯣꯐ ꯗ ꯃꯣꯁꯠ ꯄ꯭ꯔꯦꯁꯇꯤꯖꯤꯌꯁ ꯄ꯭ꯔꯣꯖꯦꯛꯅꯤ. ꯑꯗꯨꯅ ꯅꯣꯔꯠ ꯏꯁ ꯗꯤꯕꯦꯂꯞꯃꯦꯟꯗ ꯑꯆꯧꯕ ꯊꯧꯗꯥꯡ ꯂꯧꯕ ꯕꯣꯗꯤ ꯑꯃ ꯑꯣꯏꯔꯤꯕ ꯅꯣꯔꯠ ꯏꯁꯇꯔꯟ ꯀꯥꯎꯟꯁꯤꯜꯅꯁꯨ ꯄ꯭ꯔꯣꯖꯦꯛꯁꯤꯗ ꯐꯟꯗꯤꯡ ꯇꯧꯔꯤ. ꯑꯗꯨꯅ ꯑꯣꯚꯔꯑꯣꯜ ꯌꯦꯡꯕꯗ ꯄ꯭ꯔꯣꯖꯦꯛꯁꯦ ꯃꯦꯒꯥ ꯄ꯭ꯔꯣꯖꯦꯛ ꯑꯃꯅꯤ. ꯁꯥꯔ, ꯑꯩ ꯃꯥꯏ ꯆꯣꯞꯇꯅꯕ ꯁꯤꯟꯖꯒꯦ. ꯁꯥꯔꯒꯤꯅꯤ ꯍꯥꯏꯕꯗ ꯑꯩ ꯂꯩꯔꯤ. ꯉꯁꯤ ꯐꯥꯎꯕꯗ ꯑꯩꯅ ꯌꯨꯇꯤꯂꯥꯏꯖ ꯇꯧꯗ꯭ꯔꯤꯕ ꯅꯣꯂꯦꯖ ꯀꯌꯥ ꯑꯃ ꯃꯁꯤꯒꯤ ꯄ꯭ꯔꯣꯖꯦꯛꯁꯤꯗ ꯑꯩ ꯌꯨꯇꯤꯂꯥꯏꯖ ꯇꯧꯕ ꯉꯝꯖꯒꯦ. ꯑꯣꯀꯦ, ꯑꯦꯅꯤꯋꯦ, ꯋꯥꯔꯤꯁꯨ ꯅꯨꯡꯉꯥꯏꯔꯤ. ꯊꯕꯛ ꯋꯥꯅ ꯁꯨꯔꯨꯕꯒꯤ ꯋꯥꯔꯝꯃꯅꯤ. ꯄꯣꯊꯥꯅꯕ ꯇꯧꯔꯣ. ꯍꯣꯏ ꯁꯥꯔ. ꯑꯁꯤ ꯍꯥꯏꯔꯒ ꯑꯅꯤꯗꯣ ꯐꯣꯟ ꯊꯝꯅꯔꯦ. ꯔꯥꯖꯦꯁ ꯋꯥꯈꯜ ꯌꯥꯝꯅ ꯅꯨꯡꯉꯥꯏꯔꯝꯃꯤ. ꯅꯔꯦꯁꯅ ꯃꯉꯣꯟꯗ ꯊꯥꯖꯕ ꯊꯝꯕꯤꯕ. ꯑꯔꯨꯕ ꯊꯕꯛ ꯁꯤꯟꯅꯕꯁꯦ ꯃꯥꯗꯤ ꯑꯉꯥꯡ ꯑꯣꯏꯔꯤꯉꯩꯗꯒꯤ ꯍꯧꯅ ꯑꯔꯨꯕ ꯊꯕꯛꯄꯨ ꯂꯥꯏꯍꯟꯕ ꯄꯥꯝꯕ ꯑꯣꯏꯅ ꯍꯧꯔꯛꯑꯦ. ꯃꯥꯁꯨ ꯁꯤꯟꯃꯤ ꯑꯃꯅ ꯃꯥꯒꯤ ꯆꯥꯛ ꯁꯔꯨꯛ ꯄꯨꯁꯤꯜꯂꯛꯄꯗꯣ ꯆꯥꯔꯒ ꯇꯨꯝꯊꯈ꯭ꯔꯦ. ꯇꯦꯟ ꯈꯟꯕꯁꯤꯅ ꯑꯏꯪꯕ ꯅꯨꯡꯁꯤꯠꯇꯒꯤ ꯈꯔ ꯃꯈꯩ ꯉꯥꯛꯊꯣꯛꯂꯁꯨ ꯀꯥꯡꯕꯨ ꯈꯔꯅ ꯈꯣꯂꯥ ꯁꯥꯔꯒ ꯂꯩꯕ ꯐꯥꯎꯕ ꯌꯥꯎꯔꯦ. ꯌꯥꯝꯅ ꯆꯥꯛꯀꯨꯡꯅꯅ ꯁꯥꯗꯦ. ꯄꯣꯠ ꯆꯩ ꯍꯨꯔꯥꯟꯗꯅꯕ ꯍꯥꯏꯗꯅ ꯃꯥꯏꯀꯩ ꯁꯟꯗꯣꯛꯂꯒ ꯁꯥꯕꯅꯤ. ꯃꯩ ꯊꯦꯡꯖꯤꯜꯂꯛꯄꯒ ꯇꯨꯝꯊꯕ ꯍꯧꯅꯔꯦ. ꯈꯣꯂꯥ ꯑꯃꯅ ꯉꯁꯤꯁꯨ ꯑꯗꯨꯃꯛ ꯅꯣꯕꯣꯒ ꯈꯝꯕꯇꯣꯟꯒ ꯄꯨꯟꯅ ꯇꯨꯃꯤꯟꯅꯔꯤ. ꯆꯥꯎꯔꯥꯛꯅ ꯄꯨꯡ 11 ꯇꯥꯔꯛꯄ ꯑꯗꯨꯋꯥꯏꯗꯅꯤ. ꯅꯣꯕꯣꯅ ꯇꯨꯝꯗꯨꯅ ꯂꯩꯕ ꯈꯝꯕꯇꯣꯟꯕꯨ ꯃꯁꯥ ꯅꯣꯝꯗꯨꯅ ꯍꯧꯗꯣꯔꯛꯑꯦ. ꯈꯝꯕꯇꯣꯟ, ꯇꯥꯕ꯭ꯔꯣ? ꯈꯝꯕꯇꯣꯟ ꯇꯥꯔꯗꯨꯅ ꯍꯧꯒꯠꯂꯦ. ꯀꯩꯗꯧꯔꯒꯦ ꯇꯥꯅꯣꯕꯣ? ꯏꯕꯣ, ꯃꯣꯏꯒꯤ ꯍꯋꯥꯏ ꯊꯣꯡꯕꯗꯣ ꯄꯨꯛꯁꯤ ꯌꯥꯗ꯭ꯔꯦꯅꯦ. ꯎ ꯃꯣꯔꯣꯛ ꯊꯥꯛꯄꯗꯨꯅꯔ ꯀꯩꯅꯣ? ꯑꯁ, ꯅꯤꯡꯉꯥꯏ ꯇꯧꯔꯦꯍꯦ. ꯅꯣꯡꯉꯥꯟ ꯐꯥꯎ ꯈꯥꯡꯖꯤꯟꯒꯦ ꯇꯧꯕꯅꯤ. ꯌꯥꯔꯣꯏꯗꯧꯔꯦ. ꯍꯣꯅꯦ, ꯄꯨꯕ ꯊꯥꯡꯕ ꯉꯝꯗ꯭ꯔꯕ ꯈ꯭ꯋꯥꯏꯗꯒꯤ ꯂꯨꯝꯕ ꯄꯣꯠꯂꯨꯝꯗꯣ ꯑꯣꯏꯔꯦꯅꯦ. ꯂꯥꯛꯑꯣ, ꯂꯦꯞꯄꯨ ꯂꯥꯎ. ꯍꯣꯏ ꯂꯥꯛꯀꯦ ꯇꯥꯅꯣꯕꯣ. ꯑꯁꯤ ꯍꯥꯏꯔꯒ ꯑꯅꯤꯗꯣ ꯈꯨꯠꯇ ꯂꯥꯇꯦꯟ ꯑꯃꯃꯝ ꯄꯥꯏ ꯊꯣꯛꯂꯛꯑꯦ. ꯊꯕꯛ ꯁꯨꯅꯕꯁꯤꯡꯒꯤ ꯁꯥꯔꯤꯕ ꯇꯣꯏꯂꯦꯠ ꯑꯗꯣꯝꯗ ꯂꯥꯛꯑꯦ. ꯈꯔ ꯁꯨꯡꯂꯞ ꯇꯧꯕ ꯎ ꯋꯥ ꯃꯔꯥꯡ ꯀꯥꯏꯅ ꯍꯧꯕ ꯃꯐꯝꯗ ꯇꯣꯏꯂꯦꯠꯇꯨ ꯁꯥꯏ. ꯌꯦꯡꯕꯗꯨꯗ ꯇꯜꯂꯦ. ꯅꯨꯃꯤꯗꯥꯡꯗꯨꯗ ꯃꯄꯥꯗꯨ ꯌꯧꯅꯕ ꯃꯈꯣꯏ ꯑꯅꯤꯗꯣ ꯆꯪꯁꯤꯜꯂꯛꯄꯗꯨꯗꯗꯤ ꯅꯣꯕꯣꯅ, ꯑꯣ, ꯂꯣꯏꯔꯦꯗꯅ ꯁꯣꯡꯅ ꯁꯣꯡꯖꯔꯤꯕ ꯐꯤꯕꯝꯁꯤꯗ ꯑꯩꯕꯨ. ꯈꯝꯕꯇꯣꯟ ꯅꯣꯛꯂꯦ. ꯇꯥꯅꯣꯕꯣ, ꯀꯤꯔꯒꯅ ꯃꯔꯨꯝꯗꯔ ꯃꯌꯥꯗꯔ ꯑꯃ ꯄꯥꯛꯊꯔꯨꯔꯣ. ꯃꯤꯁꯨ ꯀꯅꯥꯝ ꯂꯩꯇꯦ. ꯑꯣꯟꯊꯣꯛꯄ ꯉꯥꯡꯅꯤꯍꯦ ꯅꯪ. ꯅꯥꯇꯩ ꯆꯥꯗꯕ ꯋꯥ ꯌꯥꯝ ꯉꯥꯡꯉꯤ ꯅꯨꯃꯤꯗꯥꯡꯁꯤꯗ. ꯇꯥꯅꯣꯕꯣ, ꯅꯨꯃꯤꯗꯥꯡ ꯑꯣꯏꯕꯗꯨꯗ ꯁꯨꯝ ꯍꯥꯏꯕꯅꯤ. ꯏꯕꯨꯡꯉꯣ, ꯑꯩꯗꯤꯅꯦ ꯃꯔꯨꯝ ꯃꯌꯥꯁꯦ ꯍꯩꯅꯗꯦ. ꯆꯪꯂꯨꯈꯤꯒꯦ. ꯅꯪ ꯃꯄꯥꯜꯗ ꯑꯩꯕꯨ ꯉꯥꯏꯔꯝꯃꯨ. ꯍꯣꯏꯍꯦ, ꯆꯪꯕꯤꯔꯣ. ꯅꯣꯕꯣꯗꯣ ꯉꯥꯡꯗꯅ ꯇꯣꯏꯂꯦꯠ ꯃꯅꯨꯡꯗ ꯆꯪꯈꯤ. ꯈꯝꯕꯇꯣꯟ ꯅꯣꯛꯂꯒ ꯂꯩꯍꯧꯏ. ꯇꯥꯅꯣꯕꯣ, ꯇꯣꯏꯂꯦꯠ ꯃꯅꯨꯡꯗ ꯑꯁꯥꯡꯕꯤꯗꯣ ꯂꯩꯖꯔꯝꯒꯅꯤ. ꯑꯁꯤ ꯍꯥꯏꯔꯒ ꯅꯣꯛꯇꯨꯅ ꯐꯥꯒꯤ ꯇꯧꯏ. ꯑꯃꯗꯨꯅ ꯃꯅꯨꯡꯗꯒꯤ, ꯑꯉꯥꯡ ꯅꯪ ꯆꯩ ꯂꯥꯛꯀꯅꯤ. ꯈꯝꯕꯇꯣꯟꯗꯨ ꯂꯥꯞꯇꯛꯅ ꯂꯦꯞꯂꯒ ꯂꯩ. ꯑꯃꯗꯨꯅ ꯇꯣꯏꯂꯦꯠ ꯃꯅꯨꯡꯗ ꯈ꯭ꯋꯥꯏꯗꯒꯤ ꯂꯨꯝꯕ ꯄꯣꯠꯂꯨꯝꯗꯣ ꯊꯥꯡꯊꯔꯤ. ꯃꯁꯥꯗꯣ ꯍꯨꯃꯥꯡ ꯑꯅꯞꯄꯤ ꯀꯥꯡꯉꯤ. ꯃꯔꯛꯇ ꯏꯁꯧ ꯂꯥꯡꯉꯤ. ꯃꯇꯨꯡ ꯃꯅꯥꯎꯅꯦ ꯍꯋꯥꯏ ꯊꯣꯡꯕꯒ ꯆꯥꯖꯔꯔꯣꯏ. ꯑꯍꯤꯡ ꯈꯨꯗꯤꯡ ꯃꯅꯤꯡ ꯆꯦꯟꯕꯒꯤ ꯊꯕꯛꯇꯣ ꯑꯩ ꯄꯥꯝꯖꯗꯦ. ꯑꯁꯨꯝꯅ ꯃꯊꯟꯇ ꯃꯨꯔꯨꯝ ꯁꯣꯟ ꯃꯊꯧ ꯄꯥꯡꯊꯣꯛꯄ ꯂꯣꯏꯔꯛꯂꯦ. ꯀꯌꯥꯃꯨꯛ ꯌꯥꯝꯅ ꯆꯥꯁꯤꯜꯂꯨꯔꯕꯅꯣ ꯈꯪꯗꯦ. ꯄꯨꯡꯈꯥꯏ ꯑꯃꯃꯨꯛꯀꯤ ꯆꯥꯡꯗ ꯃꯊꯟꯇ ꯇꯣꯏꯂꯦꯠ ꯃꯅꯨꯡꯗꯨꯗ ꯂꯩ.
toilet aduda leina leina kari khalurunu khangde masado akiba fawo horgle karimta khanjalusu thoina leite tudu khyau khyau chungkhiba khangaude mapalda leuriba khambatoldo khangning ningsingle khambaton gi makhon mo takhidre madubu mapalda aduma lepaga tumin leramgadrane manada phone napaga isai shui hek tabane madubu isai targa aibu ngairaga mapalda leramgadra ngasai waidi no kheduna phagi tawduna lehobani hoida leram khinida madi adu hangna yamna kiganba mirak michanti oina hawrpa angang sunate aduga karigino aina telba mikup kharasida khaloituba wakhal kaya hanjin hanjin khanba horogleba somdana khambatonde manada earpiece to thinjalaga isai tare akoibududana saw mamana magi mathi fungle khambaton gi akoibududa nungsit achaba ma sitpa horogle adubu makti isai gi pomda tawringe madusu khangautre tunglomdagi tap launa paire khangpre khange khambaton yengthuknubada nobo oirome nobona laodana changnasi khambatona khumi loirabo nobona kari wahangnege nangi dudi loibuduna natro aina mapalda tholaise asumna wari sana sana na lai ikhang khangaudana nobona ngaikho amukai dorge ta nobo aigi khwangda sirba jantra du ngasai ta hore amta logmineruse khambaton khambaton ingange kainu haisibo ta nobo ngasai turel khungwalda aigi pambomdagi langdo tatlaga jantra da na thokre aina horen thabak loiraga sijallaga haiduna jantra do uma khong amada fam sana thaname o onthokpani he tanu bonaksu kok fori khaw manungda hapsin be yabadubu aisune bag ohodrene aigi pocket to su ahobani aduna adudagi mu satlawna lithokradi bera karne haiduna tawbani ne tanubo nangse singdi singbajani he farese thenkinabani ngasai mafam du tana chatlase hoi chatlase asumna nobona mang tharduna ama mamarak aduda khambaton bu lamjing duna pui nobo amadi khambaton nok nok tuna chale phanadi sang makhoina chatkadoy mafamdo somdana kamdauri magi awaba pumba kokladuna masado unwai dongna pungyang hek yang mana toilet tagi tholakpa matam dudadi khambaton di ngasai mana leplag lehba mafam duda leramdre khambaton leibu udrabada masam manado chap chap yungi machinda khambaton khambaton masigi angang sidi ngawidana leiti udina sidi kadai tana satkhibunu sibo satke khotke su aingonda hairam laga taklam laga chatlabdi faidana hoi mai swaidana tumin chatkrisibu asi yarga latendu thalaga koying yengi soidana kholada tumlamlani khan masu kaidawrduina angang duna wadana tawrini thaba khusu laksu sinaga mi khwaidagi su sathina subani waramlani tumningdana tawri oirini masida aina onsilaga mongonda safum thoktabra khal asumna mathanda murum murum sonduna ma makhoigi khuladu da changle changlakpa matamdudadi khambaton di leramdre yang hangna lerambadu ure matawadu buda masamana chap chap yungi toilet manungda leiringaida phawkhiba hainadaba akiba pakhatpagi samindo khangning singlei khambaton khambaton koikau kawi magi wakhalda khambaton mabu ahingduda mabu kian khanganaba phagi tawribani laknaribani aiduna le khambaton hoi mai haraktre karamnadi khumnakani ahingduda masa pumba humang kangi phataba thawdo khara thoklagadra haibagi sakina mangonda samin phangle ngasai khambaton magi mafamda liramba maku mangdo khangning ningsinglei madu ningsinglubadana hena waboy kai thoklagadabana mikup amata panthadana makoi ke kholaga tainana saba khola manungduda ahing yarekliba ajit to hogdoi ajit 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 mana kar koidaba haina tanaba yaba
ꯑꯖꯤꯠꯇ ꯑꯣꯏꯅ ꯍꯧꯗꯣꯛꯄꯅꯤ꯫ ꯑꯖꯤꯠꯁꯨ ꯃꯥꯅ ꯍꯧꯗꯣꯛꯄꯗꯣ ꯇꯥꯔꯗꯨꯅ ꯍꯧꯒꯠꯂꯛꯑꯦ꯫ ꯀꯩꯗꯧꯔꯒꯦ ꯏꯇꯥꯎ? ꯏꯇꯥꯎ, ꯑꯩꯈꯣꯏ ꯈꯝꯕꯇꯣꯟꯗꯣ ꯑꯁꯤ ꯍꯥꯏꯔꯒ ꯊꯧꯗꯣꯛ ꯄꯨꯝꯕ ꯋꯥꯔꯤ ꯂꯤꯔꯝꯃꯤ꯫ ꯏꯇꯥꯎ, ꯌꯥꯔꯗꯤ ꯑꯝꯇ ꯃꯥꯕꯨ ꯐꯪꯅꯕ ꯏꯕꯥꯅꯤ ꯊꯤꯃꯤꯟꯅꯔꯨꯁꯦ꯫ ꯑꯖꯤꯠꯁꯨ ꯃꯤꯀꯤ ꯂꯥꯏꯀꯤꯗꯦ, ꯃꯁꯥ ꯃꯎ ꯐꯩ, ꯊꯧꯅꯥ ꯂꯩ, ꯑꯗꯨꯅ ꯃꯥꯁꯨ ꯍꯣꯏ ꯊꯤꯔꯨꯁꯨ ꯌꯥꯏꯗꯨꯅ ꯌꯥꯔꯦ꯫ ꯑꯅꯤꯗꯣ ꯈꯨꯠꯇ ꯂꯥꯇꯦꯟ ꯑꯃꯃꯝ ꯄꯥꯏ ꯈꯝꯕꯇꯣꯟ ꯊꯤꯕ ꯊꯧꯔꯛꯂꯦ꯫ ꯑꯍꯤꯡꯒꯤ ꯄꯨꯡꯖꯥ ꯌꯧꯔꯛꯂꯝꯗꯥꯏꯗꯨꯗ ꯁꯣꯝꯗꯅ ꯀꯝꯗꯧꯔꯤ ꯐꯠꯇꯕ ꯂꯥꯏ ꯑꯃꯅ ꯂꯝꯖꯤꯡ ꯑꯣꯏꯗꯨꯅ ꯅꯣꯕꯣ ꯑꯣꯏꯅ ꯈꯝꯕꯇꯣꯟꯒꯤ ꯃꯃꯤꯠꯇ ꯎꯍꯟꯗꯨꯅ ꯑꯗꯨꯃꯛ ꯂꯝꯖꯤꯡꯗꯨꯅ ꯇꯨꯔꯦꯜ ꯈꯣꯡꯅꯨꯡ ꯂꯩꯕ ꯑꯗꯣꯝꯗ ꯂꯝꯖꯤꯡꯗꯨꯅ ꯄꯨꯏ꯫ ꯀꯔꯝꯕ ꯁꯥꯔꯛꯇ ꯀꯝꯗꯧꯅ ꯐꯠꯇꯕ ꯊꯋꯥꯏꯁꯤꯅ ꯃꯥꯕꯨ ꯏꯔꯥꯏ ꯂꯥꯏꯅ ꯈꯣꯏꯆꯥꯛ ꯊꯥꯗꯨꯅ ꯐꯥꯈ꯭ꯔꯤꯕ? ꯃꯥꯒꯤ ꯅꯥꯀꯣꯡꯗꯨꯗ ꯏꯁꯩꯗꯨ ꯑꯗꯨꯃꯛ ꯇꯥꯔꯤ꯫ ꯃꯥꯗꯤ ꯔꯥꯒ ꯑꯃꯗ ꯂꯦꯞꯄ ꯂꯩꯇꯅ ꯈꯣꯡꯗꯨ ꯊꯥꯡꯗꯨꯅ ꯆꯠꯂꯤ꯫ ꯑꯁꯨꯝꯗ ꯂꯦꯞꯇꯨꯅ ꯆꯠꯄꯗꯨꯗ ꯂꯝꯕꯤꯗꯨ ꯈꯔ ꯅꯥꯊꯩꯔꯞ ꯑꯃꯗ ꯆꯠꯄꯗꯨ ꯎꯕꯗ ꯈꯝꯕꯇꯣꯟꯅ "ꯇꯥ ꯅꯣꯕꯣ, ꯂꯝꯕꯤꯁꯤ ꯑꯣꯟꯅꯗ꯭ꯔꯣ?" ꯅꯣꯕꯣ ꯅꯣꯛꯂꯒ "ꯑꯣꯟꯅꯩꯌꯦ." "ꯑꯗꯨꯗꯤ ꯀꯔꯤꯒꯤ ꯑꯣꯟꯅ ꯇꯩꯅꯅ ꯂꯝꯕꯤꯁꯤꯗ ꯆꯠꯂꯤꯕ? ꯑꯆꯨꯝꯕ ꯂꯝꯕꯤꯗ ꯆꯠꯄꯅ ꯐꯔꯣꯏꯗ꯭ꯔꯣ ꯇꯥ ꯅꯣꯕꯣ?" "ꯅꯪꯅ ꯍꯥꯏꯔꯤꯗꯨ ꯆꯨꯝꯃꯦ, ꯁꯤꯅꯗꯤ ꯑꯁꯝꯕ ꯂꯝꯕꯤ ꯑꯣꯏ, ꯈꯔ ꯊꯨꯅ ꯌꯧꯅꯤ ꯍꯥꯏꯗꯨꯅ ꯇꯧꯕꯅꯤ꯫ ꯇꯥ ꯅꯣꯕꯣ, ꯂꯥꯛꯄꯗ ꯉꯥꯏꯔꯤ, ꯑꯗꯨꯒ ꯃꯐꯝꯁꯤꯒꯤ ꯂꯝꯃꯤꯠ ꯇꯨꯃꯤꯠꯀ ꯌꯥꯝ ꯈꯪꯉꯝꯃꯤꯅ? ꯅꯌꯥꯝꯕꯗꯤ ꯈꯣꯡ ꯈꯨꯠ ꯈꯔ ꯌꯥꯎꯒꯜꯂꯤ, ꯅꯪ ꯈꯪꯕ ꯅꯠꯇ꯭ꯔꯣ?" "ꯍꯣꯏꯅꯦ, ꯑꯗꯨꯁꯨ ꯐꯔꯦꯁꯦ, ꯑꯁꯝꯕ ꯂꯝꯕꯤꯁꯤꯗ ꯑꯗꯨꯝ ꯆꯠꯂꯁꯤ." "ꯍꯣꯏ ꯍꯣꯏ, ꯑꯩꯒꯤ ꯇꯨꯡ ꯑꯗꯨꯝ ꯏꯜꯂꯛꯑꯣ." ꯑꯁꯨꯝꯅꯅꯤꯗꯣ ꯋꯥꯔꯤ ꯁꯥꯟꯅ ꯁꯥꯟꯅꯅ ꯆꯠꯃꯤꯟꯅꯩ꯫ ꯐꯅ ꯁꯥꯡꯅ ꯂꯥꯛꯑꯦ, ꯑꯗꯨꯕꯨ ꯇꯨꯔꯦꯜꯗꯨ ꯌꯧꯕꯗꯤ ꯅꯥꯏꯔꯝꯗꯦ꯫ ꯁꯣꯝꯗꯅ ꯀꯝꯗꯧꯔꯤ ꯑꯊꯦꯡꯕꯒꯤ ꯃꯇꯝꯗꯨꯗ ꯑꯖꯤꯠ ꯑꯃꯗꯤ ꯅꯣꯕꯣ ꯈꯝꯕꯇꯣꯟꯕꯨ ꯊꯤꯕ ꯁꯥꯠꯂꯦ, ꯑꯗꯨꯕꯨ ꯐꯪꯕ ꯀꯧꯕꯗꯤ ꯂꯩꯇꯦ꯫ ꯑꯅꯤꯗꯣ ꯀꯣꯛ ꯁꯥꯏ꯫ "ꯃꯁꯤꯒꯤ ꯑꯉꯥꯡꯁꯤꯅ ꯑꯍꯤꯡꯁꯤꯗ ꯇꯧꯔꯤꯁꯦ, ꯑꯩ ꯀꯣꯛ ꯌꯥꯝ ꯁꯥꯏ ꯏꯇꯥꯎ." "ꯌꯥꯔꯦ ꯏꯇꯥꯎ ꯅꯣꯕꯣ, ꯑꯝꯇ ꯄꯥꯈꯠꯈꯤꯅꯨ, ꯀꯩꯁꯨ ꯇꯧꯔꯝꯃꯣꯏꯁꯦ꯫ ꯑꯗꯣ ꯃꯥꯕꯨ ꯃꯣꯕꯥꯏꯜ ꯄꯥꯏꯈꯤꯕ꯭ꯔꯣ?" "ꯄꯥꯏꯈꯤꯕꯅꯤ ꯏꯇꯥꯎ." "ꯑꯗꯨ ꯑꯣꯏꯔꯗꯤ ꯑꯁꯨꯛ ꯋꯥꯅ ꯀꯣꯏꯆꯠ ꯆꯠꯇꯨꯅ ꯀꯣꯏꯊꯤ ꯊꯤꯗꯣꯏ ꯁꯔꯨꯛꯄꯨꯗꯤ ꯀꯣꯜ ꯇꯧꯁꯤꯜꯂꯨ." "ꯍꯣꯏꯅꯦ ꯏꯇꯥꯎ, ꯆꯨꯝꯃꯤꯅꯦ ꯅꯪꯅ ꯍꯥꯏꯔꯤꯗꯣ, ꯑꯩ ꯃꯣꯕꯥꯏꯜꯒ ꯚꯥꯞ ꯑꯣꯏꯗ꯭ꯔꯦ." ꯑꯁꯤ ꯍꯥꯏꯔꯒ ꯅꯣꯕꯣ ꯃꯥꯒꯤ ꯖꯤꯟ ꯈꯣꯡꯒ꯭ꯔꯥꯎꯒꯤ ꯄꯣꯀꯦꯠꯇꯨꯗ ꯃꯈꯨꯠꯇꯨ ꯍꯨꯝꯖꯤꯜꯂꯤ꯫ ꯃꯥꯒꯤ ꯊꯥꯏꯅꯒꯤ ꯅꯣꯀꯤꯌꯥ ꯃꯣꯗꯦꯜꯗꯨ ꯄꯨꯊꯣꯔꯛꯏ꯫ ꯕꯦꯇ꯭ꯔꯤ ꯀꯥꯈꯟ ꯑꯃꯒ ꯁꯝꯅꯥꯗ ꯂꯤꯠꯄ ꯃꯈꯩ ꯇꯔꯛ ꯇꯔꯛ ꯌꯥꯎꯗꯨꯅ ꯂꯩꯔꯝꯃꯤ꯫ ꯈꯨꯗꯛ ꯑꯗꯨꯗ ꯀꯣꯜ ꯇꯧꯁꯤꯜꯂꯦ꯫ ꯀꯣꯜ ꯇꯧꯕꯗ ꯀꯣꯜꯗꯣ ꯑꯍꯥꯟꯕꯗꯗꯤ ꯇꯧꯕ ꯆꯠꯂꯝꯗꯦ꯫ "ꯗ ꯅꯦꯠꯋꯥꯔꯛ ꯀꯚꯔꯦꯖ ꯏꯁ ꯑꯗꯨ ꯑꯗꯥ ꯍꯥꯏꯗꯨꯅ ꯃꯔꯣꯜ ꯂꯣꯜꯂꯛꯑꯦ꯫ ꯑꯅꯤꯔꯛ ꯁꯨꯕ ꯑꯣꯏꯅ ꯀꯣꯜꯗꯨ ꯇꯧꯁꯤꯟꯕꯗ ꯎꯆꯤꯟ ꯅꯥꯆꯤꯟ ꯀꯣꯜ ꯑꯗꯨ ꯆꯠꯂꯦ꯫ ꯀꯣꯜꯗꯨ ꯂꯥꯛꯄꯗꯨꯗ ꯁꯣꯝꯗ ꯏꯁꯩ ꯇꯥꯔꯝꯕꯗꯣ ꯈꯪꯂꯦꯞ ꯂꯦꯞꯄꯤ꯫ ꯈꯝꯕꯇꯣꯟ ꯀꯅꯥꯅꯣ ꯀꯣꯜ ꯇꯧꯔꯤꯁꯦ ꯃꯣꯕꯥꯏꯜ ꯁ꯭ꯀ꯭ꯔꯤꯟꯗꯨꯗ ꯌꯦꯡꯉꯤ꯫ ꯀꯣꯜꯗꯨꯗ ꯃꯌꯦꯛ ꯁꯦꯡꯅ ꯏꯔꯤ, "ꯏꯟꯀꯃꯤꯡ ꯀꯣꯜ ꯇꯥ ꯅꯣꯕꯣ." ꯁ꯭ꯋꯥꯏ ꯂꯥꯎꯏ꯫ ꯃꯁꯝ ꯃꯅꯥ ꯆꯞ ꯆꯞ ꯌꯨꯡꯉꯤ ꯉꯥꯏꯍꯥꯛꯇꯪꯗꯨꯗ꯫ ꯃꯥꯡꯗ ꯆꯠꯂꯤ ꯅꯣꯕꯣꯗꯤ ꯑꯃꯝꯕꯗꯨꯗ꯫ ꯁꯣꯝꯗꯅ ꯃꯥꯒꯤ ꯃꯣꯕꯥꯏꯜ ꯁ꯭ꯀ꯭ꯔꯤꯟꯗꯅ "ꯇꯥ ꯅꯣꯕꯣ" ꯍꯥꯏꯗꯨꯅ ꯆꯣꯡꯊꯣꯔꯛꯑꯦ꯫ ꯃꯁꯥ ꯄꯨꯝꯕ ꯇꯨ ꯆꯨꯡꯈꯤꯕ ꯈꯪꯍꯧꯗꯦ꯫ ꯋꯥꯈꯜ ꯇꯥꯔꯦ ꯍꯧꯖꯤꯛꯇꯤ꯫ ꯍꯥꯟꯅ ꯑꯀꯤꯕ ꯀꯔꯤꯝꯇ ꯐꯥꯎꯗꯕꯅꯤ, ꯍꯧꯖꯤꯛꯇꯤ ꯇꯞꯅ ꯐꯥꯎꯔꯛꯑꯦ꯫ ꯍꯧꯖꯤꯛꯇ ꯃꯥꯒꯤ ꯀꯣꯛꯇ ꯆꯪꯉꯛꯑꯦ꯫ ꯃꯌꯥꯝꯕ ꯅꯣꯕꯣꯁꯨ ꯈꯨꯠꯇ ꯂꯥꯇꯦꯜ ꯑꯃꯗꯤ ꯂꯣꯏꯅꯔꯛꯄꯅꯤ꯫ ꯍꯧꯖꯤꯛ ꯃꯥꯒꯤ ꯃꯥꯡ ꯊꯥꯗꯨꯅ ꯆꯠꯂꯤꯕꯁꯤꯗꯤ ꯅꯣꯕꯣꯅꯤ ꯍꯥꯏꯔꯁꯨ ꯑꯃꯝꯕꯁꯤꯗ ꯃꯩꯁꯨ ꯑꯝꯇ ꯌꯥꯎꯗꯅ ꯒꯝ ꯒꯝ ꯊꯥꯡꯗꯨꯅ ꯆꯠꯂꯤ꯫ ꯅꯣꯕꯣꯅꯤ ꯍꯥꯏꯗꯨꯅ ꯃꯥꯅ ꯀꯣꯏꯖꯗꯅ ꯑꯍꯤꯡꯁꯤꯗ ꯃꯥꯅ ꯇꯨꯡꯏꯟꯅꯗꯨꯅ ꯂꯥꯛꯂꯤꯕꯁꯦ ꯅꯣꯕꯣ ꯁꯨꯝꯅ ꯅꯠꯇ꯭ꯔꯥꯕ ꯃꯥꯛ ꯃꯁꯥꯗꯣ ꯋꯥꯈꯜ ꯇꯥꯔꯦ ꯈꯝꯕꯗꯣ꯫ ꯃꯥꯅ ꯃꯔꯤ ꯃꯈꯣꯡ ꯁꯝꯅꯗꯕ ꯋꯥꯍꯩ ꯃꯌꯥꯝ ꯑꯃꯁꯨ ꯍꯥꯏꯔꯤ꯫ ꯑꯃꯨꯛꯅ ꯖꯟꯇ꯭ꯔ ꯃꯔꯤꯗꯣ ꯇꯠꯇꯨꯅ ꯄꯥꯝꯕꯣꯝꯗꯒꯤ, ꯑꯃꯨꯛꯅ ꯈ꯭ꯋꯥꯡꯗꯒꯤ ꯇꯠꯇꯨꯅ ꯇꯥꯍꯧꯕꯅꯤ꯫ ꯃꯔꯤ ꯃꯈꯣꯡ ꯁꯝꯅꯗꯕ ꯋꯥꯍꯩ ꯃꯌꯥꯝ ꯑꯃꯁꯨ ꯍꯥꯏꯔꯤ꯫ ꯀꯔꯤꯅꯣ ꯃꯥꯅ ꯇꯧꯗꯣꯏꯁꯦ? ꯃꯍꯥꯛ ꯋꯥꯈꯜ ꯑꯃ ꯈꯟꯐꯝ ꯈꯪꯗꯦ꯫ ꯀꯣꯜ ꯂꯥꯛꯏꯕꯗꯨꯗ ꯌꯦꯡꯉꯤ, ꯑꯗꯨꯕꯨ ꯂꯥꯛꯏꯕ ꯀꯣꯜꯗꯨꯁꯨ ꯃꯅꯥꯗ ꯏꯌꯥꯔꯄꯤꯁ ꯍꯥꯞꯄꯅꯤꯅ ꯃꯍꯥꯛ ꯃꯊꯟꯇꯗꯤ ꯈꯪꯂꯤꯕ꯫ ꯈꯜꯂꯨꯕꯗ ꯃꯍꯥꯛ ꯃꯁꯥꯗꯣ ꯍꯨꯃꯥꯡ ꯀꯥꯡꯉꯤ, ꯋꯥꯕꯅ ꯐꯦ ꯂꯥꯎꯋꯦ꯫ ꯀꯣꯜꯗꯨ ꯄꯥꯏꯈꯠꯀꯦꯁꯨ ꯄꯥꯏꯈꯠꯄ ꯉꯝꯗꯦ꯫ ꯃꯥꯒꯤ ꯊꯧꯅꯥ ꯄꯨꯝꯕ ꯃꯌꯦꯡ ꯇꯥꯕꯗꯧꯅ ꯇꯧꯋꯤ꯫ ꯃꯥꯒꯤ ꯃꯥꯡꯗ ꯆꯠꯂꯤꯕ ꯅꯨꯄꯥꯗꯨꯗꯤ ꯑꯗꯨꯃꯛ ꯃꯈꯣꯡꯗꯣ ꯒꯝ ꯒꯝ ꯊꯥꯡꯗꯨꯅ ꯃꯥꯡ ꯊꯥꯔꯒ ꯆꯠꯂꯦ꯫ ꯈꯣꯡꯊꯥꯡꯗꯨ ꯃꯥꯒꯤꯁꯨ ꯇꯞꯊꯕ ꯍꯧꯔꯛꯑꯦ꯫ ꯐꯣꯟꯗꯨ ꯄꯥꯏꯈꯠꯀꯦꯁꯨ ꯉꯝꯗ꯭ꯔꯦ꯫ ꯑꯗꯨꯅ ꯐꯣꯟꯗꯨ ꯀꯛꯊꯠꯂꯦ꯫
ꯃꯥꯅ ꯑꯗꯨꯝꯅ ꯐꯣꯟꯗꯨ ꯀꯛꯄꯗ ꯁꯣꯝꯗꯅ ꯑꯖꯤꯠ ꯑꯃꯗꯤ ꯅꯣꯕꯣꯗꯨ ꯏꯪꯉꯪꯉꯛꯏ ꯑꯅꯤꯗꯣ ꯑꯁꯨꯝꯅ ꯉꯥꯡꯅꯩ ꯀꯩꯅꯣꯅꯦ ꯃꯁꯤ ꯑꯉꯥꯡꯁꯤꯕꯣ ꯉꯥꯎꯔꯕ꯭ꯔꯥ ꯆꯥꯟꯅꯅ ꯑꯗꯨꯅꯤꯅꯦ ꯐꯣꯟ ꯆꯠꯂꯒ ꯐꯣꯟ ꯀꯛꯂꯤꯁꯤꯕꯣ ꯀꯩꯅꯣꯝꯗꯤ ꯂꯩꯔꯦ ꯑꯩ ꯌꯥꯝ ꯆꯤꯡꯅꯩ ꯑꯖꯤꯠ ꯃꯥꯒꯤ ꯃꯑꯣꯡꯁꯦ ꯃꯥ ꯑꯁꯨꯃꯥꯏꯅꯗꯤ ꯇꯧꯔꯣꯏ ꯈꯨꯗꯣꯡꯊꯤꯕ ꯊꯧꯗꯣꯛꯀꯨꯝꯕ ꯑꯃ ꯊꯣꯛꯂꯕ ꯖꯥꯠꯂꯥ ꯃꯁꯤꯒꯤ ꯑꯉꯥꯡꯁꯤꯅ ꯇꯧꯔꯤꯕꯁꯦ ꯑꯩꯈꯣꯏꯒꯤ ꯃꯤꯍꯨꯜꯁꯦ ꯂꯣꯏꯅ ꯐꯨꯛꯂꯒ ꯄꯨꯔꯤꯒꯤ ꯁꯤꯅꯤ ꯚꯥꯏ ꯑꯃꯨꯛꯀ ꯇꯧꯁꯤꯟꯒꯦ ꯐꯣꯟꯁꯦ ꯑꯁꯤ ꯍꯥꯏꯔꯒ ꯅꯣꯕꯣꯅ ꯐꯣꯟ ꯑꯗꯨ ꯇꯧꯏ ꯇꯧꯅ ꯑꯃꯨꯛꯁꯨ ꯁꯣꯝꯗꯒꯤ ꯈꯝꯕꯇꯣꯟꯅ ꯐꯣꯟ ꯑꯗꯨ ꯀꯛꯊꯠꯂꯦ ꯐꯣꯟꯗꯨ ꯍꯦꯛ ꯀꯛꯊꯠꯈꯤꯕꯒ ꯁꯦꯀꯦꯟ ꯈꯔ ꯀꯥꯟꯅꯔꯒ ꯇꯦꯛꯁ ꯃꯦꯁꯦꯖ ꯑꯃ ꯂꯥꯛꯑꯦ ꯇꯦꯛꯁ ꯃꯦꯁꯦꯖꯇꯣ ꯑꯖꯤꯠ ꯑꯃꯗꯤ ꯅꯣꯕꯣꯅ ꯄꯨꯟꯅ ꯄꯥꯏ ꯇꯥ ꯅꯣꯕꯣ ꯑꯩ ꯑꯔꯨꯕ ꯐꯤꯕꯝ ꯑꯃꯗ ꯂꯩ ꯉꯁꯥꯏꯒꯤ ꯑꯩꯈꯣꯏꯒꯤ ꯊꯕꯛ ꯁꯨꯐꯝ ꯄꯜ ꯊꯤꯡꯐꯝ ꯑꯗꯣꯝꯗ ꯂꯥꯛꯑꯣ ꯑꯩ ꯌꯥꯝ ꯄꯥꯈꯠꯂꯦ ꯇꯥ ꯅꯣꯕꯣ ꯑꯁꯨꯝꯅ ꯇꯦꯛꯁ ꯃꯦꯁꯦꯖꯇ ꯏꯔꯛꯄꯗꯣ ꯄꯥꯔꯨꯕꯗ ꯑꯅꯤꯗꯣ ꯃꯤꯍꯨꯜ ꯊꯥꯎꯟ ꯆꯦꯟꯈꯠꯈ꯭ꯔꯦ ꯑꯃꯨꯛ ꯑꯅꯤꯗꯨ ꯋꯥꯔꯤ ꯁꯥꯟꯅꯩ ꯀꯔꯤꯅꯣ ꯃꯥꯅ ꯑꯍꯤꯡꯁꯤꯗ ꯇꯨꯔꯦꯜꯂꯣꯝꯗ ꯆꯠꯂꯤꯁꯦ ꯈꯪꯗ꯭ꯔꯦ ꯃꯥꯅ ꯍꯥꯏꯔꯛꯂꯤꯕ ꯃꯔꯣꯜꯁꯤꯡꯁꯦ ꯑꯗꯨꯕꯣꯕ ꯃꯥꯒꯤ ꯋꯥꯍꯩꯁꯤꯡꯁꯤꯅ ꯇꯥꯛꯄꯗꯤ ꯑꯔꯨꯕ ꯐꯤꯕꯝ ꯑꯃꯗ ꯂꯩꯔꯦꯅ ꯍꯥꯏꯕꯅꯤ ꯀꯥꯟꯅꯔꯔꯣꯏ ꯑꯉꯥꯡꯗꯨ ꯁꯣꯏꯗꯅ ꯑꯔꯨꯕ ꯐꯤꯕꯝ ꯑꯃꯗ ꯂꯩꯔꯝꯃꯅꯤ ꯑꯗꯨꯅ ꯏꯇꯥꯎ ꯇꯨꯔꯦꯜ ꯈꯣꯡꯕꯥꯜꯂꯣꯝꯗ ꯆꯠꯅꯕ ꯇꯧꯔꯁꯤ ꯑꯁꯨꯝꯅ ꯇꯦꯛꯁ ꯃꯦꯁꯦꯖꯇꯨꯗ ꯏꯔꯛꯄꯒꯤ ꯃꯇꯨꯡ ꯏꯟꯅ ꯃꯈꯣꯏ ꯑꯅꯤꯗꯣ ꯇꯨꯔꯦꯜꯂꯣꯝꯗ ꯂꯩꯕ ꯃꯥꯏꯀꯩ ꯑꯗꯣꯝꯗ ꯑꯅꯤꯗꯣ ꯄ꯭ꯔꯞ ꯃꯤꯀꯨꯞ ꯑꯃꯗ ꯄꯟꯊꯗꯅ ꯂꯥꯛꯑꯦ ꯁꯣꯝꯗꯅ ꯋꯥꯈꯜꯗꯅ ꯑꯀꯤ ꯇꯨꯖꯨꯡꯕꯇꯅ ꯄꯤꯛ ꯊꯜꯂꯕ ꯑꯐꯤꯡ ꯑꯄꯥꯏ ꯑꯣꯏꯅ ꯐꯥꯎꯕ ꯍꯧꯔꯛꯂꯦ ꯑꯀꯤꯕꯅ ꯍꯛꯆꯥꯡꯒꯤ ꯀꯌꯥꯠ ꯈꯨꯗꯤꯡꯗ ꯋꯥꯏꯈꯨꯅ ꯈ꯭ꯔꯛ ꯂꯥꯛꯁꯤꯟꯕ ꯍꯧꯔꯛꯂꯦ ꯃꯍꯥꯛ ꯇꯦꯛꯁ ꯃꯦꯁꯦꯖꯇꯣ ꯊꯥꯈꯤꯕꯗꯨꯅ ꯈꯤꯇꯪꯗꯤ ꯅꯦꯅꯥ ꯇꯥꯏ ꯃꯥꯒꯤ ꯑꯣꯏꯕ ꯐꯤꯕꯝꯁꯤꯗ ꯅꯣꯕꯣꯅ ꯃꯥꯕꯨ ꯁꯣꯏꯗꯅ ꯀꯟꯕꯤꯕ ꯂꯥꯛꯑꯅꯤ ꯈꯜꯂꯤ ꯈꯝꯕꯇꯣꯟ ꯑꯗꯨꯃꯛ ꯇꯨꯃꯤꯟ ꯇꯨꯔꯦꯜ ꯂꯩꯕ ꯑꯗꯣꯝꯗ ꯍꯣꯏ ꯃꯥꯏ ꯍꯥꯏꯗꯅ ꯆꯠꯅꯤꯡꯗꯒꯨꯝ ꯃꯈꯣꯡꯗꯣ ꯇꯞꯂꯤ ꯊꯥꯡꯉꯤ ꯃꯍꯥꯛ ꯉꯔꯥꯡꯒꯤ ꯃꯪꯒꯤ ꯊꯧꯗꯣꯛꯁꯤꯡꯗꯣ ꯑꯃꯨꯛ ꯃꯇꯥꯡ ꯑꯗꯨꯗ ꯅꯤꯡꯁꯤꯡꯂꯛꯏ ꯃꯗꯨ ꯅꯤꯡꯁꯤꯡꯂꯨꯕꯗ ꯃꯍꯥꯛ ꯑꯃꯨꯛꯀ ꯍꯦꯟꯅ ꯊꯋꯥꯏ ꯋꯥꯏ ꯀꯔꯤꯒꯨꯝꯕ ꯃꯪꯂꯥꯟꯒꯤ ꯊꯧꯗꯣꯛꯁꯤꯡꯁꯤꯅ ꯇꯥꯏꯕꯪꯗ ꯑꯁꯦꯡꯕ ꯊꯧꯗꯣꯛ ꯑꯣꯏꯅ ꯊꯣꯛꯂꯔꯕꯗꯤ ꯇꯨꯔꯦꯜ ꯃꯄꯥꯗꯨꯁꯨ ꯌꯧꯁꯤꯜꯂꯛꯀꯗꯕ ꯌꯥꯝꯁꯤꯜꯂꯛꯇ꯭ꯔꯦ ꯈꯝꯕꯇꯣꯟꯅ ꯋꯥꯈꯜꯗ ꯈꯜꯂꯦ ꯑꯩꯕꯨ ꯇꯨꯡꯍꯟꯗꯨꯅ ꯋꯥꯍꯩ ꯑꯃꯇ ꯍꯥꯏꯔꯝꯗꯅ ꯈꯣꯂꯥ ꯂꯩꯕ ꯑꯗꯣꯝꯗ ꯌꯧꯅꯕ ꯆꯦꯜꯂꯁꯤꯔ ꯆꯦꯜꯂꯦ ꯍꯥꯏꯗꯨꯅꯁꯨ ꯈꯜꯂꯣ ꯑꯃꯨꯛ ꯀꯔꯤ ꯊꯣꯛꯂꯒꯕ ꯃꯥꯅ ꯑꯃꯨꯛ ꯑꯩꯒꯤ ꯇꯨꯡꯗ ꯇꯥꯟꯅꯔꯛꯂꯒ ꯁꯛꯎꯗꯕ ꯁꯛꯂꯣꯟ ꯃꯤꯅꯝꯕ ꯃꯥꯏꯈꯨꯝ ꯀꯨꯞꯄꯁꯤꯅ ꯑꯩꯉꯣꯟꯗ ꯑꯃꯨꯛ ꯑꯣꯟꯁꯤꯜꯂꯒ ꯀꯩꯗꯧꯔꯛꯄ ꯑꯩꯒꯤ ꯈꯣꯡꯊꯥꯡꯁꯦ ꯀꯔꯤꯅꯣ ꯂꯨꯈ꯭ꯔꯦꯗ ꯃꯥꯒꯤ ꯀꯥ ꯌꯦꯡꯗꯨꯅ ꯑꯗꯨꯃꯛ ꯇꯨꯡꯏꯟꯅꯗꯨꯅ ꯆꯠꯂꯒꯅ ꯀꯔꯤ ꯊꯣꯛꯄ ꯈꯪꯗ꯭ꯔꯦ ꯉꯁꯤꯒꯤ ꯑꯍꯤꯡꯁꯤꯅ ꯑꯁꯨꯛ ꯌꯥꯝꯅ ꯇꯝꯊꯤꯕ ꯁꯛꯂꯣꯟ ꯑꯃ ꯐꯤꯖꯪꯒꯤ ꯃꯔꯨꯝꯗ ꯊꯨꯞꯇꯨꯅ ꯂꯩꯒꯅꯤ ꯍꯥꯏꯕꯗꯤ ꯑꯩ ꯈꯜꯂꯨꯗꯦ ꯑꯁꯨꯝꯅ ꯋꯥꯈꯜꯅ ꯐꯨꯝꯕꯪꯅꯅ ꯀꯉꯥꯎꯅꯅ ꯈꯜꯂꯤ ꯑꯗꯨꯕꯨ ꯑꯔꯣꯏꯕ ꯑꯣꯏꯅ ꯄꯥꯝꯕꯩ ꯑꯃ ꯇꯧꯔꯒ ꯇꯨꯔꯦꯜ ꯇꯥꯕ ꯑꯗꯣꯝꯗ ꯆꯠꯀꯗꯕ ꯂꯝꯕꯤꯁꯤꯗꯒꯤ ꯅꯥꯊꯩꯅꯕ ꯀꯩꯅꯣꯝꯗꯤ ꯇꯧꯒꯦ ꯈꯟꯗꯨꯅ ꯃꯥꯡꯗ ꯆꯠꯂꯤꯕ ꯅꯣꯕꯣ ꯁꯥꯁꯤꯟꯅꯕꯗꯨꯗ ꯍꯥꯏꯔꯦ ꯇꯥ ꯅꯣꯕꯣ ꯑꯃꯗꯨꯁꯨ ꯑꯗꯨꯃꯛ ꯈꯨꯝꯃꯦ ꯀꯩꯗꯧꯔꯒꯦ ꯍꯌꯦꯡ ꯑꯣꯏꯅ ꯆꯠꯂꯁꯤꯕ ꯖꯟꯇ꯭ꯔꯗꯨ ꯂꯧꯕ ꯏꯪꯉꯦ ꯑꯩꯗꯤ ꯇꯨꯝꯅꯤꯡꯕꯅ ꯌꯥꯗ꯭ꯔꯦ ꯃꯤꯠꯁꯦ ꯍꯟꯅꯕ ꯇꯧꯔꯁꯦ ꯀꯗꯥꯏꯗꯒꯤꯅꯣꯗ ꯅꯪꯅ ꯍꯥꯏꯔꯤꯕ ꯋꯥꯗꯣ ꯌꯧꯒꯗꯕ ꯈꯖꯤꯛꯇ ꯉꯥꯏꯔꯀꯥꯟꯁꯤꯗ ꯐꯥꯒꯤ ꯅꯠꯇꯦ ꯇꯥꯅꯕꯣ ꯍꯌꯦꯡ ꯆꯠꯂꯁꯤꯕ ꯃꯝꯒ ꯃꯝꯂꯦ ꯏꯪꯉꯦ ꯑꯃꯃꯝ ꯃꯔꯛꯇꯨꯗ ꯖꯟꯇ꯭ꯔ ꯊꯤꯒꯗꯣꯏꯗꯣ ꯅꯥꯇꯩ ꯑꯃ ꯆꯥꯔꯣꯏꯗ ꯑꯉꯥꯡ ꯅꯪꯅ ꯃꯔꯣꯜ ꯑꯃ ꯏꯪꯉꯦꯒ ꯀꯤꯔꯒ ꯅꯌꯥꯝꯕ ꯌꯥꯎꯔꯤ ꯑꯩ ꯂꯩꯔꯤꯉꯩꯗꯅꯦ ꯀꯅꯥꯁꯨ ꯐꯦꯜ ꯂꯥꯎꯕ ꯉꯝꯂꯣꯏ ꯑꯩ ꯌꯥꯎꯔꯤꯀꯣ ꯃꯁꯤꯗ ꯅꯪꯅ ꯀꯤꯐꯝ ꯊꯣꯛꯇꯦ ꯑꯁꯨꯝꯅ ꯑꯅꯤꯗꯣ ꯋꯥꯔꯤ ꯁꯥꯟꯅꯔꯤꯉꯩ ꯇꯨꯡꯂꯣꯝꯗꯒꯤ ꯑꯖꯤꯠ ꯑꯃꯗꯤ ꯅꯣꯕꯣꯅ ꯈꯨꯗꯥꯡꯗꯨ ꯇꯥꯞ ꯂꯥꯎꯅ ꯄꯥꯏ ꯑꯃꯃꯛ ꯑꯗꯣꯝꯗ ꯈꯔ ꯁꯣꯡꯕ ꯑꯗꯣꯝꯗ ꯈꯝꯕꯇꯣꯟꯕꯨ ꯍꯣꯏ ꯃꯥꯏ ꯍꯥꯏꯗꯨꯅ ꯏꯪꯒꯤꯠ ꯇꯧꯔꯒ ꯆꯤꯡꯁꯤꯜꯂꯤ ꯈꯝꯕꯇꯣꯟꯁꯨ ꯏꯪꯉꯪꯉꯛꯏ ꯃꯍꯥꯛ ꯃꯁꯥꯁꯨ ꯊꯥꯖꯔꯨꯗꯦ ꯑꯁꯨꯛ ꯊꯨꯅ ꯅꯣꯕꯣꯅ ꯃꯥꯒꯤ ꯈꯣꯡꯒꯨꯜ ꯂꯤꯔꯛꯀꯅꯤ ꯍꯥꯏꯕꯗꯤ ꯅꯣꯕꯣ ꯎꯕꯗ ꯃꯍꯥꯛ ꯃꯁꯥꯗꯣ ꯂꯩꯇꯥꯔꯦ ꯑꯖꯤꯠꯁꯨ ꯌꯥꯎꯔꯛꯄꯒ ꯃꯈꯣꯏꯅ ꯂꯣꯏꯅꯔꯛꯂꯤꯕ ꯂꯥꯇꯦꯟꯗꯨꯒꯤ ꯗꯣꯁꯤꯁꯤꯡꯗꯣ ꯃꯩꯅꯥꯗꯣ ꯄꯤꯛꯅ ꯂꯩꯊꯩ ꯑꯁꯣꯡꯕ ꯃꯔꯨꯝ ꯑꯃꯗ ꯆꯪꯁꯤꯜꯂꯒ ꯂꯣꯠꯂꯤ ꯅꯣꯕꯣ ꯁꯥꯕ ꯅꯤꯄꯥꯗꯨꯗꯤ ꯃꯆꯤꯟꯗ ꯃꯊꯟꯗ ꯃꯨꯔꯨꯝ ꯁꯣꯟꯗꯨꯅ ꯇꯨꯃꯤꯟ ꯑꯗꯨꯝ ꯃꯥꯡ ꯊꯥꯔꯗꯨꯅ ꯃꯥꯒꯤ ꯇꯨꯔꯦꯜ ꯇꯥꯕ ꯂꯝꯕꯤ ꯑꯗꯣꯝꯗ ꯒꯝ ꯆꯠꯂꯤ ꯃꯥꯒꯤ ꯋꯥꯈꯜꯗ ꯑꯗꯨꯃꯛ ꯈꯝꯕꯇꯣꯟꯅ ꯃꯥꯒꯤ ꯇꯨꯡꯗ ꯑꯗꯨꯃꯛ ꯏꯟꯅꯔꯛꯂꯤ ꯍꯥꯏꯕꯒꯤ ꯋꯥꯈꯜꯗ ꯂꯝꯖꯤꯡ ꯑꯣꯏꯗꯨꯅ ꯑꯗꯨꯃꯛ ꯆꯠꯂꯤ ꯈꯝꯕꯇꯣꯟꯗꯤ ꯂꯩꯍꯧꯔꯦ ꯍꯥꯏꯕ ꯁꯨꯈꯪ ꯍꯦꯛ ꯈꯪꯗꯦ
मागी वाखलदा कीगनु अई याउरी हाइबदुदा वा मखा तारक्तबोइनि सोमदना असोंगबो मरुमदुदा लुमदुना ले अहुमदो तमना तमना अवाई खुम तौनारे यामनिमा अई मथों खंगद्रे ngasiga ahingi thawdokse aina isai taduna leringe yambono boga sakmana bu dupasina satlachi khola daiduna lamjing duna purga khola yawdringe magi jantra do soiduna mang batare lawmina ru saiduna lakne karigumba tano bona kol tawruk lamdraba yamboina aigi khungul liramdrabadi nanawgi punsi kari oramgadaba haiba ngamde yarese adugi bu nupa mandaba हौजिक्ति नयाम्बा अखोय अनीमा इचाउ चाउन नंगिदमंग लैरि करिगी चिंगनरी अदुदि याम्बा निमा मफमसिदा तासिलगा लैदु शरुक खोला यौनबा चलौबुन फरोइद्रा नाइखो खंबतोन मदु यारो आई सारगा नंगबु मोइथेम तौदुना मिनम्बगी माइखुम कुपलगा तुरेल खुंगुम यौनबा पुरिबा मिसकसे मीरा लाइरा असेंगबा मदि खंतोकिसे मागी बरी मखोंसी फजना खंगलबा मतुंग अखोगी मफमदुदा हंसे माने नयामनोबोन हाइसे अचुम्मनि ताजिद ऐति याम कीरे खंगबसु पामद्रा चुम्बा हन्नब तौरसिबा मदु खक याद्रे अखोइबु लान लमजिंगनबा होनरिबसे मी ओइगेरा लाई ओइगेरा असेंगबा मदि खंदोकपा चुम्मे असुमना मखोय हुमदो मखोल यामना कन्ना थोक्तना मी ताखिनि मताको असोंगो मर्क अदुदा लोतुना तुमिन लातेन मंगादु लाइथरगा वारी सानरी सोमदना कमदौरे नुबो सासिनबा नुपादु चलमबदगी चपलेपे मागी तुंग इनरखिबा खंबतोनगी सामिन मसादा फंगलक्त्रबदा तुंग ओंथोक्तुना कैदरबना हाइदुना येंगपा खंबतोन लेरमदरबदुदि असावबो पुंबा मसादगी मथनता सकलोंदो अममम तोइने फुदोकचरे खंगलाव लावरे माग मसादो नुपा ओइजरसु नुपी अमगी स्रेंग स्रेंग लावबो मखोल अमदा हिंचाय तंबी अमगु कन्ना लैजबी थादुना लावरे मागना लावबदुदा अकोइबदा खोंथांग येर माना लावबदो असुंग मर्क अदुदा लुमदुना लेबा मखोय हुमदुसु मनादा तारे मदुगी मखोलदु ताबदा निंगनिक लावे माग तुंगहनना ममाइदु ओंथोकलगा लाए चतना चना वारी छाबा हौरखिबा खंबतोनगा मखोयनिगी वारी सेफमदु ताना मसादो मखोंग लेबाकता चलमबदगी तोकलगा पाइरे मागना लाखिबा मफमदुगा असोंगबदा मखोय हुमना तुमिल लुमदुना लेबा मपादुगा हेक चानना मखोंदु लेबाक ताददा लेपलरे साउ ममना अकोइबदुदा नुसित असाबगी मकोय ओय उरु उरु लैदुना मपादुदा सिले अहुमदो मरुम मदुदगी तौरिबसिंगदो उरमे नोबोगी सक्तम लांगलंबदगी अकीबा फंगलबा नुपी अमगी सक्तमदा हौजिक्ति ओंथोरकले लोटपे याद्रबा असेंगबा सक्तमदो तपना मथि फोंगलरे नोबोगी माइथों लांगलंबदगी तपना तपना मसु सिथरकलबा नुपी अमगी सकलोन मसमना इसांग सांगलगना मया सोमता यावदा खयातुना इसांग सांग नारु मपादु थेंगलगना सप्त्रा मगलोइना लावरे अहिंगबा मिनम्बा मिनम्बा अहिंगबा अहिंगबना असीबदा मिनमले अइबु कयादा लाइन सानरिबा अइना माबु नमथाक तौबु नते माना अइबु नमथाक तौरगा मफमसिदा अइबु नाइतोम ताना लंथोकलमबने कयादा लाइन अहिंगबना असीबबु मिनमलिबा कदाइ ताना चतख्रे पंगलाप लापनदि चतलमोइसे फंग्रि फाउ तानगे अदुगा नोथाय मसासे लौगे अइगी लंबिदा खुरौ थांगखदबदि महांगना इहान हानने महांगना अइगी लंबिदा अयतपदि पिरक्कदब मया मा हाना हातो होबना अइंगोंददि यामना यांगनी असि हारगा मथनदा निंगमदब मगलोइनना मफमदुदा लेरमलगा मखोंग लेबाक तादा पाइदुना ngसाइगी टॉयलेट लेबा खरा सुंगमा मपा दुम तमना मफम अदुदा खंबतोंदो लेरमगुद्रा हाइबगी वाखलदा लाकलमे अदुबु मिटना कुपदा पायरगा चटपदा असोंगमा मपादो अदाइदु योक्सिनखिबा खंगौथि मपादो योरलबसु अकोइबदुदा खंबतोंदो मखुता लातेन अमा पाइदुना चटपा उब्रा हाइदुना कोयेंग येंगी फना सांगना
ꯑꯃꯕꯨ ꯃꯔꯛꯁꯤꯗ ꯃꯍꯥꯛ ꯆꯠꯂꯝꯈꯤꯔꯣꯏꯁꯦ ꯃꯅꯥꯛ ꯅꯛꯄ ꯁ꯭ꯋꯥꯏꯗꯗꯤ ꯁꯣꯏꯗꯅ ꯂꯩꯔꯝꯒꯅꯤ ꯑꯗꯨꯒ ꯂꯩꯐꯝ ꯊꯣꯛꯂꯒꯅ ꯀꯔꯤꯒꯤꯅꯣ ꯃꯥꯒꯤ ꯂꯩꯐꯝ ꯊꯤꯕ ꯈꯪꯗ꯭ꯔꯤꯕꯁꯤꯅ ꯃꯥꯅꯤ ꯃꯤꯅꯝ ꯁꯣꯔꯤ ꯑꯃꯅ ꯑꯩꯉꯣꯟꯗ ꯅꯝꯁꯤꯟꯗꯨꯅ ꯊꯝꯂꯦ ꯃꯥꯅ ꯉꯁꯤꯒꯤ ꯑꯍꯤꯡꯁꯤꯅ ꯂꯣꯏꯗ꯭ꯔꯤꯉꯩ ꯃꯥꯕꯨ ꯐꯪꯅꯕ ꯑꯩꯅꯗꯤ ꯁꯣꯏꯗꯅ ꯊꯤꯒꯅꯤ ꯑꯁꯤ ꯍꯥꯏꯔꯒ ꯅꯨꯄꯤꯒꯤ ꯊꯋꯥꯏꯁꯤꯅ ꯇꯛꯁꯤ ꯁꯣꯟ ꯑꯀꯣꯏꯕꯗꯨꯗ ꯀꯣꯏꯄꯥꯏ ꯄꯥꯏ ꯁꯣꯝꯗꯅ ꯀꯝꯗꯧꯔꯤ ꯃꯃꯤꯠꯅ ꯎꯍꯧꯔꯕ ꯃꯅꯥꯅ ꯇꯥꯍꯧꯔꯕ ꯃꯈꯣꯏ ꯑꯍꯨꯝꯗꯨꯗꯤ ꯑꯃꯨꯛꯀ ꯍꯦꯟꯅ ꯀꯤꯕ ꯄꯥꯈꯠꯄ ꯊꯛꯀꯠꯄ ꯐꯥꯎꯔꯛꯂꯦ ꯀꯤꯔꯝꯗꯕꯅꯤ ꯅꯣꯕꯣꯁꯨ ꯑꯖꯤꯠꯁꯨ ꯑꯗꯨꯕꯨ ꯀꯤꯔꯦ ꯃꯨꯁꯤꯔꯕ ꯃꯩꯉꯥꯜꯗ ꯍꯥꯏꯐꯦꯠ ꯆꯤꯐꯦꯠ ꯅꯨꯄꯤꯗꯨꯅ ꯇꯧꯔꯝꯕꯁꯤꯡꯗꯣ ꯎꯍꯧꯕꯅꯤ ꯎꯆꯦꯛꯇꯒꯤꯁꯨ ꯍꯦꯟꯅ ꯌꯥꯡꯅ ꯄꯥꯏꯕ ꯉꯝꯕ ꯑꯅꯧꯕ ꯁꯛꯂꯣꯟ ꯂꯥꯡꯕ ꯉꯝꯕꯁꯤꯅ ꯍꯦꯟꯅ ꯃꯉꯣꯟꯗ ꯑꯀꯤꯕ ꯐꯥꯎꯕ ꯍꯧꯔꯛꯂꯦ ꯃꯥꯕꯨ ꯐꯪꯅꯕ ꯊꯤꯕ ꯆꯠꯈꯤꯕꯗꯨ ꯎꯕꯗ ꯈꯝꯕꯇꯣꯟ ꯃꯤꯄꯥꯏꯕ ꯐꯥꯎꯏ ꯑꯍꯨꯝꯗꯣ ꯑꯃꯨꯛ ꯑꯋꯥꯏꯈꯨꯝ ꯇꯧꯅꯔꯦ ꯀꯝꯗꯧꯁꯦꯕ ꯏꯌꯥꯝꯕ ꯑꯩꯒꯤ ꯋꯥꯗꯤ ꯁꯤꯗ ꯂꯩꯕꯅ ꯐꯒꯗꯕ ꯃꯥꯜꯂꯦ ꯋꯥꯔꯁꯨ ꯋꯥꯅ ꯑꯍꯤꯡꯁꯦ ꯑꯁꯣꯡꯕ ꯃꯔꯛꯁꯤꯗ ꯂꯦꯟꯕꯅ ꯉꯥꯏꯈꯣ ꯈꯝꯕꯇꯣꯟ ꯅꯪꯅ ꯍꯥꯏꯔꯤꯗꯣ ꯌꯥꯔꯣꯏꯗ ꯃꯁꯤꯗ ꯍꯦꯟꯅ ꯈꯨꯗꯣꯡꯊꯤꯕ ꯊꯣꯛꯂꯕꯗꯤ ꯀꯝꯗꯧꯕ ꯇꯝꯕ ꯉꯝꯕ ꯅꯠꯇꯦ ꯑꯁꯣꯡꯕ ꯃꯔꯛꯁꯤꯗ ꯂꯣꯠꯄ ꯍꯥꯏꯕꯁꯤꯃꯛꯇꯕꯨ ꯅꯥꯇꯩ ꯆꯥꯔꯣꯏꯗ ꯑꯖꯤꯠ ꯈꯝꯕꯇꯣꯟꯅ ꯍꯥꯏꯔꯤꯁꯦ ꯑꯩꯗꯤ ꯌꯥꯅꯤꯡꯉꯦ ꯁꯤꯗꯒꯤ ꯈꯣꯡꯁꯦ ꯊꯥꯡꯇꯣꯛꯇꯨꯅ ꯆꯠꯈꯤꯕ ꯍꯥꯏꯕꯁꯦ ꯍꯧꯖꯤꯛꯀꯤ ꯅꯨꯄꯤꯗꯨ ꯑꯃꯨꯛ ꯊꯦꯡꯅꯔꯕꯗꯤ ꯈꯨꯗꯣꯡꯊꯤꯕ ꯁꯣꯏꯗꯅ ꯊꯣꯛꯀꯅꯤ ꯑꯗꯨꯅ ꯋꯥꯔꯁꯨ ꯋꯥꯅ ꯉꯁꯤꯒꯤ ꯑꯍꯤꯡꯁꯦ ꯃꯐꯝꯁꯤꯗ ꯂꯦꯜꯂꯁꯤ ꯑꯁꯨꯝꯅ ꯑꯍꯨꯝꯗꯣ ꯀꯩꯗꯧꯕ ꯌꯥꯕꯅ ꯇꯨꯃꯤꯟ ꯋꯥꯔꯤ ꯁꯥꯟꯅꯗꯨꯅ ꯈꯟꯅꯔꯤ ꯅꯣꯕꯣ ꯑꯃꯗꯤ ꯈꯝꯕꯇꯣꯟꯅ ꯃꯐꯝꯁꯤꯗ ꯇꯨꯃꯤꯟ ꯃꯆꯤ ꯂꯦꯡꯗꯅ ꯂꯩꯕ ꯄꯥꯝꯂꯤ ꯑꯃꯔꯣꯝꯗꯅ ꯃꯈꯣꯏ ꯑꯅꯤꯅ ꯍꯥꯏꯔꯤꯗꯣ ꯑꯖꯤꯠꯇꯤ ꯌꯥꯅꯤꯡꯂꯝꯗꯦ ꯈꯣꯂꯥ ꯂꯩꯔꯤꯕꯁꯦ ꯄꯪꯂꯥꯞ ꯂꯥꯞꯄꯁꯨ ꯅꯠꯇꯦ ꯑꯗꯨꯅ ꯑꯩꯈꯣꯏ ꯌꯨꯝ ꯁꯨꯔꯤꯕꯨ ꯃꯁꯤꯗ ꯊꯣꯏꯅ ꯀꯔꯥ ꯑꯃ ꯍꯦꯟꯅ ꯀꯤꯒꯗꯕꯒꯤ ꯃꯔꯝꯁꯤꯕꯨ ꯀꯔꯤꯅꯣ ꯊꯣꯏꯅ ꯀꯤꯅꯤꯡꯉꯥꯏ ꯋꯥꯐꯝ ꯃꯊꯧ ꯇꯥꯗꯦ ꯑꯗꯨꯅ ꯀꯤꯐꯝ ꯊꯣꯛꯇꯦ ꯑꯗꯨꯅ ꯇꯤꯟ ꯀꯥꯡ ꯃꯔꯛꯇ ꯏꯪꯊꯝꯊꯥꯒꯤ ꯑꯍꯤꯡꯁꯤꯗ ꯎꯟ ꯄꯨꯕ ꯅꯨꯡꯁꯤꯠ ꯃꯔꯛꯇ ꯑꯍꯤꯡꯒꯤ ꯂꯤꯛꯂꯥ ꯃꯔꯛꯇ ꯂꯦꯟꯗꯣꯏ ꯁꯔꯨꯛ ꯈꯣꯂꯥꯗꯨꯗ ꯂꯦꯛꯄꯅ ꯐꯅꯤ ꯈꯜꯂꯤ ꯃꯍꯥꯛꯅ ꯑꯃꯨꯛ ꯃꯈꯥ ꯇꯥꯔꯦ ꯏꯇꯥꯎ ꯅꯣꯕꯣ ꯑꯩꯈꯣꯏ ꯑꯍꯨꯝ ꯁꯨꯔꯤꯕꯨ ꯃꯥꯅ ꯂꯥꯏ ꯑꯣꯏꯔꯒ ꯀꯩꯗꯧꯔꯒꯦ ꯑꯩꯈꯣꯏ ꯑꯍꯨꯝ ꯄꯨꯟꯅ ꯂꯥꯟꯊꯦꯡꯅꯔꯒ ꯂꯣꯏꯔꯦ ꯇꯤꯟ ꯀꯥꯡ ꯃꯔꯛꯁꯤꯗ ꯑꯍꯤꯡ ꯂꯦꯟꯕ ꯍꯥꯏꯕꯁꯦ ꯅꯥꯇꯩ ꯆꯥꯔꯣꯏ ꯊꯕꯛ ꯁꯨꯕ ꯂꯥꯛꯂꯒ ꯃꯦꯂꯔꯤꯌꯥ ꯅꯥꯔ ꯇꯣꯛꯀꯅꯤ ꯅꯠꯇꯦ ꯏꯌꯥꯝꯕ ꯅꯅꯥꯎꯅ ꯍꯥꯏꯖꯔꯤꯁꯦ ꯁꯤꯅꯤ ꯃꯥꯅ ꯂꯥꯏꯅꯤ ꯑꯩꯈꯣꯏꯅ ꯃꯤꯅꯤ ꯑꯩꯈꯣꯏ ꯑꯍꯨꯝ ꯁꯨꯏ ꯍꯥꯏꯗꯨꯅ ꯍꯦꯛꯇ ꯃꯨꯛꯅꯔꯨꯕ ꯌꯥꯔꯣꯏ ꯌꯥꯔꯦ ꯑꯉꯥꯡ ꯁꯤꯗ ꯂꯩꯕ ꯍꯥꯏꯁꯤꯅ ꯍꯦꯟꯅ ꯈꯨꯗꯣꯡ ꯊꯤꯅꯤꯡꯉꯥꯏ ꯑꯣꯏꯗꯣꯏꯅꯤ ꯏꯇꯥꯎ ꯅꯪꯒꯤ ꯃꯐꯠꯇꯣ ꯑꯃꯨꯛ ꯍꯧꯔꯛꯂꯕ꯭ꯔꯥ ꯃꯐꯠ ꯍꯥꯏꯗꯤ ꯀꯩꯅꯣ ꯃꯐꯠ ꯍꯥꯏꯗꯤ ꯃꯐꯠ ꯌꯥꯔꯦꯗ ꯅꯈꯣꯏ ꯑꯅꯤꯒꯤꯁꯦ ꯃꯔꯩꯅꯤ ꯑꯩꯅ ꯍꯥꯏꯔꯤꯁꯦ ꯑꯩ ꯏꯁꯥ ꯏꯊꯟꯇꯒꯤ ꯈꯜꯂꯒ ꯍꯥꯏꯈꯤꯕ ꯅꯠꯇꯦ ꯅꯣꯕꯣ ꯍꯧꯖꯤꯛꯇꯤ ꯏꯅꯥꯎ ꯈꯝꯕꯁꯨ ꯐꯪꯂꯕꯅꯤꯅ ꯈꯣꯂꯥꯗ ꯆꯠꯁꯦ ꯍꯥꯏꯕꯅꯤ ꯃꯁꯤꯗ ꯑꯩꯕꯨ ꯐꯠꯇꯕ ꯁꯥꯎꯒꯠꯄ ꯃꯔꯩ ꯃꯔꯥ ꯇꯧꯕ ꯇꯥꯅꯕꯗꯤ ꯍꯣꯠꯅꯕꯤꯔꯛꯀꯅꯨ ꯑꯁꯨꯝꯅ ꯁꯥꯎꯒꯠꯀꯟꯕ ꯑꯖꯤꯠꯇꯣ ꯃꯥꯒꯤ ꯃꯆꯤꯡ ꯃꯁꯣꯟꯗꯣ ꯍꯧꯔꯛꯂꯦ ꯃꯁꯤꯅ ꯃꯔꯩ ꯃꯔꯥ ꯇꯧꯅꯕ ꯅꯤꯡꯉꯥꯏ ꯁꯪꯗꯥꯟꯅꯕꯒꯤ ꯃꯆꯥꯛ ꯑꯃ ꯑꯣꯏꯔꯛꯂꯦ ꯀꯩꯁꯨ ꯅꯠꯇꯕ ꯋꯥꯐꯝ ꯑꯃꯒꯤ ꯍꯧꯖꯤꯛꯇꯤ ꯈꯣꯟ ꯋꯥꯎꯅꯔꯛꯂꯦ ꯑꯖꯤꯠ ꯑꯃꯗꯤ ꯅꯣꯕꯣꯒꯤ ꯃꯔꯛꯇ ꯁꯪꯒꯠꯅꯕ ꯃꯑꯣꯡ ꯃꯥꯟꯕ ꯑꯃꯁꯨ ꯌꯥꯎꯔꯛꯂꯦ ꯑꯁꯨꯝꯅ ꯎꯪꯈꯠꯅꯔꯛꯄ ꯃꯇꯥꯡ ꯑꯗꯨꯗ ꯂꯩꯕꯥꯛꯇꯨ ꯅꯤꯛꯄꯒꯤ ꯃꯑꯣꯡ ꯃꯥꯟꯕ ꯑꯃ ꯂꯩꯊꯛ ꯂꯩꯈꯥ ꯅꯤꯛꯄꯗꯧꯅ ꯑꯁꯨꯝꯅ ꯇꯧꯔꯝꯕꯗꯨꯅ ꯈꯠꯅꯔꯝꯕꯗꯒꯤ ꯃꯈꯣꯏꯁꯤꯡꯗꯣ ꯇꯨꯃꯤꯟ ꯆꯞ ꯃꯁꯥꯁꯤꯡꯗꯣ ꯇꯨꯔꯣꯏ ꯉꯝꯂꯣꯏ ꯉꯛꯄꯣꯏ ꯀꯩꯕꯣꯏ ꯀꯩꯗꯧꯗꯣꯏꯅꯣꯅ ꯂꯦꯞꯂꯒ ꯂꯩ ꯑꯁꯨꯝꯅ ꯇꯧꯕꯗꯨꯅ ꯈꯠꯅꯔꯝꯕꯗꯣ ꯇꯨꯃꯤꯟ ꯂꯩꯗꯨꯅ ꯇꯧꯔꯤꯕꯁꯤ ꯀꯔꯤꯅꯣ ꯍꯥꯏꯗꯨꯅ ꯃꯈꯣꯏ ꯌꯨꯝꯗꯣ ꯃꯃꯤꯠ ꯃꯅꯥ ꯂꯥꯎꯊꯣꯛꯇꯨꯅ ꯂꯩꯔꯤꯉꯩ ꯃꯈꯣꯏꯅ ꯂꯩꯔꯤꯕ ꯑꯁꯣꯡꯕ ꯃꯄꯥꯗꯨꯒꯤ ꯈꯔ ꯂꯥꯞꯇꯛꯅ ꯐꯨꯠ 3ꯒꯤ ꯆꯥꯡꯗ ꯃꯤ ꯃꯈꯨꯠ ꯑꯃ ꯂꯩꯕꯥꯛ ꯂꯩꯔꯣꯟꯅꯨꯡꯗꯒꯤ ꯊꯤꯟꯗꯣꯔꯛꯂꯤꯕꯗꯣ ꯃꯃꯤꯠꯃꯛꯅ ꯃꯈꯣꯏ ꯌꯨꯝꯗꯣ ꯑꯃꯨꯛꯇ ꯆꯞ ꯃꯥꯟꯅꯅ ꯎꯔꯦ ꯈꯨꯠꯇꯣ ꯑꯃꯠꯇ ꯅꯠꯇꯦ ꯃꯊꯪ ꯑꯇꯣꯞꯄ ꯈꯨꯠ ꯑꯇꯩ ꯀꯌꯥ ꯑꯃꯁꯨ ꯂꯩꯕꯥꯛ ꯂꯩꯔꯣꯟ ꯃꯅꯨꯡ ꯑꯗꯨꯗꯒꯤ ꯊꯤꯟꯗꯣꯔꯛꯂꯤꯕꯗꯣ ꯑꯁꯨꯝꯅ ꯊꯤꯟꯗꯣꯔꯛꯄꯗꯨ ꯎꯕꯗ ꯃꯈꯣꯏ ꯌꯨꯝꯗꯣ ꯃꯃꯤꯠ ꯃꯅꯥ ꯂꯥꯎꯊꯣꯛꯂꯒ ꯇꯨꯃꯤꯟ ꯌꯦꯡꯗꯨꯅ ꯂꯩ ꯃꯌꯥ ꯎꯝꯁꯤꯟ ꯍꯥꯏꯕ ꯀꯥꯎꯈ꯭ꯔꯦ ꯂꯩꯕꯥꯛꯇꯨ ꯊꯤꯟꯗꯣꯔꯛꯂꯤꯕ ꯈꯨꯠꯁꯤꯡꯗꯨꯅ ꯇꯧꯊꯣꯛꯄ ꯌꯥꯎ ꯍꯣꯒꯥꯏꯕ ꯌꯥꯎ ꯇꯧꯔꯛꯏ ꯑꯗꯨꯒ ꯂꯩꯕꯥꯛ ꯃꯅꯨꯡꯗꯒꯤ ꯁꯔꯨ ꯃꯆꯦꯠ ꯇꯥꯏꯕꯪ ꯁꯥꯗꯣ ꯃꯆꯦꯠ ꯑꯣꯏꯕ ꯌꯦꯡꯕꯗ ꯌꯦꯡꯐꯝ ꯈꯪꯗꯕ ꯎꯕꯗ ꯎꯐꯝ ꯈꯪꯗꯕ ꯃꯊꯣꯡ ꯈꯪꯗ꯭ꯔꯕ ꯑꯁꯤꯕꯔ ꯑꯆꯪꯕꯔ ꯆꯞ ꯆꯥꯅ ꯍꯥꯏꯉꯝꯗꯕ ꯀꯌꯥꯅ ꯈꯨꯖꯤꯡ ꯑꯣꯏ ꯂꯩꯕꯥꯛ ꯂꯩꯔꯣꯟꯅꯨꯡꯗꯒꯤ ꯃꯈꯣꯏꯁꯤꯡꯗꯨ
ꯁꯞꯇ꯭ꯔ ꯑꯃꯒ ꯂꯣꯏꯅꯅ ꯃꯁꯤꯡ ꯊꯤꯉꯝꯗ꯭ꯔꯕ ꯀꯛꯆꯦꯡꯒꯨꯝ ꯍꯧꯅꯗꯨꯅ ꯍꯧꯖꯤꯛꯇꯤ ꯅꯪꯍꯧꯔꯣꯏ ꯃꯇꯥꯒꯨꯝ ꯑꯍꯤꯡ ꯑꯗꯨꯗ ꯊꯣꯔꯛꯂꯦ꯫ ꯃꯈꯣꯏꯁꯤꯡꯗꯨ ꯃꯃꯥꯏꯁꯤꯡꯗꯨ ꯌꯦꯡꯐꯝ ꯑꯃ ꯂꯧꯐꯝ ꯑꯃ ꯈꯪꯗꯦ꯫ ꯁꯔꯨ ꯃꯆꯦꯠ ꯎꯟꯁꯥ ꯃꯆꯦꯠ ꯃꯅꯨꯡꯒꯤ ꯆꯦꯜꯂꯤꯕ ꯏ ꯄꯨꯕ ꯁꯤꯡꯂꯤꯁꯤꯡꯗꯣ ꯏꯔꯥꯏ ꯂꯥꯏꯅ ꯃꯄꯥꯜꯗꯒꯤ ꯌꯦꯡꯕ ꯃꯇꯝꯗ ꯏꯉꯥꯟ ꯉꯥꯟ ꯂꯣꯏꯅ ꯎꯕꯗꯧꯅꯁꯨ ꯇꯧꯏ꯫ ꯑꯀꯤꯕꯒꯤ ꯁꯛꯂꯣꯟꯗꯤ ꯃꯁꯤꯡ ꯌꯥꯝꯃꯤ ꯂꯣꯏ ꯅꯥꯏꯗꯦ꯫ ꯃꯁꯤꯡ ꯊꯤꯉꯝꯗ꯭ꯔꯕ ꯁꯔꯨ ꯄꯣꯂꯥꯡꯁꯤꯡꯗꯣ ꯌꯦꯡꯕ ꯃꯇꯝꯗ ꯑꯍꯤꯡ ꯑꯗꯨꯗ ꯍꯦꯛ ꯂꯥꯟꯃꯤ ꯇꯦꯡꯀꯣꯜ ꯑꯃꯁꯨ ꯍꯦꯛ ꯃꯥꯜꯂꯤ꯫ ꯃꯈꯣꯏꯒꯤ ꯄꯥꯟꯗꯝꯅ ꯀꯔꯤ? ꯃꯈꯣꯏꯒꯤ ꯑꯄꯥꯝꯕꯅ ꯀꯔꯤ? ꯃꯈꯣꯏꯒꯤ ꯋꯥꯔꯤꯅ ꯀꯔꯤ? ꯀꯅꯥꯁꯨ ꯍꯥꯏꯉꯝꯗꯦ, ꯀꯅꯥꯁꯨ ꯈꯪꯂꯝꯗꯦ꯫ ꯑꯀꯤꯕꯅ ꯃꯈꯣꯏꯒꯤ ꯃꯁꯛꯅꯤ, ꯃꯆꯨꯅꯤ꯫ ꯍꯧꯖꯤꯛꯇꯤ ꯁꯔꯨ ꯄꯣꯂꯥꯡꯁꯤꯡꯗꯣ ꯍꯧꯅꯗꯨꯅ ꯇꯨꯔꯦꯜ ꯈꯣꯡꯕꯥꯜꯂꯣꯝꯗ ꯃꯈꯣꯏ ꯃꯌꯥꯝꯗꯨꯒꯤ ꯃꯔꯛꯇ ꯂꯨꯆꯤꯡꯕ ꯍꯥꯏꯒꯗ꯭ꯔꯥ, ꯃꯆꯤꯟ ꯆꯠꯄ ꯍꯥꯏꯒꯗ꯭ꯔꯥ, ꯃꯗꯨꯅ ꯍꯣꯏ ꯂꯥꯎꯗꯨꯅ ꯃꯈꯣꯏ ꯑꯇꯩꯗꯨ ꯇꯨꯔꯦꯜ ꯈꯣꯡꯕꯥꯜꯂꯣꯝꯗ ꯆꯠꯇꯕ ꯌꯥꯗꯦ ꯍꯥꯏꯕꯒꯤ ꯃꯑꯣꯡꯗ ꯃꯈꯣꯏꯅ ꯉꯥꯡꯅꯔꯤꯕ ꯂꯣꯟꯁꯤꯡꯗꯣ ꯀꯔꯤ ꯂꯣꯟꯅꯣꯁꯨ ꯑꯃꯠꯇ ꯂꯧꯐꯝ ꯈꯪꯗꯅ ꯑꯍꯤꯡ ꯑꯗꯨꯗ ꯇꯨꯔꯦꯜ ꯈꯣꯡꯕꯥꯜ ꯑꯗꯣꯝꯗ ꯆꯠꯈ꯭ꯔꯒ ꯉꯁꯥꯏ ꯁꯤꯟꯃꯤꯁꯤꯡꯅ ꯏꯊꯤꯡꯗꯨꯅ ꯄꯟꯊꯤꯡꯗꯨꯅ ꯂꯩꯔꯤꯕ ꯃꯐꯝꯗꯨ ꯇꯥꯅ ꯆꯪꯁꯤꯟꯈ꯭ꯔꯒ ꯄꯜꯁꯤꯡꯗꯣ ꯃꯈꯣꯏ ꯃꯌꯥꯝ ꯆꯪꯗꯨꯅ ꯑꯍꯤꯡ ꯑꯗꯨꯗ ꯊꯨꯒꯥꯏꯔꯦ꯫ ꯑꯍꯨꯝꯗꯣ ꯑꯁꯣꯡꯕ ꯃꯔꯛ ꯑꯗꯨꯗ ꯇꯧꯔꯤꯕꯁꯤꯡꯗꯣ ꯃꯃꯤ ꯁꯥꯃꯤ ꯃꯌꯦꯛ ꯁꯦꯡ ꯐꯥꯠꯇ꯭ꯔꯕ ꯃꯔꯛꯇꯨꯗ ꯈꯔ ꯃꯈꯩꯗꯤ ꯎꯔꯤ꯫ ꯃꯃꯤꯠ ꯎꯔꯕ ꯃꯅꯥꯅ ꯇꯥꯔꯕꯗꯨꯗꯗꯤ ꯍꯦꯟꯅ ꯑꯀꯤꯕꯅꯤ ꯐꯥꯎꯔꯤꯕ, ꯍꯦꯟꯅ ꯃꯤꯄꯥꯏꯕꯅꯤ ꯐꯥꯎꯔꯤꯕꯗꯣ꯫ ꯃꯆꯨ ꯃꯃꯦꯟ ꯈꯪꯂꯨꯗ꯭ꯔꯒꯁꯨ ꯑꯃꯝꯕꯗꯨꯗ ꯅꯨꯡ ꯂꯪꯕꯒꯤ, ꯏꯁꯤꯡ ꯆꯦꯟꯊꯕꯒꯤ ꯄꯜ ꯊꯨꯒꯥꯏꯕꯒꯤ ꯃꯈꯣꯜꯅ ꯑꯍꯤꯡ ꯏꯆꯤꯛ ꯍꯨꯟꯕ ꯃꯇꯝ ꯑꯗꯨꯗ ꯇꯥꯔꯤ꯫ ꯑꯁꯨꯝꯅ ꯇꯧꯔꯤꯉꯩ ꯊꯛ ꯊꯛ ꯌꯨꯆꯦꯡ ꯌꯨꯍꯥꯅ ꯅꯣꯝꯕꯗꯧꯅ ꯃꯁꯥ ꯄꯨꯝꯕ ꯆꯦꯡ ꯈꯩꯕꯗꯧꯅ ꯈꯝꯕꯇꯣꯟ ꯅꯤꯛꯂꯛꯏ꯫ ꯃꯃꯤꯠ ꯑꯅꯤꯗꯣ ꯎꯏꯁꯤꯜꯂꯤ꯫ ꯑꯗꯨꯒ ꯂꯦꯞꯐꯝꯕꯗꯒꯤ ꯂꯩꯃꯥꯏꯗ ꯐꯣꯞ ꯂꯥꯎꯅ ꯇꯨꯈ꯭ꯔꯒ ꯈꯝꯕꯇꯣꯟ ꯃꯁꯥꯗꯣ ꯇꯞꯅ ꯇꯞꯅ ꯀꯣꯟꯁꯤꯟꯈ꯭ꯔꯦ꯫ ꯍꯦꯛ ꯌꯦꯡꯕꯗ ꯃꯥꯒꯤ ꯑꯣꯏꯕ ꯐꯤꯕꯝ ꯑꯗꯣ ꯂꯤꯟꯅ ꯃꯀꯣꯛ ꯑꯃꯗꯤ ꯃꯃꯩ ꯑꯅꯤ ꯂꯣꯠꯁꯤꯜꯂꯒ ꯃꯊꯥ ꯉꯛꯇ ꯑꯣꯏꯅ ꯎꯍꯜꯂꯒ ꯊꯝꯕꯗꯧꯅ ꯇꯧꯏ꯫ ꯏꯄꯥ ꯄꯥꯈꯠꯂꯤ꯫ ꯑꯍꯤꯡꯗꯨꯗ ꯅꯣꯕꯣ ꯑꯃꯗꯤ ꯑꯖꯤꯠ ꯑꯅꯤꯗꯣ ꯃꯤꯠꯀ ꯃꯤꯠꯀ ꯌꯦꯡꯅꯩ꯫ ꯀꯩꯅꯣ ꯉꯁꯤꯒꯤ ꯑꯍꯤꯡꯁꯤꯗ ꯈꯝꯕꯇꯣꯟꯅ ꯏꯈꯪ ꯈꯪꯍꯧꯗꯅ ꯇꯧꯔꯛꯂꯤꯕ ꯐꯤꯕꯝꯁꯤꯕꯣ? ꯍꯦꯛ ꯌꯦꯡꯕꯗ ꯃꯁꯤꯅꯗꯨꯝ ꯃꯈꯣꯏꯗ ꯑꯁꯤꯕꯁꯤꯡꯗꯨꯗꯒꯤ ꯃꯥꯅ ꯇꯧꯔꯛꯏꯕꯁꯤꯅ ꯍꯦꯟꯅ ꯃꯈꯣꯏꯒꯤ ꯂꯋꯥꯏ ꯂꯨꯇꯣꯟ ꯁꯝꯁꯤꯡꯗꯣ ꯆꯞ ꯆꯞ ꯌꯨꯡꯈꯠꯄ ꯍꯧꯔꯛꯂꯦ꯫ ꯈꯝꯕꯇꯣꯟꯗꯨ ꯃꯁꯥꯗꯣ ꯊꯛ ꯊꯛꯅꯤ ꯎꯟ ꯋꯥꯏꯃꯨꯛ ꯏꯪꯈꯤꯗꯨꯅ ꯃꯁꯥ ꯄꯨꯝꯕ ꯑꯁꯥꯕꯒꯤ ꯁꯔꯨꯛ ꯑꯃꯠꯇ ꯌꯥꯎꯗꯅ ꯇꯥꯁꯤꯟꯗꯨꯅ ꯂꯩ꯫ ꯈꯝꯕꯇꯣꯟꯅ ꯇꯧꯔꯤꯕ ꯐꯤꯕꯝꯗꯨꯗ ꯅꯣꯕꯣꯗꯤ ꯁꯤꯔꯗꯕꯣꯏ ꯅꯤꯡꯏ꯫ ꯀꯞꯂꯤ ꯀꯞꯂꯤ ꯃꯁꯥꯗꯨ ꯅꯣꯝꯗꯨꯅ ꯁꯔꯨ ꯄꯣꯂꯥꯡꯁꯤꯡꯗꯨꯅ ꯇꯥꯈꯤꯗ꯭ꯔꯥ ꯍꯥꯏꯕꯒꯤ ꯃꯇꯥꯒꯨꯝ ꯄꯥꯈꯠꯇꯨꯅ ꯇꯞꯅ ꯃꯅꯥꯀꯣꯡ ꯃꯌꯥꯗꯨꯗ ꯃꯥ ꯇꯥꯅꯕ ꯍꯥꯏꯔꯤ꯫ ꯈꯝꯕꯇꯣꯟ, ꯇꯣꯟ, ꯏꯌꯥꯝꯕꯒꯤ ꯏꯕꯨꯡꯉꯣ, ꯀꯩꯗꯧꯔꯒꯦ ꯅꯪꯕꯣ? ꯁꯦ, ꯀꯔꯤ ꯅꯨꯡꯉꯥꯏꯇꯕ ꯂꯩꯒꯦ? ꯅꯪꯒꯤ ꯀꯔꯝꯕ ꯅꯅꯤꯡ ꯊꯨꯡꯗꯕ ꯂꯩꯒꯦ? ꯁꯦ, ꯏꯌꯥꯝꯕꯗ ꯍꯥꯏꯔꯨꯁꯦ꯫ ꯅꯪꯕꯨ ꯑꯃꯨꯛꯇꯗꯤ ꯀꯩꯗꯧꯒꯦ ꯏꯌꯥꯝꯕꯒꯤ ꯏꯕꯨꯡꯉꯣ? ꯏꯌꯥꯝꯕꯅ ꯀꯧꯕꯁꯦ ꯇꯥꯔꯗꯤ ꯅꯪꯕꯨ ꯑꯃꯨꯛꯇ ꯈꯨꯝꯃꯨ ꯀꯩꯗꯧꯒꯦ? ꯅꯣꯕꯣ ꯃꯃꯤꯠꯇ ꯃꯄꯤ ꯆꯗꯨꯝ ꯆꯗꯨꯝ ꯇꯥꯔꯤ꯫ ꯑꯁꯨꯝꯅ ꯃꯥꯅ ꯀꯞꯇꯨꯅ ꯈꯝꯕꯇꯣꯟꯕꯨ ꯇꯥꯅꯕ ꯀꯧꯕꯗꯣ ꯈꯝꯕꯇꯣꯟ ꯃꯁꯥꯗꯤ ꯀꯔꯤꯁꯨ ꯇꯥꯗꯦ꯫ ꯈꯝꯕꯇꯣꯟꯒꯤ ꯃꯇꯧꯗꯨꯗ ꯑꯖꯤꯠꯁꯨ ꯄꯥꯈꯠꯇꯨꯅ ꯃꯥꯕꯨ ꯇꯥꯅꯕ ꯀꯧꯔꯤ꯫ ꯑꯗꯨꯕꯨ ꯃꯈꯣꯏ ꯑꯅꯤꯅ ꯃꯥꯕꯨ ꯇꯥꯅꯕ ꯀꯧꯔꯤꯕꯗꯣ ꯈꯨꯗꯤꯡꯃꯛ ꯑꯔꯦꯝꯕꯅꯤ꯫ ꯑꯁꯨꯝꯅꯅꯤꯗꯣ ꯄꯥꯈꯠꯇꯨꯅ ꯀꯧꯔꯤꯉꯩ ꯑꯖꯤꯠꯀꯤ ꯃꯈꯨꯠꯇ ꯄꯥꯏꯔꯤꯕ ꯂꯥꯇꯦꯟ ꯑꯃꯟꯕꯗꯣ ꯄꯣꯞ ꯂꯥꯎꯅ ꯇꯥꯔꯦ꯫ ꯂꯥꯇꯦꯟ ꯑꯗꯣ ꯀꯥꯏꯕꯗꯒꯤ ꯊꯥꯎꯒ ꯃꯩꯒꯗꯨꯅ ꯗꯨꯁꯤꯗꯨꯗꯒꯤ ꯑꯀꯪꯕ ꯎꯅꯥ ꯋꯥꯅꯥ ꯅꯥꯄꯤ ꯁꯤꯡꯕꯤ ꯃꯔꯛ ꯑꯗꯨꯗ ꯁꯟꯗꯣꯛꯈꯤꯕꯅ ꯇꯞꯅ ꯇꯞꯅ ꯑꯍꯤꯡꯗ ꯅꯨꯡꯁꯤꯠꯀ ꯁꯤꯠꯂꯦ꯫ ꯄ꯭ꯔꯦꯛ ꯄ꯭ꯔꯦꯛ ꯍꯥꯏꯗꯨꯅ ꯃꯩꯅꯥ ꯑꯣꯏꯅ ꯊꯨꯝꯅ ꯆꯥꯛꯇꯨꯅ ꯃꯥꯏꯀꯩ ꯑꯗꯣꯝꯗ ꯁꯟꯗꯣꯛꯄ ꯍꯧꯔꯛꯂꯦ꯫ ꯑꯅꯤꯗꯨꯁꯨ ꯈꯪꯍꯧꯗ꯭ꯔꯦ꯫ ꯃꯩꯒ ꯅꯨꯡꯁꯤꯠꯀ ꯑꯅꯤꯗꯤ ꯂꯝꯕꯥ ꯄꯥꯕ ꯌꯥꯗꯦ꯫ ꯇꯞꯅ ꯇꯞꯅ ꯑꯀꯪꯕ ꯎꯅꯥꯗꯨꯅ ꯆꯥꯛꯂꯛꯄꯅ ꯅꯥꯀꯦꯟ ꯊꯥꯒꯤ ꯃꯄꯥꯎ ꯄꯨꯗꯨꯅ ꯎꯃꯪ ꯑꯣꯏꯅ ꯁꯛꯂꯣꯟ ꯂꯥꯡꯂꯤꯕ ꯑꯀꯪꯕ ꯎꯄꯥꯜ ꯎꯄꯥꯜꯁꯤꯡꯗꯣ ꯃꯩꯅ ꯋꯥꯏꯅ ꯒ꯭ꯔꯪ ꯒ꯭ꯔꯪ ꯍꯥꯏꯗꯨꯅ ꯎꯔꯤ ꯎꯄꯥꯜ ꯄꯨꯝꯅꯃꯛ ꯋꯥꯏ ꯋꯥꯏꯗꯨꯅ ꯆꯥꯛꯄ ꯍꯧꯔꯛꯂꯦ꯫ ꯇꯧꯔꯛꯂꯤꯕ ꯃꯇꯧ ꯑꯗꯨꯗ ꯂꯥꯏꯀꯠꯅꯅꯕ ꯀꯟꯅ ꯍꯣꯠꯅꯔꯤꯕ ꯑꯅꯤꯗꯨꯗꯤ ꯃꯩꯅ ꯏꯀꯣꯏ ꯀꯣꯏꯁꯤꯟꯗꯨꯅ ꯉꯔꯪ ꯉꯔꯪ ꯉꯪꯗꯨꯅ ꯁꯥꯐꯨ ꯀꯟꯅ ꯆꯥꯛꯂꯒ ꯂꯩꯔꯝꯕꯗꯨ ꯎꯕꯗ ꯏꯉꯛꯉꯛꯏ꯫ ꯀꯝꯗꯧꯅ ꯀꯗꯥꯏꯗꯒꯤ ꯃꯩꯗꯣ ꯃꯩꯔꯤ ꯐꯅ ꯃꯌꯥ ꯂꯥꯎꯅ ꯀꯥꯗꯨꯅ ꯆꯤꯡꯂꯥꯏꯒꯨꯝ ꯀꯕꯥꯛ ꯈꯟꯅ ꯃꯌꯥ ꯂꯥꯎꯅ ꯀꯥꯗꯨꯅ ꯆꯥꯛꯂꯛꯂꯤꯕꯅ ꯈꯪꯍꯧꯗ꯭ꯔꯦ꯫ ꯃꯩꯔꯤꯗꯨꯅ ꯃꯌꯥ ꯂꯥꯎꯅ ꯀꯥ ꯇꯥꯏꯕꯪꯄꯥꯜ ꯄꯨꯝꯕ ꯌꯣꯠꯁꯤꯜꯂꯒꯦ ꯃꯇꯥꯒꯨꯝ ꯖꯔ ꯖꯔ ꯁꯟꯇꯣꯛꯄ ꯍꯧꯔꯛꯄ
ꯃꯩꯅꯨꯡꯗꯨꯗ ꯃꯈꯣꯏ ꯍꯨꯝ ꯌꯥꯏꯕꯤ ꯊꯋꯥꯏ ꯃꯥꯡꯕ ꯌꯥꯕꯒꯤ ꯆꯥꯎꯔꯕ ꯐꯤꯕꯝ ꯑꯗꯨ ꯂꯥꯛꯂꯕꯗ ꯂꯩꯃꯥꯏꯗ ꯀꯨꯟꯗꯨꯅ ꯂꯩꯔꯤꯕ ꯈꯝꯕꯇꯣꯟꯗꯨ ꯇꯥꯞ ꯂꯥꯎꯅ ꯄꯥꯏ ꯑꯅꯤ ꯆꯪꯗꯨꯅ ꯃꯩꯔꯛꯇꯨꯗꯒꯤ ꯈꯔ ꯁꯥꯐꯒꯗꯕ ꯃꯐꯝ ꯑꯃꯗ ꯊꯥꯡꯇꯣꯔꯛꯏ ꯃꯩꯔꯤꯗꯨꯅ ꯂꯝꯖꯥꯎ ꯈꯣꯟꯕ ꯂꯥꯃꯩꯒꯨꯝ ꯋꯥꯡꯅ ꯆꯥꯎꯅ ꯆꯥꯛꯂꯛꯂꯕꯗ ꯍꯧꯖꯤꯛꯇꯤ ꯇꯨꯔꯦꯜ ꯈꯣꯡꯕꯥꯟꯗ ꯂꯩꯔꯤꯕ ꯃꯁꯤꯡ ꯊꯤꯉꯝꯗ꯭ꯔꯕ ꯊꯋꯥꯏꯁꯤꯡꯅ ꯑꯣꯟꯕ ꯁꯔꯨ ꯄꯣꯂꯥꯡꯁꯤꯡ ꯑꯗꯨ ꯃꯩꯅ ꯑꯣꯟꯅ ꯊꯣꯏꯅ ꯃꯌꯥ ꯀꯕꯥ ꯈꯟꯗꯨꯅ ꯆꯥꯔꯒꯤ ꯃꯇꯥꯒꯨꯝ ꯇꯨꯔꯦꯜ ꯈꯣꯡꯕꯥꯜꯗ ꯍꯧꯔꯤꯕ ꯃꯅꯥ ꯀꯪꯂ ꯎꯄꯥꯜ ꯍꯧꯔꯤꯕ ꯑꯗꯣꯝꯗ ꯖꯔ ꯖꯔ ꯁꯟꯇꯣꯛꯄ ꯍꯧꯔꯛꯂꯦ ꯑꯁꯨꯝꯅ ꯃꯩꯗꯨꯅ ꯈꯥꯝꯕ ꯌꯥꯗꯕ ꯃꯑꯣꯡꯗ ꯖꯔ ꯖꯔ ꯁꯟꯇꯣꯔꯛꯄꯅ ꯑꯉꯛꯄ ꯐꯪꯅ ꯃꯩꯅ ꯃꯩꯋꯥꯏꯗꯨꯅ ꯆꯥꯛꯂꯛꯄꯅ ꯍꯧꯖꯤꯛꯇꯤ ꯑꯁꯤꯕ ꯊꯋꯥꯏ ꯃꯌꯥꯝꯅ ꯏꯁꯤꯡ ꯄꯜ ꯊꯤꯡꯀꯠꯇꯨꯅ ꯂꯩꯕ ꯊꯨꯒꯥꯏꯔꯝꯕꯗꯣ ꯆꯞ ꯂꯦꯞꯄꯦ ꯂꯝꯖꯥꯎ ꯈꯣꯟꯕ ꯂꯥꯃꯩꯒꯨꯝ ꯃꯥꯡꯗ ꯂꯩꯔꯝꯕ ꯈꯨꯗꯤꯡꯃꯛ ꯋꯥꯏ ꯋꯥꯏꯗꯨꯅ ꯆꯥꯛꯂꯛꯂꯕꯗ ꯁꯔꯨ ꯃꯆꯦꯠ ꯃꯀꯥꯏ ꯑꯣꯏꯕ ꯑꯁꯤꯕ ꯊꯋꯥꯏꯁꯤꯡꯗꯣ ꯃꯩ ꯎꯕꯗꯒꯤ ꯃꯩꯁꯥꯗꯨꯅ ꯃꯈꯣꯏꯗ ꯁꯥꯎꯟ ꯄꯤꯕꯃꯛ ꯉꯝꯗ꯭ꯔꯕꯁꯨ ꯃꯩꯗꯨꯒꯤ ꯃꯇꯤꯛ ꯃꯉꯥꯜ ꯍꯥꯏꯕꯗꯤ ꯃꯩ ꯀꯧꯕ ꯂꯥꯏꯅ ꯇꯥꯡꯖꯂꯤꯟꯒꯨꯝ ꯈꯤ ꯈꯤ ꯀꯥꯝꯕꯗꯧꯅ ꯑꯃꯨꯛꯁꯨ ꯇꯥꯏꯕꯪꯄꯥꯜ ꯄꯨꯝꯕ ꯌꯣꯠꯁꯤꯟꯒꯦ ꯍꯥꯏꯕꯒꯤ ꯃꯇꯥꯒꯨꯝ ꯃꯥꯒꯤ ꯃꯑꯣꯡ ꯎꯠꯊꯣꯔꯛꯂꯕꯗ ꯃꯩꯗꯨꯕꯨ ꯀꯤꯕꯅ ꯑꯁꯤꯕ ꯊꯋꯥꯏꯁꯤꯡꯗꯣ ꯂꯩꯕꯥꯛ ꯂꯩꯔꯣꯟꯅꯨꯡꯗ ꯍꯧꯅꯗꯨꯅ ꯂꯣꯏꯅ ꯆꯪꯈ꯭ꯔꯦ ꯁꯣꯝꯗꯅ ꯐꯠꯇ꯭ꯔꯕ ꯅꯨꯄꯤꯗꯨꯒꯤ ꯊꯋꯥꯏꯗꯨꯁꯨ ꯈꯝꯕꯇꯣꯟꯕꯨ ꯐꯪꯅꯕ ꯀꯣꯏꯊꯤ ꯊꯤꯔꯤꯉꯩ ꯃꯩꯅ ꯋꯥꯏ ꯋꯥꯏꯗꯨꯅ ꯆꯥꯛꯄꯗꯣ ꯃꯃꯤꯠꯃꯛꯅ ꯎꯔꯦ ꯃꯩꯗꯨꯅ ꯃꯀꯥ ꯐꯅ ꯑꯁꯨꯝꯅ ꯆꯥꯛꯂꯛꯄꯅ ꯊꯋꯥꯏꯗꯨꯒꯤꯁꯨ ꯃꯌꯥꯏ ꯆꯥꯝꯂꯨꯕ ꯑꯃꯨꯛꯇꯪ ꯍꯧꯅ ꯁꯞꯇ꯭ꯔ ꯀꯥꯏꯅ ꯂꯥꯎꯔꯝꯂꯒ ꯃꯥꯁꯨ ꯃꯥꯡꯈ꯭ꯔꯦ ꯁꯣꯝꯗꯅ ꯀꯝꯗꯧꯔꯤ ꯈꯝꯕꯇꯣꯟꯕꯨ ꯑꯖꯤꯠ ꯑꯃꯗꯤ ꯅꯣꯕꯣ ꯑꯅꯤ ꯆꯪꯗꯨꯅ ꯀꯟꯅ ꯂꯥꯏꯀꯠꯅꯔꯤ ꯄꯨꯡꯈꯥꯏ ꯑꯃꯃꯨꯛ ꯂꯩꯔꯒ ꯈꯝꯕꯇꯣꯟ ꯃꯁꯥꯗꯣ ꯅꯣꯔꯃꯦꯜ ꯇꯥꯔꯛꯑꯦ ꯃꯁꯥ ꯀꯣꯟꯁꯤꯜꯂꯝꯕꯗꯣ ꯇꯤꯡꯊꯣꯔꯛꯑꯦ ꯃꯁꯥ ꯄꯨꯝꯕ ꯂꯦꯡ ꯑꯣꯠꯄ ꯌꯥꯔꯛꯂꯦ ꯃꯍꯥꯛ ꯃꯁꯥꯅ ꯍꯧꯖꯤꯛꯇ ꯀꯣꯜꯂꯒ ꯂꯩ ꯍꯥꯏꯕꯁꯨ ꯃꯥ ꯈꯪꯖꯗꯦ ꯈꯝꯕꯇꯣꯟꯅ ꯋꯥꯈꯜ ꯇꯥꯔꯛꯄꯗꯨ ꯎꯕꯗ ꯑꯅꯤꯗꯣ ꯍꯔꯥꯎꯖꯩ ꯃꯈꯣꯏ ꯃꯁꯦꯟ ꯑꯋꯥꯏ ꯈꯨꯝ ꯇꯧꯅꯔꯦ ꯈꯝꯕꯇꯣꯟ ꯏꯌꯥꯝꯕꯒꯤ ꯏꯕꯨꯡꯉꯣ ꯅꯪꯕꯨ ꯋꯥꯈꯜ ꯇꯥꯔꯕꯣ ꯇꯥꯔꯦ ꯇꯥꯅꯣꯕꯣ ꯅꯪ ꯅꯁꯥꯗꯨ ꯀꯩꯁꯨ ꯊꯣꯏꯗꯣꯛꯄ ꯇꯧꯗ꯭ꯔꯦꯀꯣ ꯇꯧꯗ꯭ꯔꯦ ꯇꯥꯅꯣꯕꯣ ꯍꯥꯏꯁ ꯅꯪꯗꯤ ꯃꯑꯣꯡ ꯑꯃꯅꯤ ꯑꯩꯈꯣꯏꯗꯤ ꯏꯕꯨꯡꯉꯣ ꯂꯋꯥꯏ ꯂꯨꯇꯣꯟ ꯁꯥꯠꯂꯨꯔꯦꯗꯅ ꯏꯌꯥꯝꯕ ꯑꯩꯁꯨ ꯒ꯭ꯌꯥꯟ ꯃꯦꯟ ꯑꯃꯇ ꯇꯥꯍꯧꯗ꯭ꯔꯦ ꯑꯗꯨꯗꯤ ꯐꯔꯦ ꯑꯩꯈꯣꯏꯒꯤ ꯂꯩꯐꯝ ꯇꯥꯅ ꯆꯠꯅꯕ ꯇꯧꯔꯁꯦ ꯃꯈꯣꯏ ꯌꯨꯝꯅ ꯑꯁꯨꯝꯅ ꯋꯥꯔꯤ ꯁꯥꯟꯅꯕ ꯑꯃꯗꯤ ꯈꯝꯕꯇꯣꯟꯅ ꯇꯥꯏꯕꯪ ꯋꯥꯈꯜ ꯍꯦꯛ ꯇꯥꯔꯛꯄꯒ ꯂꯝꯖꯥꯎ ꯈꯣꯟꯅ ꯆꯥꯛꯂꯝꯕ ꯃꯩꯗꯨꯁꯨ ꯆꯥꯛꯈꯤꯗ꯭ꯔꯦ ꯃꯩꯗꯣ ꯄꯨꯡꯃꯨꯠ ꯃꯨꯠꯈ꯭ꯔꯦ ꯍꯧꯖꯤꯛꯇꯤ ꯑꯉꯛꯄꯅꯦ ꯃꯣꯏꯁꯨ ꯃꯐꯝꯗꯨꯗ ꯀꯨꯏꯅ ꯄꯟꯊꯗꯨꯅ ꯂꯩꯇ꯭ꯔꯦ ꯑꯍꯤꯡ ꯃꯃꯩ ꯑꯣꯏꯔꯛꯂꯕ ꯃꯇꯝꯗꯨꯗꯗꯤ ꯍꯧꯖꯤꯛꯇꯤ ꯃꯈꯣꯏꯒꯤ ꯈꯣꯂꯥ ꯂꯩꯐꯝꯗꯨ ꯇꯥꯅ ꯂꯥꯛꯑꯦ ꯑꯖꯤꯠꯁꯨ ꯃꯥꯒꯤꯗ ꯆꯪꯈ꯭ꯔꯦ ꯑꯖꯤꯠꯅ ꯍꯦꯛ ꯆꯪꯈꯤꯕꯒ ꯍꯧꯖꯤꯛꯇꯤ ꯈꯝꯕꯇꯣꯟ ꯅꯣꯕꯣꯁꯨ ꯈꯣꯂꯥꯗ ꯆꯪꯂꯛꯂꯦ ꯅꯣꯕꯣꯗꯤ ꯋꯥꯔꯗꯨꯅ ꯀꯣꯛꯀ ꯃꯣꯟꯒ ꯇꯥꯏꯅꯈꯤꯕꯗ ꯑꯗꯨꯃꯛ ꯇꯨꯝꯊꯈ꯭ꯔꯦ ꯑꯗꯨꯕꯨ ꯈꯝꯕꯇꯣꯟꯗꯤ ꯊꯣꯛꯈꯤꯕ ꯊꯧꯗꯣꯛꯁꯤꯡꯗꯨꯅ ꯃꯔꯝ ꯑꯣꯏꯔꯒ ꯇꯨꯝꯊꯧ ꯍꯥꯏꯕ ꯌꯥꯔꯝꯗꯦ ꯃꯃꯤꯠ ꯑꯅꯤꯗꯨꯗ ꯉꯁꯥꯏꯒꯤꯁꯤꯡꯗꯣ ꯍꯟꯖꯤꯟ ꯍꯟꯖꯤꯟ ꯃꯤꯠꯃꯥꯡꯗꯨꯗ ꯎꯗꯨꯅꯇ ꯂꯩꯔꯤ ꯇꯨꯝꯊꯧ ꯍꯥꯏꯕ ꯌꯥꯔꯝꯗꯦ ꯃꯐꯝ ꯑꯁꯤ ꯅꯥꯇꯩ ꯌꯥꯝ ꯆꯥꯗꯕ ꯑꯔꯨꯕ ꯂꯥꯏꯐꯝ ꯇꯤꯟꯐꯝ ꯑꯃ ꯁꯣꯏꯗꯅ ꯑꯣꯏꯒꯅꯤ ꯂꯥꯏꯒ ꯇꯤꯟꯒꯤ ꯃꯔꯤ ꯂꯩꯅꯕ ꯊꯕꯛ ꯊꯧꯔꯝ ꯈꯔ ꯍꯥꯟꯅ ꯄꯥꯡꯊꯣꯛꯇ꯭ꯔꯕꯗꯤ ꯇꯧꯒꯗꯧꯔꯤꯕ ꯗꯥꯝꯒꯤ ꯄ꯭ꯔꯣꯖꯦꯛꯁꯦ 100% ꯃꯥꯏ ꯁꯨꯄꯥꯛ ꯄꯥꯛꯂꯣꯏ ꯑꯗꯨꯅ ꯍꯌꯦꯡ ꯅꯣꯡ ꯍꯦꯛ ꯉꯥꯟꯕꯒ ꯃꯔꯤ ꯂꯩꯅꯕ ꯑꯆꯧꯁꯥꯡꯁꯤꯡꯗ ꯍꯥꯏꯔꯒꯦ ꯑꯁꯤ ꯈꯜꯂꯗꯨꯅ ꯃꯥ ꯇꯨꯝꯕ ꯊꯦꯝꯅ ꯇꯨꯝꯊꯈ꯭ꯔꯦ ꯃꯊꯪꯒꯤ ꯅꯨꯃꯤꯠꯅꯤ ꯑꯌꯨꯛꯀꯤ ꯄꯨꯡ 9 ꯇꯥꯔꯛꯄ ꯑꯗꯨꯋꯥꯏꯗ ꯃꯁꯥ ꯅꯣꯝꯗꯨꯅ ꯈꯝꯕꯇꯣꯟꯕꯨ ꯅꯣꯕꯣꯅ ꯍꯧꯗꯣꯔꯛꯑꯦ ꯈꯝꯕꯇꯣꯟ ꯈꯝꯕꯇꯣꯟ ꯇꯣꯟ ꯁꯦ ꯍꯧꯒꯠꯂꯣ ꯊꯦꯡꯉꯦ ꯆꯥꯛ ꯂꯣꯏꯔꯦ ꯍꯧꯒꯠꯂꯣ ꯈꯝꯕꯇꯣꯟ ꯅꯣꯕꯣꯅ ꯍꯧꯗꯣꯔꯛꯄꯗꯨ ꯇꯥꯗꯨꯅ ꯃꯁꯥꯗꯨ ꯇꯤꯡꯂꯤ ꯌꯥꯡꯂꯤꯗꯨꯅ ꯍꯧꯒꯠꯂꯛꯑꯦ ꯇꯥ ꯅꯣꯕꯣ ꯅꯣꯡꯉꯥꯜꯂꯕꯣ ꯀꯨꯏꯔꯦꯗ ꯅꯣꯡꯉꯥꯟꯕ ꯏꯃꯝ ꯃꯝꯕꯗꯧꯅ ꯇꯧꯏꯗ ꯀꯔꯤꯅꯣ ꯃꯈꯣꯜ ꯑꯃ ꯇꯥꯔꯤꯁꯤꯅ ꯉꯁꯥꯏ ꯅꯣꯡꯉꯥꯟꯕꯗꯒꯤ ꯂꯦꯞꯄ ꯂꯩꯇꯅ ꯅꯣꯡ ꯆꯨꯔꯤꯁꯦ ꯂꯣꯏꯔꯦ ꯑꯋꯣꯏꯕ ꯋꯥꯛꯆꯤꯡꯗꯕꯨ ꯏꯉꯥ ꯏꯉꯦꯟꯒꯤ ꯅꯣꯡꯖꯨꯗꯧꯅ ꯐꯨꯗꯤꯠ ꯊꯣꯛꯈꯩ ꯆꯨꯔꯕ ꯑꯣ ꯂꯩꯕꯥꯛꯁꯦ ꯂꯩꯍꯩꯗ꯭ꯔꯦ ꯍꯥꯏꯕꯅꯤ ꯊꯥꯏꯅꯗꯤ ꯂꯩꯕꯥꯛ ꯑꯃꯗ ꯋꯥꯛꯆꯤꯡꯒꯤ ꯅꯣꯡꯅ ꯐꯨꯗꯤꯠ ꯊꯣꯛꯈꯩ ꯆꯨꯔꯕꯗꯤ ꯂꯝꯗꯨꯗ ꯂꯩꯍꯩꯗ꯭ꯔꯦ ꯍꯥꯏꯗꯨꯅ ꯌꯨꯝꯐꯝ ꯐꯥꯎꯕ ꯍꯣꯡꯅꯔꯤꯕꯅꯤ ꯑꯗꯨꯅ ꯊꯥꯏꯅꯒꯤ ꯃꯇꯝꯅꯤ ꯍꯧꯖꯤꯛꯀꯗꯤ ꯀꯗꯥꯏꯗꯒꯤ ꯃꯥꯟꯅꯔꯅꯤ ꯆꯠꯂꯣ ꯅꯁꯥ ꯁꯦꯡꯗꯣꯛꯂꯨꯔꯣ ꯑꯗꯨꯒ ꯆꯥꯛ ꯏꯁꯤꯡ ꯆꯥꯅꯕ ꯌꯦꯡꯉꯣꯏ ꯉꯁꯤꯗꯤ ꯅꯣꯡ ꯍꯥꯡꯗ꯭ꯔꯕꯗꯤ ꯐꯤꯕꯝꯁꯤꯗ ꯊꯕꯛꯁꯨ ꯇꯧꯕ ꯌꯥꯔꯔꯣꯏ ꯄꯣꯊꯥꯔꯒ ꯂꯩꯕ ꯇꯥꯕꯅꯤ ꯍꯣꯏ ꯇꯥꯅꯕꯣ ꯑꯁꯤ ꯍꯥꯏꯔꯝꯂꯒ ꯈꯝꯕꯇꯣꯟ ꯃꯆꯤꯟ ꯃꯌꯥ ꯁꯦꯡꯕ ꯊꯣꯛꯈ꯭ꯔꯦ ꯕ꯭ꯔꯁ ꯇꯧꯕ ꯂꯣꯏꯔꯗꯨꯅ
ꯃꯝꯂꯕ ꯈꯣꯂꯥ ꯃꯅꯨꯡꯒꯤ ꯀꯥꯈꯟꯗ ꯃꯈꯣꯏ ꯑꯍꯨꯝ ꯈꯛꯇ ꯇꯣꯞꯅ ꯆꯥꯛ ꯆꯥꯔꯝꯃꯤ꯫ ꯃꯤ ꯑꯌꯥꯝꯕꯗꯤ ꯉꯜꯂꯤꯉꯩꯗ ꯆꯥꯛ ꯆꯥꯅꯈ꯭ꯔꯕꯅꯤ꯫ ꯈꯝꯕꯇꯣꯟ, ꯑꯖꯤꯠ, ꯅꯣꯕꯣ ꯃꯈꯣꯏ ꯑꯍꯨꯝ ꯈꯛꯇ ꯆꯥꯛ ꯆꯥꯔꯤ꯫ ꯆꯥꯛ ꯇꯣꯛꯂꯕ ꯃꯇꯨꯡ ꯈꯣꯂꯥ ꯃꯅꯨꯡꯗ ꯏꯪꯒ ꯏꯪꯂꯦ ꯃꯁꯥ ꯄꯨꯝꯕ ꯇꯨꯐꯛ ꯇꯨꯐꯥꯏꯆꯟ ꯇꯥꯁꯤꯜꯂꯒ ꯂꯩ꯫ ꯁꯤꯟꯃꯤ ꯑꯌꯥꯝꯕ ꯃꯩ ꯇꯤꯛꯄ ꯌꯥꯎ, ꯍꯤꯞꯄ ꯌꯥꯎ, ꯇꯨꯝꯕ ꯌꯥꯎ꯫ ꯋꯥꯛꯆꯤꯡ ꯊꯥꯒꯤ ꯑꯇꯤꯌꯥꯁꯤꯅ ꯎꯃꯪ ꯋꯥꯃꯪ ꯃꯔꯛꯇꯒ ꯑꯣꯏꯔꯦ꯫ ꯅꯣꯡ ꯄꯨꯕ ꯑꯃꯨꯕ ꯂꯩꯆꯤꯜꯅ ꯃꯥꯗꯗꯤ ꯆꯨꯍꯧꯗꯕ ꯌꯥꯗꯦ ꯍꯥꯏꯕꯒꯤ ꯃꯇꯥꯒꯨꯝ ꯃꯥꯏꯀꯩ ꯈꯨꯗꯤꯡꯗ ꯁꯟꯗꯣꯛꯇꯨꯅ ꯂꯩꯔꯤ꯫ ꯑꯇꯤꯌꯥꯗ ꯄꯥꯏꯔꯤꯕ ꯅꯣꯡ ꯄꯨꯕ ꯂꯩꯆꯤꯜꯗꯨꯒꯤ ꯃꯑꯣꯡ ꯃꯇꯧꯗꯨ ꯎꯔꯒ ꯉꯁꯤꯒꯤ ꯅꯨꯃꯤꯠꯁꯤꯃ ꯑꯗꯨꯃꯛ ꯂꯦꯞꯄ ꯂꯩꯇꯅ ꯅꯣꯡ ꯆꯨꯕ ꯌꯥꯕꯒꯤ ꯐꯤꯕꯝ ꯑꯣꯏꯊꯣꯛꯄ ꯑꯃ ꯌꯥꯝ ꯆꯥꯎꯅ ꯂꯩꯕꯒꯤ ꯃꯃꯤ ꯑꯃꯁꯨ ꯇꯥꯔꯤ꯫ ꯅꯣꯡꯁꯤꯅ ꯁꯤꯟꯃꯤ ꯃꯌꯥꯝꯁꯤꯒꯤ ꯃꯈꯣꯡ ꯃꯈꯨꯠ ꯄꯨꯝꯅꯃꯛ ꯊꯧꯔꯤ ꯄꯨꯟꯁꯤꯜꯂꯒ ꯊꯝꯕꯒ ꯆꯞ ꯃꯥꯟꯅꯩ꯫ ꯅꯣꯡ ꯃꯔꯛꯇꯨꯗ ꯊꯕꯛ ꯐꯕ ꯁꯥꯕ ꯌꯥꯕ ꯃꯇꯥꯡꯁꯨ ꯑꯣꯏꯗꯦ꯫ ꯅꯣꯡꯁꯤꯅ ꯄꯨꯡꯊꯤꯡ ꯍꯦꯛ ꯊꯤꯡꯖꯤꯜꯂꯤ꯫ ꯅꯣꯡ ꯍꯥꯡꯕꯒꯤ ꯐꯤꯕꯝꯁꯨ ꯎꯗꯦ꯫ ꯃꯌꯥꯏ ꯑꯣꯏꯔꯞ ꯆꯥꯡꯗ ꯃꯥꯒꯤ ꯆꯨꯐꯝ ꯊꯣꯛꯄ ꯑꯃ ꯆꯨꯔꯤ꯫ ꯁꯣꯝꯗ ꯔꯥꯖꯦꯁꯁꯨ ꯃꯥꯒꯤ ꯂꯩꯔꯤꯕ ꯈꯣꯂꯥꯗꯨꯒꯤ ꯃꯅꯨꯡꯗꯨꯗ ꯆꯦ ꯆꯥꯡ ꯀꯟꯅ ꯁꯨꯔꯤ꯫ GST ꯍꯣꯠꯄ꯭ꯔꯥ ꯀꯩꯅꯣꯝꯃ ꯀꯟꯅ ꯇꯧꯔꯤ꯫ ꯃꯈꯣꯏꯅ ꯆꯦꯜꯂꯨꯕ ꯄ꯭ꯔꯗꯛ ꯈꯔꯒꯤ ꯃꯇꯝꯗꯨ ꯆꯥꯎꯔꯥꯛꯅ ꯑꯌꯨꯛꯀꯤ ꯄꯨꯡ 12 ꯆꯞ ꯆꯥꯅ ꯇꯥꯕ ꯂꯨꯋꯥꯡ ꯃꯇꯝꯗꯨꯗꯅꯤ꯫ ꯈꯣꯂꯥ ꯃꯅꯨꯡꯗ ꯂꯩꯔꯤꯕꯁꯨ ꯃꯍꯥꯛ ꯈꯛꯇꯅꯤ꯫ ꯃꯇꯝꯗꯨꯗ ꯃꯥꯒꯤ ꯃꯅꯥꯗ ꯅꯨꯄꯤ ꯑꯃꯅ "ꯀꯅꯥ ꯀꯅꯥ ꯂꯩꯒꯦ? ꯑꯩꯕꯨ ꯑꯃꯨꯛꯇ ꯀꯟꯕꯤꯌꯣ" ꯑꯁꯤ ꯍꯥꯏꯔꯒ ꯀꯞꯄ ꯀꯣꯏꯂꯥꯎ ꯂꯥꯎꯔꯒ ꯆꯦꯟꯕ ꯃꯥꯟꯕꯒꯤ ꯃꯈꯣꯜ ꯑꯃ ꯇꯥꯔꯦ꯫ ꯃꯈꯣꯜ ꯑꯗꯨ ꯇꯥꯔꯨꯕꯗ ꯃꯍꯥꯛ ꯃꯥꯒꯤ ꯇꯦꯕꯜꯒꯤ ꯐꯥꯏꯜꯗꯨ ꯁꯨꯔꯝꯕꯗꯒꯤ ꯃꯥꯒꯤ ꯈꯣꯂꯥ ꯂꯩꯕ ꯑꯗꯣꯝꯗꯒꯤ ꯍꯥꯏꯐꯦꯠꯇꯪꯅꯤ ꯊꯣꯛꯂꯛꯄꯒ ꯌꯦꯡꯊꯣꯛꯂꯨꯕꯗ ꯃꯄꯥ ꯆꯥꯅ ꯃꯥꯁꯨ ꯍꯦꯛ ꯎꯔꯨꯔꯦ꯫ ꯃꯤꯅ ꯇꯥꯟꯅꯔꯛꯄꯒꯤ ꯃꯑꯣꯡ マꯟꯕ, ꯍꯦꯛ ꯌꯦꯡꯕꯗ ꯐꯤꯕꯝ ꯀꯥꯏꯕꯤ, ꯃꯇꯥꯏ ꯁꯨꯗꯥꯏꯅꯕꯤ, ꯆꯤꯡꯃꯤ ꯐꯤꯖꯣꯜ ꯁꯦꯠꯄꯤ ꯅꯨꯄꯤ ꯑꯃ ꯃꯤꯑꯣꯏ ꯈꯔꯅ ꯃꯥꯕꯨ ꯅꯝꯖꯥꯠ ꯅꯝꯊꯤꯛꯅꯕ ꯃꯥꯟꯕꯒꯤ ꯃꯑꯣꯡꯗ ꯆꯤꯡꯈꯣꯡꯒ ꯇꯥꯏꯅꯕ ꯎꯃꯪ ꯑꯗꯣꯝꯗ ꯆꯦꯟꯁꯤꯟꯈꯤꯕꯗꯣ꯫ ꯅꯨꯄꯤꯗꯨꯅꯁꯨ ꯈꯣꯂꯥꯗ ꯂꯦꯞꯄꯒ ꯂꯩꯔꯤꯕ ꯔꯥꯖꯦꯁꯄꯨ ꯌꯥꯝ ꯃꯌꯦꯛ ꯁꯦꯡꯅ ꯎꯏ꯫ ꯑꯅꯤꯗꯣ ꯌꯥꯝ ꯂꯥꯞꯅꯈꯤꯕꯁꯨ ꯅꯠꯇꯦ, ꯏꯉꯥꯟ ꯉꯥꯟꯅ ꯎꯅꯕ ꯉꯥꯛꯇꯅꯤ꯫ ꯅꯨꯄꯤꯗꯨꯅ ꯅꯤꯡꯉꯝꯗꯕ ꯃꯤꯠꯌꯦꯡꯗ "ꯑꯩꯕꯨ ꯑꯃꯨꯛꯇ ꯀꯟꯕꯤꯌꯨ" ꯑꯁꯤ ꯍꯥꯏꯔꯒ ꯄꯤꯔꯣꯏꯅꯕ ꯃꯤꯠꯌꯦꯡꯗꯨꯅ ꯄꯥꯎꯈꯣꯡ ꯑꯃ ꯆꯟꯁꯤꯜꯂꯝꯃꯒ ꯎꯃꯪ ꯂꯩꯕ ꯑꯗꯣꯝꯗ ꯅꯨꯃꯤꯠ ꯆꯞ ꯌꯨꯡꯕ ꯃꯇꯝꯗꯨꯗ ꯅꯣꯡꯅ ꯄꯨꯝꯆꯣꯠ ꯆꯣꯠ ꯐꯤꯕꯝ ꯀꯥꯏꯅ ꯃꯍꯥꯛ ꯆꯦꯟꯁꯤꯟꯈꯤ꯫ ꯅꯨꯄꯤꯗꯨꯕꯨ ꯀꯟꯗꯕ ꯌꯥꯗꯦ ꯍꯥꯏꯕꯒꯤ ꯃꯑꯣꯡꯗ ꯃꯇꯥꯡꯗꯨꯗ ꯔꯥꯖꯦꯁ ꯅꯨꯄꯤꯗꯨꯒꯤ ꯈꯣꯡꯒꯨꯜꯂꯤꯕ ꯀꯔꯤꯅꯣ ꯀꯅꯥꯅꯣ ꯃꯊꯣꯡ ꯃꯔꯝ ꯑꯃꯠꯇ ꯈꯪꯗꯅ ꯍꯧꯖꯤꯛꯇꯤ ꯅꯨꯄꯤꯗꯨꯕꯨ ꯀꯟꯗꯕ ꯌꯥꯗꯦ ꯍꯥꯏꯕꯒꯤ ꯃꯑꯣꯡꯗ ꯃꯥꯅ ꯆꯦꯟꯁꯤꯟꯈꯤꯕ ꯃꯥꯏꯀꯩ ꯑꯗꯣꯝꯗ ꯔꯥꯖꯦꯁꯁꯨ ꯅꯣꯡ ꯃꯔꯛꯇꯨꯗ ꯃꯥꯅ ꯂꯤꯠꯂꯤꯕ ꯋꯤꯟꯄ꯭ꯔꯨꯐ ꯖꯦꯀꯦꯠꯇꯨꯒ ꯑꯗꯨꯃꯛ ꯀꯟꯗꯗꯤ ꯀꯜꯂꯒꯦ ꯍꯥꯏꯗꯨꯅ ꯆꯦꯟꯁꯤꯟꯈꯤ꯫ ꯔꯥꯖꯦꯁꯁꯨ ꯂꯝꯖꯦꯟ ꯌꯥꯡꯏ꯫ ꯑꯗꯨꯃꯛ ꯃꯥꯁꯨ ꯅꯨꯄꯤꯗꯨꯒꯤ ꯈꯣꯡꯒꯨꯜ ꯂꯤꯒꯗꯕ ꯃꯑꯣꯡꯗ ꯆꯦꯟꯁꯤꯜꯂꯤ꯫ ꯃꯥꯒꯤ ꯃꯤꯠꯃꯥꯡꯗ ꯍꯧꯖꯤꯛꯇ ꯃꯥꯒꯤ ꯃꯤꯃꯥꯡꯗ ꯆꯦꯟꯁꯤꯟꯈꯤꯕ ꯅꯨꯄꯤꯗꯣ ꯅꯨꯄꯥ ꯈꯔꯅ ꯈꯨꯠꯇ ꯊꯥꯡꯁꯥꯡ ꯄꯥꯏ ꯅꯝꯖꯥꯠ ꯅꯝꯊꯤꯛꯅꯒꯗꯕ ꯌꯥꯝ ꯃꯥꯟꯕ ꯃꯑꯣꯡ ꯑꯃꯗ ꯀꯟꯅ ꯆꯦꯜꯂꯤ꯫ ꯅꯨꯄꯤꯗꯨꯗꯤ ꯀꯞꯅ ꯀꯞꯅ ꯆꯦꯜꯂꯤ꯫ ꯃꯥꯅ ꯀꯞꯄꯒꯤ ꯃꯈꯣꯜꯅ ꯍꯤꯛ ꯍꯤꯛ ꯂꯥꯎꯏ꯫ ꯍꯦꯛ ꯇꯥꯕꯃꯛꯇꯗ ꯎꯃꯪꯒꯤ ꯂꯥꯏꯔꯦꯝꯕꯤꯅ ꯀꯞꯄ ꯃꯥꯜꯂꯤ꯫ ꯀꯞꯂꯦ ꯅꯨꯄꯤꯗꯣ, ꯆꯦꯜꯂꯦ ꯑꯗꯨꯝ꯫ "ꯀꯅꯥ ꯀꯅꯥ ꯂꯩꯒꯦ? ꯑꯩꯕꯨ ꯑꯃꯨꯛꯇ ꯀꯟꯕꯤꯌꯣ" ꯑꯁꯤ ꯍꯥꯏꯔꯒ ꯆꯦꯜꯂꯤ꯫ ꯇꯨꯡꯗꯅ ꯅꯨꯄꯥ ꯈꯔꯅ ꯀꯣꯏꯇꯥꯟ ꯇꯥꯟꯅꯔꯤ꯫ ꯅꯨꯄꯤꯗꯨꯗꯤ ꯑꯗꯨꯃꯛ ꯃꯥꯒꯤ ꯃꯤꯃꯥꯡꯗꯨꯗ ꯎꯅ ꯎꯅ ꯑꯁꯨꯞꯄ ꯎꯃꯪꯗꯨꯒꯤ ꯃꯅꯨꯡ ꯍꯟꯖꯤꯟꯕꯗ ꯆꯦꯟꯗꯕ ꯌꯥꯗꯦ ꯍꯥꯏꯕꯒꯤ ꯃꯇꯥꯒꯨꯝ ꯆꯦꯟꯁꯤꯜꯂꯤ꯫ ꯃꯥꯒꯤ ꯃꯤꯠꯇ ꯎꯔꯤꯕꯗꯣ ꯑꯆꯨꯝꯕꯅꯤ ꯈꯟꯗꯨꯅ ꯂꯦꯞꯄ ꯂꯩꯇꯅ ꯔꯥꯖꯦꯁꯇꯤ ꯊꯧꯅꯥ ꯑꯃꯒ ꯂꯣꯏꯅꯅ ꯅꯨꯄꯤꯗꯨ ꯀꯟꯗꯕ ꯌꯥꯗꯦ ꯍꯥꯏꯕꯒꯤ ꯃꯑꯣꯡꯗ ꯆꯦꯟꯁꯤꯜꯂꯤ꯫ ꯃꯥꯅ ꯁꯣꯏꯗꯅ ꯅꯨꯄꯤꯗꯨꯕꯨ ꯅꯨꯄꯥꯁꯤꯡꯗꯨꯒꯤ ꯃꯈꯨꯠꯇꯒꯤ ꯀꯟꯕ ꯉꯝꯒꯅꯤ꯫ ꯑꯗꯨꯒꯤꯁꯨ ꯃꯊꯛꯇ ꯃꯍꯥꯛ ꯃꯁꯥꯗ ꯂꯥꯏꯁꯦꯟꯁ ꯒꯟ ꯑꯃꯁꯨ ꯂꯣꯏꯅꯔꯤ꯫ ꯑꯗꯨꯅ ꯀꯅꯥꯁꯨ ꯀꯔꯤꯁꯨ ꯊꯣꯏꯅ ꯀꯤꯅꯤꯡꯉꯥꯏ ꯂꯩꯇ꯭ꯔꯦ ꯈꯟ ꯃꯥ ꯃꯊꯟꯇꯅꯤ ꯃꯈꯣꯏ ꯃꯌꯥꯝꯗꯨꯒ ꯏꯔꯥꯏ ꯂꯥꯏꯅ ꯂꯝꯕꯥ ꯄꯥꯔꯒ ꯅꯨꯄꯥꯁꯤꯡꯗꯨꯒꯤ ꯃꯈꯨꯠꯇꯒꯤ ꯅꯨꯄꯤꯗꯣ ꯏꯔꯥꯏ ꯂꯥꯏꯅ ꯀꯟꯕ ꯉꯝꯒꯅꯤ ꯑꯁꯤꯅꯤ꯫ ꯑꯗꯨꯅ ꯅꯨꯄꯤꯁꯤ ꯌꯥꯝ ꯂꯥꯏꯅ ꯃꯥꯅ ꯀꯟꯕ ꯉꯝꯅꯤ ꯁꯤꯅꯤ꯫ ꯐꯤꯂꯝꯗ, ꯁꯤꯅꯦꯃꯥꯗ ꯍꯦꯔꯣꯅ ꯍꯦꯔꯣꯅꯤꯕꯨ ꯕꯦꯠꯀꯤ ꯃꯈꯨꯠꯇꯒꯤ ꯀꯟꯕꯗꯧꯅ ꯃꯍꯥꯛ ꯃꯁꯥꯁꯦ ꯀꯔꯤ ꯑꯣꯏꯅ ꯈꯜꯂꯨꯔꯕꯅꯣ ꯈꯪꯗꯦ꯫ ꯁꯣꯏꯗꯅ ꯅꯨꯄꯤꯁꯤ ꯃꯥꯅ ꯍꯦꯔꯣꯒꯤ ꯇꯥꯏꯞꯇ ꯀꯜꯂꯒꯗꯤ ꯍꯥꯏꯗꯨꯅ ꯆꯦꯜꯂꯤ꯫ ꯑꯗꯨꯕꯨ ꯏꯈꯪ ꯈꯪꯍꯧꯗꯅ ꯔꯥꯖꯦꯁꯀꯤ ꯃꯃꯤꯠꯇ ꯎꯔꯝꯕꯁꯤꯡꯗꯣ ꯑꯃꯠꯇ ꯎꯈꯤꯗ꯭ꯔꯦ꯫ ꯃꯥ ꯑꯣꯏꯅ ꯃꯊꯟꯇ ꯏꯍꯥꯡ ꯍꯥꯡꯕ ꯃꯐꯝ ꯑꯃꯗ ꯃꯗꯣꯝ ꯂꯩꯔꯤ꯫ ꯃꯥꯒꯤ ꯃꯃꯤꯠꯇ ꯎꯔꯝꯕ ꯅꯨꯄꯤꯗꯣ ꯀꯗꯥꯏꯗ ꯆꯠꯈ꯭ꯔꯒꯦ ꯀꯣꯏꯌꯦꯡ ꯌꯦꯡꯉꯤ꯫ ꯑꯗꯨꯕꯨ ꯅꯨꯄꯤꯗꯨꯗꯤ ꯑꯃꯨꯛ ꯍꯟꯅ ꯎꯈꯤꯗ꯭ꯔꯦ꯫ ꯔꯥꯖꯦꯁꯅ
ꯑꯦ ꯀꯗꯥꯏꯗ ꯆꯦꯟꯈ꯭ꯔꯕ ꯑꯁꯨꯛ ꯊꯨꯅ ꯃꯥꯡꯕ ꯍꯧꯅꯕ꯭ꯔꯅꯦ ꯈꯪꯗ꯭ꯔꯦꯗ ꯑꯣꯟꯊꯣꯛꯄꯅꯤ ꯑꯁꯨꯛ ꯁꯥꯡꯅ ꯃꯥꯇꯕꯨ ꯀꯟꯒꯅꯤ ꯍꯥꯏꯗꯨꯅ ꯇꯥꯟꯅꯔꯛꯂꯒ ꯑꯁꯤ ꯍꯥꯏꯔꯒ ꯃꯊꯟꯗ ꯃꯆꯤꯟꯗ ꯃꯨꯔꯨꯝ ꯃꯨꯔꯨꯝ ꯁꯣꯟ ꯐꯅ ꯁꯥꯡꯅ ꯉꯁꯥꯏ ꯃꯈꯩ ꯆꯦꯜꯂꯛꯄꯒꯤ ꯍꯧꯖꯤꯛꯇ ꯋꯥꯕ ꯐꯥꯎꯔꯛꯂꯦ ꯁꯣꯔꯗꯣ ꯊꯕꯦꯠ ꯊꯕꯦꯠ ꯍꯣꯜꯂꯛꯑꯦ ꯉꯁꯥꯏ ꯋꯥꯏꯗꯤ ꯊꯣꯏꯅ ꯆꯦꯜꯂꯛꯄꯗꯨꯗ ꯑꯋꯥꯕ ꯀꯔꯤꯅꯣ ꯈꯪꯂꯝꯗꯕꯅꯤ ꯑꯗꯨꯕꯨ ꯍꯧꯖꯤꯛꯇꯗ ꯑꯋꯥꯕ ꯐꯥꯎꯕꯗꯧꯅ ꯇꯧꯏ ꯃꯅꯨꯡ ꯍꯟꯖꯤꯟꯕ ꯃꯐꯝꯗꯨꯗ ꯅꯣꯡꯁꯨ ꯈꯔ ꯀꯜꯂꯞ ꯉꯁꯥꯏ ꯆꯨꯕ ꯆꯥꯡꯗꯨꯗꯒꯤ ꯍꯦꯟꯖꯤꯟꯅ ꯆꯨꯔꯛꯄꯗꯧꯅ ꯇꯧꯏ ꯏꯁꯨꯛ ꯆꯨꯞꯄ ꯏꯃꯝ ꯑꯃꯁꯨ ꯀꯥ ꯍꯦꯜꯂꯤ ꯔꯥꯖꯦꯁ ꯃꯁꯥ ꯄꯨꯝꯕ ꯅꯣꯡꯅ ꯄꯨꯝꯆꯣꯠ ꯆꯣꯠꯄ ꯍꯧꯔꯛꯂꯦ ꯑꯗꯨꯕꯨ ꯃꯥ ꯃꯐꯝꯗꯨ ꯊꯥꯗꯣꯛꯂꯒ ꯍꯟꯒꯦ ꯍꯥꯏꯕ ꯋꯥꯈꯜꯗꯤ ꯂꯩꯇꯦ ꯑꯀꯣꯏꯕꯗꯨꯗ ꯀꯣꯏꯌꯦꯡ ꯌꯦꯡꯉꯤ ꯅꯨꯄꯤꯗꯨ ꯎꯕ꯭ꯔꯥ ꯍꯥꯏꯗꯨꯅ ꯃꯃꯤꯠꯅ ꯎꯕꯃꯛꯇꯤ ꯂꯩꯇꯦ ꯑꯗꯨꯅ ꯀꯧꯔꯒ ꯌꯦꯡꯁꯤꯔ ꯈꯜꯂꯤ ꯑꯗꯨꯕꯨ ꯀꯔꯤ ꯍꯥꯏꯅ ꯀꯧꯁꯤꯒꯦ ꯈꯜꯂꯤ ꯈꯟꯕ ꯌꯥꯕ ꯈꯜꯂꯕ ꯃꯗꯨ ꯏꯆꯟ ꯍꯥꯏꯅ ꯀꯧꯁꯤꯔꯃ ꯈꯜꯂꯤ ꯈꯟꯅ ꯈꯟꯅ ꯃꯆꯤꯟꯗꯒꯤ ꯍꯥꯏꯗꯣꯛꯈꯤ ꯏꯆꯟ ꯏꯆꯟ ꯑꯁꯤ ꯍꯥꯏꯔꯒ ꯎꯃꯪꯗꯨꯒꯤ ꯃꯅꯨꯡꯗ ꯀꯣꯏꯂꯥꯎ ꯂꯥꯎꯏ ꯏꯆꯟ ꯀꯥꯏꯗ ꯂꯩꯒꯦ ꯅꯪꯒꯤ ꯂꯩꯐꯝ ꯍꯥꯏꯔꯣ ꯏꯕꯨꯡꯅ ꯏꯆꯟꯒꯤ ꯊꯋꯥꯏ ꯁꯣꯏꯗꯅ ꯀꯟꯒꯅꯤ ꯏꯕꯨꯡꯒꯤ ꯃꯐꯝꯗ ꯏꯆꯟꯒꯤ ꯂꯩꯐꯝ ꯈꯪꯍꯜꯂꯛꯑꯣ ꯅꯕꯨꯡ ꯏꯆꯟꯒꯤ ꯈꯣꯡꯒꯨꯜ ꯁꯣꯏꯗꯅ ꯂꯤꯔꯛꯀꯦ ꯑꯁꯤ ꯍꯥꯏꯔꯒ ꯔꯥꯖꯦꯁ ꯏꯆꯟ ꯏꯆꯟ ꯍꯥꯏꯔꯒ ꯀꯣꯏꯂꯥꯎ ꯂꯥꯎꯏ ꯑꯗꯨꯕꯨ ꯀꯅꯥꯁꯨ ꯃꯥꯒꯤ ꯄꯥꯎꯈꯨꯝꯗꯤ ꯍꯣꯏ ꯃꯥꯏ ꯍꯥꯏꯔꯛꯇꯦ ꯑꯗꯨꯒꯤ ꯁꯔꯨꯛ ꯑꯆꯤꯛꯄꯅ ꯃꯥꯒꯤ ꯄꯥꯎꯈꯨꯝꯅꯤ ꯄꯨꯝꯆꯤꯛ ꯆꯤꯛꯂꯕ ꯃꯐꯝꯗ ꯆꯨꯕ ꯅꯣꯡꯒꯤ ꯃꯈꯣꯜꯗꯨ ꯅꯠꯇꯅ ꯑꯇꯣꯞꯄ ꯑꯃ ꯄꯥꯎꯈꯨꯝ ꯄꯤꯔꯛꯇꯦ ꯁꯣꯝꯗꯅ ꯀꯝꯗꯧꯔꯤ ꯆꯥꯛ ꯇꯣꯛꯂꯕ ꯃꯇꯨꯡ ꯅꯣꯡꯒ ꯆꯨꯔꯦ ꯊꯕꯛꯀ ꯁꯨꯕ ꯌꯥꯗ꯭ꯔꯕꯅꯤꯅ ꯇꯨꯝꯕ ꯊꯦꯝꯅꯕ ꯃꯆꯥꯛ ꯑꯣꯏꯔꯕ ꯋꯦꯗꯔꯗꯨꯗ ꯅꯨꯃꯤꯠ ꯌꯨꯡꯕꯒꯤ ꯄꯨꯡꯐꯝꯗ ꯀꯕꯛ ꯀꯕꯛ ꯇꯨꯝꯗꯨꯅ ꯂꯩꯕ ꯈꯝꯕꯇꯣꯟꯗꯣ ꯃꯪ ꯃꯆꯦꯠ ꯑꯃ ꯃꯍꯥꯛ ꯃꯪꯉꯤ ꯃꯪꯗꯨꯗ ꯃꯍꯥꯛ ꯎꯃꯪ ꯑꯃꯒꯤ ꯃꯅꯨꯡꯗ ꯁꯖꯤ ꯑꯃꯣꯝ ꯑꯃ ꯆꯥꯛꯇꯥꯕ ꯎꯔꯝꯃꯤ ꯁꯖꯤ ꯑꯃꯣꯝꯗꯨꯒꯤ ꯃꯤꯁꯅꯥꯗꯨꯅ ꯊꯊꯛ ꯊꯊꯛꯂꯗꯨꯅ ꯍꯦꯛ ꯌꯦꯡꯕꯗ ꯑꯃꯔꯣꯝꯗ ꯁꯖꯤꯗꯣ ꯐꯥꯗꯣꯏꯒꯤ ꯁꯥꯗꯥꯟꯕ ꯑꯣꯏꯅ ꯂꯥꯛꯂꯤꯕ ꯃꯈꯣꯏꯕꯨ ꯌꯦꯡꯁꯤꯟꯕꯤꯔꯤꯕ ꯔꯥꯖꯦꯁ ꯈꯨꯠꯇ ꯏꯌꯥꯔ ꯔꯥꯏꯐꯜ ꯑꯃ ꯄꯥꯏ ꯆꯤꯡꯅꯨꯡ ꯃꯅꯨꯡꯗ ꯆꯥꯛꯇꯥꯕ ꯁꯖꯤꯗꯣ ꯀꯥꯞꯇꯨꯒꯤ ꯁꯥꯗꯥꯟꯕ ꯂꯥꯛꯏ ꯁꯖꯤꯗꯨꯒ ꯃꯥꯒ ꯂꯩꯅꯔꯤꯕ ꯔꯦꯟꯖꯇꯨꯁꯨ ꯄꯪꯂꯥꯞ ꯂꯥꯞꯅꯗꯦ ꯁꯖꯤꯗꯨ ꯀꯥꯞꯇꯨꯒꯤ ꯅꯣꯡꯃꯩꯗꯨꯅ ꯑꯦꯝ ꯇꯧꯔꯤ ꯁꯖꯤꯗꯨꯁꯨ ꯃꯆꯤ ꯂꯦꯡꯗꯅ ꯑꯗꯨꯃꯛ ꯅꯣꯡꯃꯩ ꯆꯤꯡꯗꯣꯜ ꯃꯇꯣꯟꯗꯨꯗ ꯃꯣꯡ ꯍꯥꯗꯅ ꯂꯦꯞꯂꯒ ꯇꯤꯡꯉꯛ ꯇꯤꯡꯉꯛ ꯌꯦꯡꯗꯨꯅ ꯂꯩ ꯁꯖꯤꯗꯨ ꯆꯦꯟꯒꯦꯒ ꯈꯟꯗꯦ ꯃꯥꯒꯤ ꯇꯔꯨ ꯇꯔꯨ ꯄꯥꯡꯂꯤꯕ ꯃꯤꯁꯨꯝ ꯂꯩꯋꯥ ꯄꯨꯕ ꯃꯤꯠꯌꯦꯡꯗꯨꯅ ꯇꯊꯛ ꯇꯊꯛ ꯅꯨꯡꯁꯤꯅ ꯌꯦꯡꯕꯗꯧꯅ ꯇꯧꯏ ꯃꯥꯒꯤ ꯃꯤꯠꯌꯦꯡꯗꯨꯅ ꯃꯔꯣꯜ ꯑꯃ ꯂꯣꯜꯂꯛꯄꯗꯧꯅ ꯔꯥꯖꯦꯁ ꯌꯦꯡꯂꯒ ꯑꯁꯨꯝꯅ ꯑꯩꯁꯨ ꯊꯋꯥꯏ ꯄꯥꯟꯕꯅꯤ ꯑꯩꯕꯨ ꯅꯨꯡꯁꯤꯕꯤꯌꯣ ꯑꯩꯒꯤꯁꯨ ꯏꯃꯨꯡ ꯃꯅꯨꯡ ꯁꯥꯒꯩ ꯅꯥꯇꯩ ꯂꯩ ꯑꯩꯕꯨ ꯀꯥꯞꯄꯤꯒꯅꯨ ꯑꯩꯕꯨ ꯍꯤꯡꯍꯟꯕꯤꯌꯣ ꯃꯥꯂꯦꯝ ꯇꯝꯄꯥꯛꯊꯛꯁꯤꯗ ꯑꯁꯤ ꯍꯥꯏꯔꯛꯄ ꯑꯣꯏꯅꯤꯡꯉꯤ ꯔꯥꯖꯦꯁ ꯃꯔꯣꯜ ꯊꯣꯛꯇ꯭ꯔꯕ ꯁꯖꯤꯗꯨꯅ ꯑꯗꯨꯕꯨ ꯁꯖꯤꯗꯨꯒꯤ ꯃꯤꯠꯌꯦꯡꯗꯣ ꯃꯔꯧ ꯌꯥꯝꯅ ꯂꯩ ꯇꯣꯞ ꯇꯣꯞꯄ ꯃꯒꯨꯟ ꯑꯃ ꯏꯔꯣꯏꯅꯗꯨꯅ ꯆꯠꯂꯤ ꯁꯖꯤꯗꯨꯅ ꯑꯁꯨꯝꯅ ꯃꯥꯕꯨ ꯌꯦꯡꯂꯛꯄ ꯅꯣꯡꯃꯩ ꯑꯦꯝ ꯇꯝꯂꯝꯕꯗꯣ ꯇꯣꯛꯂꯦ ꯅꯣꯡꯃꯩꯗꯣ ꯊꯝꯕꯗ ꯉꯥꯏꯔꯤ ꯃꯤꯀꯨꯞ ꯑꯃ ꯏꯀꯥꯟ ꯀꯥꯟꯅꯗꯅ ꯁꯖꯤꯗꯨꯅ ꯔꯥꯖꯦꯁ ꯇꯝꯅ ꯋꯥꯏꯗꯨꯒꯤ ꯌꯥꯝ ꯐꯤꯡꯅ ꯃꯆꯤꯗꯨ ꯊꯥꯡꯒꯠꯂꯒ ꯆꯦꯟꯁꯤꯜꯂꯛꯏ ꯍꯣꯏ ꯃꯥꯏ ꯍꯥꯏꯕꯒ ꯅꯪꯍꯧꯗꯦ ꯇꯤꯡꯉꯛ ꯇꯤꯡꯉꯛ ꯌꯦꯡꯗꯨꯅ ꯂꯩꯕ ꯔꯥꯖꯦꯁꯇꯣ ꯃꯤꯠꯅ ꯀꯨꯞꯄꯗ ꯁꯖꯤꯗꯨꯅ ꯆꯦꯟꯁꯤꯜꯂꯛꯂꯒ ꯃꯥꯒꯤ ꯃꯆꯤ ꯑꯁꯥꯡꯕꯅ ꯔꯥꯖꯦꯁꯀꯤ ꯈꯧꯔꯤ ꯆꯔꯝ ꯃꯄꯥꯗꯨꯗ ꯊꯤꯟꯗꯠꯂꯤ ꯈꯨꯗꯛ ꯑꯗꯨꯗ ꯔꯥꯖꯦꯁꯀꯤ ꯃꯈꯧꯔꯤꯗꯨꯗꯒꯤ ꯑꯉꯥꯡꯕ ꯏꯈꯦꯡ ꯆꯦꯟꯊꯔꯛꯏ ꯑꯗꯨꯝꯅ ꯁꯖꯤꯗꯨꯒꯤ ꯃꯆꯤꯗꯨꯅ ꯍꯦꯛ ꯊꯤꯟꯗꯠꯄꯒ ꯔꯥꯖꯦꯁꯀꯤ ꯑꯔꯣꯏꯕ ꯁꯤꯔꯝꯗꯥꯏꯒꯤ ꯃꯤꯀꯨꯞꯇꯣ ꯂꯥꯛꯄ ꯃꯇꯝꯗꯨꯗ ꯃꯁꯥꯗꯣ ꯏꯛ ꯏꯛ ꯂꯥꯎꯅ ꯌꯥꯝ ꯋꯥꯅ ꯂꯩꯔꯤ ꯏꯈꯪ ꯈꯪꯍꯧꯗꯅ ꯁꯖꯤꯗꯨ ꯃꯥꯒꯤ ꯃꯤꯃꯥꯡꯗ ꯅꯨꯄꯤ ꯑꯃꯒꯤ ꯁꯛꯂꯣꯟꯗ ꯑꯣꯟꯊꯣꯔꯛꯂꯦ ꯑꯁꯨꯝꯅ ꯍꯦꯛ ꯇꯧꯕꯒ ꯃꯁꯥ ꯄꯨꯝꯕ ꯍꯨꯃꯥꯡꯅ ꯄꯨꯝꯆꯣꯠ ꯆꯣꯠꯂꯒ ꯃꯪꯗꯨꯅ ꯃꯔꯝ ꯑꯣꯏꯔꯒ ꯇꯨꯝꯂꯝꯕꯗꯒꯤ ꯐꯨꯛ ꯂꯥꯎꯅ ꯍꯧꯒꯠꯂꯛꯑꯦ ꯃꯁꯥ ꯄꯨꯝꯕ ꯍꯨꯃꯥꯡ ꯀꯥꯡꯉꯤ ꯇꯨꯝꯂꯝꯕꯗꯒꯤ ꯑꯐꯤꯡ ꯑꯐꯥꯏ ꯑꯣꯏꯅ ꯐꯨꯛ ꯂꯥꯎꯅ ꯍꯧꯒꯠꯂꯛꯑꯦ ꯃꯥꯅ ꯇꯧꯔꯤꯗꯨꯗꯤ ꯅꯣꯕꯣꯁꯨ ꯎꯗꯦ ꯅꯣꯕꯣꯒ ꯑꯖꯤꯠꯀꯗꯤ ꯆꯥꯛꯈꯨꯝ ꯑꯣꯏꯕꯗꯧꯅ ꯃꯌꯥꯝ ꯄꯨꯟꯅ ꯋꯥꯔꯤ ꯁꯥꯗꯨꯅ ꯃꯩ ꯇꯦꯛꯇꯨꯅ ꯂꯩ ꯈꯝꯕꯇꯣꯟꯗꯤ ꯑꯐꯤꯡ ꯑꯐꯥꯏ ꯑꯣꯏꯅ ꯍꯧꯒꯠꯂꯛꯂꯒ ꯃꯆꯤꯟꯗ ꯁꯥꯔ ꯔꯥꯖꯦꯁ ꯍꯥꯏꯔꯒ ꯔꯥꯖꯦꯁꯅ ꯂꯩꯕ ꯀꯥꯗꯣꯝꯗ ꯆꯪꯁꯤꯜꯂꯛꯏ ꯃꯥꯒꯤ ꯈꯣꯜꯂꯥꯗꯨ ꯌꯧꯕꯗꯗꯤ ꯔꯥꯖꯦꯁꯇꯤ ꯂꯩꯔꯝꯗ꯭ꯔꯦ ꯆꯦ ꯈꯔ ꯐꯥꯏꯜ ꯈꯔ ꯇꯦꯕꯜꯗꯨꯗ ꯏꯆꯥꯏ ꯆꯥꯏꯈꯩ ꯂꯩꯕꯗꯣ ꯃꯤꯠꯇꯨꯅ ꯎꯏ ꯃꯗꯨ ꯎꯕꯗꯣ ꯁ꯭ꯋꯥꯏ ꯂꯥꯎꯏ ꯃꯁꯥꯒꯤ ꯂꯥꯏꯒꯤ ꯑꯣꯏꯕ ꯃꯇꯤꯛ ꯈꯔꯒ ꯂꯩꯔꯦ ꯃꯍꯥꯛ ꯈꯨꯗꯛ ꯑꯗꯨꯗ ꯃꯁꯥꯗ ꯐꯥꯎꯔꯤꯁꯦ ꯃꯃꯤꯠꯇ ꯃꯁꯦꯡ ꯃꯔꯥꯡ ꯑꯣꯏꯅ
राजेशना खोलादा लेरंबदगी नुपी अमगी मतुंग इनदुना उमंग लेबा अदोमदा चेंसिनखिबगी उरे मधु उबदा खंबदो मसादो स्वाई लावे थरकता मियुन हुल हौजिक हाकी ममांगदा मागी बंगदा उखिबा थौदोकसिंगदो निंसिंगले राजेश दु सोइदना अवाफमदा ताबा याना लेइरे हाबगी मौंग अमा माक मसादा फावरमे माबु कंदबा यादे हाबगी मतागो पंथबा लेता खंबतोन उमंग लेबा राजेशना चटखिबा माइके अदोमदा मासु नोंग मरक अदुदा चेंसिनखि नोंग अदुसु अंगकु फंगना वाक्सिंग हाइबा थासिदा चुरी राजेशना चटखिबा लंबीगी माइकेदो अदुमक चेना चेना खंबतोन मसादो मसेंग मरांग ओइना उइ मफै अमता नाथोक्ते लंबीदो अदुमक चुमना चुमद्रिंग लई अमता खोइदना चले मागी मिता राजेशना मपालाना फाउनु चटखिबा नापी सिंबी उरक वारकतो फाउ फाउदुना माक लेपा लेतना चेले ममिता मसेंग मरांग उबा लेपते मिहुलगी खोंजलदी यांगले चेन चेना मागी नापदा हुसेन खोंबगी मखोल तारे हुसेल खोंबगी मखोलना मागी मनादा तारबदा खंबतो इराय लाइना खंगले खुदोंग थीबना याम नंगना माबु ngaiduna लेरे माबु ओकलगदबगी उमंगसिगी तमथीब सकलोल अमना याम वाना खौरांगना ओकदुगी ngaiduna लेरे कनागी थोनचिना ओहेलिबा हाइरबो ngamdana अकीबना पुंगलोनगी तंथा नायरकले हंजन हंजन याम नंगना अकोइबदुदा लेप लेतना अमगी मथंगदा अमना अदुमा हुसेन खोंबगी मखो हेक ताबा मतमदा हुसेलगी मखोलसिसु चिंगसिलुबा मतमददि पुनिंगदसु अदुमुक नुंसिबा फावरे हुसेनसिना मयक अमा मरोल अमा इयाव यावगदुंगदा तवे कदोमदगी कनाना खोंलक्लिबा हुसेलनो हाइबदि खंगदे अदुबु खोंलक्लिबा हुसेलुगी मखोलसिंगदुना खंबतोनी नाकोंदो सिंया याइरे हुसेलगी मखोलसिंगसिदा मंगोंदा लांगनाबोय निंगी सोमदना कमदौरे नुपीदुबु कन्नबा उपाय थीरिबा राजेशतो माना लेबलिबा माइके अदोमदा पुनिंग हुना खोंबा हुसेलगी मखोल अमा तारकले मखोल अदु तारुबदा माकना खल्ले मदुदी माना नसाय इचन हाइना कौबदुदा चिंगमी नुपीदुना मचिन्ना थोकना इबुंग आई सिदा लेरे आइबु कनबियु हाइबा मचिन्ना थोकना खुदोंग चादबा मदगी हाइबा ngamdaduna हौजिक्ति मागी इंगित ओइना हुसेन खोंदुना खंगलक्लिबनि हाइदुना राजेशना खलमे हौजिक्ति राजेश मागी वाखलदा हुसेलदुना मागी पाखुमनि खन मनादु थांकलगा अनिरक हमला हंजन हंजन खोंलक्लिबा हुसेल खोंबा तारिबा माइके अदुमदा लेपमबदगम खोंग थांबा हौरकले राजेशना हाइस ngसाइगी नुपीदो सोमदा लेरे हाइबने फरे मागी मखोल तारिबा अदोमदो ओइना संगसिलगे असी हारेगा हौजिक्ति मा हुसेलदुना पुबा माइके अदोमदा चले सोमदना खमदो मिहुल सुद्रे तू ख्याव ख्याव चुमखिबा खंगौदे करिगुंबा थोनिंगदबा थौदो खरा थोकपा याबगी राजेशना अवाफमदा ताबा याबगी फिबमदा उरी अदुबु मासु मागी मसादा राजेशना चट माइके अदोमदा लेप्तना चंगसिलकपदा मागा राजेशका लापनरिबसे फुट 30 मुकी चांगदे लापनबदा ngaire मसादा फावबा होरगले समिन इनंग नंगना अफबा मरकता अहिंगबा मरकता अफत्तबा असीबा थवाई मया अकनबा लेरे मसागी मिहुलदो मपालदो चोंथोरकतौरे तुमिल लयु हाइबा यारक्ट्रे मागी वाखल चिंगनबना मसा पुंबदा लांगोय चनसिलकले